हम्म चचा हम चल ब्रो मंगल नतन एलवी सब्सक्राइब तौबीरमो मैं क्या है मैंने इदी कायरमनी कोइसे सुम लापियो वारी उतंगा सनस सिला है मैम हायो मी सिलाओगा सिला से नसन फतना हाइदोक्से थैंक यू लाइक तौबीरे कनानो कमेंट थंबिरो em vào thì chắc chắn là đấy tiền thôi nó sao cho cái liền लाइक तौबीरे थैंक यू कमेंट मचाम थंबिरमो चिनो नेट से खितंगी नुंगाई को ngasi se doi chak chak hi ge chino mayam ngakha thongba lata ga udre Tri chino mayam comment na cham thambiramo to like thank you like ani to bire e Để cho hai đôi này. Để cho hai đôi này. Gì trong tôi nó khai đâu Mua lẩu. Biết gì em mua này em mua bạc của sao kia này ô mà xin chi rồi là ban rồi thank you tema like mari dan thank you like ama se kana waram ngani khanjabada ai jam nungsibi ai chandre bita waram ngai khalli adubu khangde kanano comment thamdabani na haba ngamdre ima kenyang chage nuni kan salam hamyam hayo sichong chi ude hamyam hayo Hamyam. chắc chắn là bố Chắc chắn là bố. Papagi Elvida Papagi Vida. mayam lakpiu Yang laku. like taubiu Like the view. ude phajana Udah mana? nang thoruna like taubiu Like the view. share tau Share tu. subscribe taubiro Subscribe tu video. Papagi channel da Bye sini dah. hai mayam Hamyam. nga thongi oja wo akhoi lo ta ga kha ga ite nga thong chae where you are from Assam Silchar wow masang phajai ko macha se ai tu jathobe nang masak phajai ai tu kana kari kauni nine ko gudra kari ko gudaba mandho ko gudra tu thank you hai una Thank you. thank you Thank you. दोस्त लोग आइए मंगल नटका चैनल में 10 लोग लाइक शेयर सब्सक्राइब कर दीजिए मैं भी जो सबको सपोर्ट करती हूँ मैं भी सब करती हूँ
मेरे चैनल में आइए दोस्त लोग, कभी कभी कमेंट भेजिए, लाइक कर दीजिए। नेट का प्रॉब्लम से कभी कभी नेट चैनल लाइव को बंद हो जाते हैं, इसलिए दोस्त लोग, कोई दोस्त लोग मेरे चैनल में आकर सपोर्ट कर दीजिए। मैं भी सबको सपोर्ट करती हूँ। ꯌꯥꯝ ꯐꯖꯩ ꯃꯆꯥꯁꯦ ꯍꯥꯏꯗꯣ ꯃꯆꯥ ꯍꯥꯏꯗꯤ ꯃꯥꯟꯙꯧ ꯍꯥꯏꯇꯥꯔꯦ ꯃꯥꯟꯙꯧ ꯃꯥꯟꯙꯧ ꯊꯦꯡꯀ꯭ꯌꯨ ꯍꯥꯏꯗꯅ ꯑꯗꯨ ꯅꯤꯡꯁꯤꯡꯉꯨꯅꯦ ꯃꯥꯟꯙꯧ ꯃꯥꯟꯙꯧ ꯃꯆꯥꯁꯦ ꯍꯥꯏꯗꯤ ꯃꯥꯟꯙꯧ ꯀꯧꯒꯗꯕ Commander, nungaibo. ꯅꯪ ꯃꯥꯏ ꯆꯦꯜꯂꯦ ꯀꯥꯏ ꯌꯥꯗꯦ 시계 레프 시계 레프 시계 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 Ya. 오 만다우 Commander, 빠빠기 pagi. 채널다 Ini dah like video. 사포토 뷰 Like view. Like view. Like view kata lagi. Channel dah. Ini dah. kaya ba terus menahi follow barka Cari. so good baby thank you Nungaibo. papagi Pagi channel dah like video. 사포토 뷰 Sampai temu channel sekarang view. 만다우 ꯑꯩ ꯃꯁꯛ ꯐꯖꯕ꯭ꯔꯣ ꯍꯪꯉꯨ Mandoi sak pada bro. ꯅꯉꯣꯟꯗ ꯃꯆꯥꯁꯦ ꯃꯁꯛ ꯐꯖꯩ ꯑꯗꯨ ꯃꯥꯟꯙꯧ ꯍꯥꯏ ꯇꯥꯕ ꯃꯥꯟꯙꯧꯗꯤ ꯎꯗꯦ Mandoi udah. Ini tak cari go. Ada tu satu. Mình đâu chắc chắn rồi là bố. 이 산짜래 랑 ngon của nó chỉ là được
ꯃꯌꯥꯝ ꯅꯦꯠ ꯌꯥꯕ꯭ꯔꯣ ꯀꯔꯤ ꯀꯦꯁꯔꯖꯤꯠ ꯁꯔꯃ ꯀꯩꯅꯣ ꯑꯣ ꯆꯥꯛ ꯆꯥꯔꯤꯕꯅꯤ ꯑꯩꯒ ꯀꯩ ꯍꯥꯏꯕ ꯃꯆꯥꯒꯤ ꯃꯌꯥꯗꯣ ꯎꯕ ꯃꯥꯜꯂꯦ ꯃꯃꯤꯠꯁꯦ ꯌꯥꯝ ꯐꯖꯩ ꯃꯆꯥ ꯌꯥꯗꯣ ꯁꯦꯟꯗꯥꯡ ꯆꯪꯈ꯭ꯔꯦ ꯑꯩꯈꯣꯏ ꯑꯩꯒꯥꯕꯨ ꯆꯥꯛ ꯆꯥꯕꯤꯔꯕ꯭ꯔꯣ ꯀꯩ ꯏꯟꯁꯥꯡ ꯆꯥꯒꯦ ꯑꯩꯈꯣꯏ ꯑꯩꯒꯥꯁꯦ ꯀꯩ ꯂꯝꯒꯤꯅꯣ ꯑꯩ ꯚꯥꯞ ꯇꯥꯕ ꯉꯝꯗ꯭ꯔꯦ ꯀꯔꯤ ꯍꯤꯟꯖꯥꯡꯅꯣ ꯑꯩꯒꯥ ꯂꯣꯇꯥꯒ ꯉꯥꯈꯥꯒ ꯊꯣꯡꯕ ꯂꯣꯇꯥꯒ ꯉꯥꯈꯥꯒ ꯊꯣꯡꯕ ꯑꯗꯣ ꯑꯩꯒ ꯂꯥꯏꯛ ꯇꯧꯕꯤꯔꯝꯃꯨ ꯑꯩꯈꯣꯏ ꯑꯩꯒꯥ ꯀꯩ ꯂꯝꯒꯤꯅꯣ ꯑꯩ ꯚꯥꯞ ꯇꯥꯕ ꯉꯝꯗ꯭ꯔꯦ ꯋꯥꯎ ꯑꯩꯒꯤ ꯅꯨꯡꯁꯤꯔꯕ ꯏꯅꯥꯎ ꯂꯥꯛꯑꯦ ꯑꯩ ꯂꯥꯛꯑꯦ ꯕ꯭ꯔꯗꯔ ꯊꯦꯡꯀ꯭ꯌꯨ ꯀ꯭ꯔꯤꯁꯟ ꯆꯥꯛ ꯏꯁꯤꯡ ꯆꯥꯔꯕ ꯍꯧꯖꯤꯛ ꯀꯩꯗꯧꯔꯤ ꯀꯩ ꯃꯊꯦꯜ ꯆꯥꯒꯦ ꯕ꯭ꯔꯗꯔ ꯂꯇꯥꯒ ꯉꯥꯈꯥꯒ ꯊꯣꯡꯉꯤ ꯀꯤꯁꯟ ꯀꯤꯁꯟ ꯆꯥꯛ ꯆꯥꯔꯕꯣ ꯑꯩꯈꯣꯏꯒꯤ ꯑꯩꯒꯥ ꯀꯔꯤ ꯂꯝꯒꯤꯅꯣ ꯑꯝꯇꯪ ꯍꯥꯏꯕꯤꯌꯨ ꯆꯥꯔꯦ ꯀꯔꯤ ꯍꯤꯟꯖꯥꯡ ꯆꯥꯏ ꯍꯧꯖꯤꯛ ꯀꯩꯗꯧꯔꯤ ꯀꯤꯁꯟ ꯉꯥ ꯆꯥꯏꯌꯦ ꯕ꯭ꯔꯗꯔ ꯑꯣ ꯍꯤꯞꯄꯤ ꯑꯩꯗꯤ ꯀꯔꯤ ꯍꯧꯖꯤꯛ ꯄꯨꯡ 10ꯗ ꯇꯥꯔꯤꯅ ꯀꯤꯁꯟ ꯅꯪ ꯂꯥꯏꯔꯤꯛ ꯇꯧꯗ꯭ꯔꯕꯣ ꯀꯤꯁꯟ ꯍꯤꯞꯄꯒꯤ ꯃꯇꯝꯗꯤ ꯋꯥꯠꯂꯤꯅ ꯑꯩꯒꯤ ꯆꯦꯅꯦꯜꯗ ꯂꯥꯛꯄꯤꯔꯤꯕ ꯅꯨꯡꯁꯤꯔꯕ ꯏꯆꯦ ꯏꯆꯟ ꯏꯆꯤꯟꯅꯥꯎ ꯃꯌꯥꯝ ꯅꯨꯡꯁꯤꯔꯕ ꯑꯦꯂꯤꯌꯥꯞ ꯀꯤꯁꯟ ꯑꯩꯒꯤ ꯏꯅꯥꯎ ꯑꯁꯤ ꯗꯤꯜꯂꯤꯗ ꯂꯥꯏꯔꯤꯛ ꯇꯝꯃꯤ ꯑꯗꯣ ꯃꯌꯥꯝꯅ ꯊꯧꯅꯥ ꯄꯤꯕꯤꯌꯨ ꯕꯣꯔ ꯄꯤꯕꯤꯌꯨ ꯀꯣ ꯑꯩꯒꯤ ꯏꯅꯥꯎ ꯅꯨꯡꯁꯤꯕꯁꯦ ꯃꯥ ꯑꯥꯏꯑꯦꯁꯀꯤ ꯑꯥꯗ ꯀ꯭ꯔꯨꯁ ꯇꯝꯃꯤ ꯑꯗꯣ ꯅꯨꯡꯁꯤꯔꯕ ꯏꯆꯤꯟ ꯏꯅꯥꯎ ꯃꯌꯥꯝꯅ ꯑꯩꯒꯤ ꯏꯅꯥꯎ ꯑꯁꯤꯕꯨ ꯁꯞꯄꯣꯔꯠ ꯇꯧꯕꯤꯌꯨ ꯀꯣ ꯑꯩꯒꯤ ꯏꯅꯥꯎꯁꯤ ꯌꯥꯛꯇꯤ ꯑꯥꯔꯕꯇꯒꯤꯅꯤ ꯌꯥꯛꯇꯤ ꯑꯥꯔꯕꯇꯒꯤꯅꯤ ꯍꯥꯏ ꯑꯔꯕꯇꯒꯤ ꯁꯥꯎꯗꯤ ꯑꯔꯕꯇ ꯑꯣ ꯊꯥꯒꯠꯆꯔꯤ ꯑꯩꯈꯣꯏ ꯑꯩꯒꯥꯕꯨ ꯁꯥꯎꯗꯤ ꯑꯔꯕꯇꯒꯤ
ꯑꯩꯒꯤ ꯆꯦꯅꯦꯜꯗ ꯂꯥꯛꯄꯤꯕ ꯑꯩꯒꯥꯕꯨ ꯍꯥꯏꯅꯤꯡꯉꯥꯏ ꯊꯥꯒꯠꯆꯔꯤ ꯑꯩꯅ ꯍꯟꯅ ꯈꯨꯔꯨꯝꯖꯔꯤ ꯑꯩꯒꯥꯕꯨ ꯆꯥꯛꯇꯤ ꯆꯥꯔꯤ ꯑꯗꯣ ꯑꯩꯒꯥ ꯀꯔꯤ ꯂꯝꯒꯤ ꯑꯣꯏꯕꯤꯔꯕꯅꯣ ꯑꯩꯒꯥ ꯀꯔꯤ ꯂꯝꯒꯤ ꯑꯣꯏꯕꯤꯔꯕꯅꯣ ꯑꯩꯒꯥ ꯑꯩꯈꯣꯏ ꯑꯩꯒꯥ ꯀꯔꯤ ꯂꯝꯒꯤ ꯑꯣꯏꯕꯤꯔꯕꯅꯣ ꯑꯝꯇꯪ ꯍꯥꯏꯕꯤꯌꯨ ꯑꯔꯕꯁꯤꯗꯤ ꯌꯥꯝ ꯁꯥꯏ ꯍꯥꯏꯌꯦ ꯆꯨꯝꯕ꯭ꯔꯥ ꯑꯩꯒꯥ ꯋꯥꯎ ꯑꯩꯒꯤ ꯏꯆꯥꯅꯨꯄꯤ ꯑꯒꯨ ꯂꯥꯛꯑꯦ ꯏꯆꯥꯅꯨꯄꯤ ꯑꯒꯨ ꯀꯨꯏꯔꯦꯗ ꯑꯩ ꯏꯆꯥꯅꯨꯄꯤꯁꯨ ꯎꯗꯕ ꯅꯪ ꯍꯛꯆꯥꯡ ꯅꯨꯡꯉꯥꯏꯔꯕꯣ ꯅꯥꯕ ꯐꯔꯕꯣ ꯀꯔꯤ ꯍꯤꯟꯖꯥꯡ ꯆꯥꯏ ꯑꯒꯨ ꯑꯩ ꯏꯆꯥꯅꯨꯄꯤ ꯑꯒꯨ ꯃꯁꯥ ꯉꯝꯗꯕ ꯅꯥꯕ ꯐꯔꯕꯣ ꯐꯣꯔ ꯂꯥꯏꯛ ꯀꯀꯥ ꯊꯦꯡꯀ꯭ꯌꯨ ꯑꯒꯨ ꯀꯩ ꯍꯤꯟꯖꯥꯡ ꯆꯥꯏ ꯅꯪ ꯅꯥꯕ ꯐꯔꯕꯣ ꯑꯩꯈꯣꯏꯒꯤ ꯑꯩꯒꯥ ꯑꯔꯕꯇꯒꯤꯅꯤ ꯍꯥꯏꯕꯤꯔꯦ ꯑꯗꯣ ꯑꯩꯒꯥ ꯀꯔꯤ ꯈꯨꯟꯒꯤ ꯀꯔꯤ ꯂꯝꯒꯤ ꯑꯣꯏꯕꯤꯔꯕꯅꯣ ꯑꯩꯒꯥꯕꯨ ꯑꯩꯒꯥ ꯅꯅꯥꯎ ꯃꯪꯒꯜ ꯅꯠꯇꯒꯤ ꯆꯦꯅꯦꯜ ꯑꯁꯤ ꯅꯨꯡꯁꯤꯕꯤꯗꯨꯅ ꯁꯕ ꯂꯩꯔꯝꯗ꯭ꯔꯕꯗꯤ ꯁꯕ ꯇꯧꯕꯤꯔꯛꯎ ꯁꯞꯄꯣꯔꯠ ꯇꯧꯕꯤꯌꯨ ꯑꯩꯒꯥꯕꯨ ꯑꯦꯂꯤꯌꯥ ꯀꯤꯁꯟ ꯕ꯭ꯔꯗꯔ ꯀꯩꯅꯣꯝꯃ ꯍꯪꯒꯦ ꯍꯪꯉꯨ ꯀꯤꯁꯟꯗ ꯍꯪꯉꯨ ꯀꯤꯁꯟ ꯂꯩꯕ꯭ꯔꯣ ꯑꯩꯒꯤ ꯏꯆꯥꯅꯨꯄꯤ ꯑꯒꯨꯅ ꯀꯩꯅꯣꯝꯃ ꯍꯪꯒꯦ ꯍꯥꯏ ꯗꯣꯠ ꯄꯤꯕ ꯃꯊꯛꯇ ꯑꯍꯨꯝ ꯂꯩꯕꯅꯤ ꯗꯣ ꯄꯤꯕ ꯃꯊꯛꯇ ꯑꯗꯨ ꯀꯥꯏꯗ ꯅꯝꯗꯣꯏꯕ ꯏꯁꯥꯁꯤꯒ ꯗꯣꯠ ꯑꯍꯨꯝ ꯌꯦꯡꯉꯨ ꯑꯗꯨꯒ ꯅꯝꯃꯒ ꯈꯨꯕꯤ ꯊꯣꯛꯂꯛꯀꯅꯤ ꯈꯨꯕꯤ ꯊꯣꯛꯂꯛꯇꯣꯏꯕ ꯀꯤꯁꯟ ꯂꯩꯕ꯭ꯔꯥ ꯂꯥꯏꯟꯗ ꯀꯤꯁꯟ ꯂꯩꯔꯤꯕ ꯊꯣꯛꯈ꯭ꯔꯕ ꯀꯤꯁꯟ UPSC ꯊꯥꯕꯁꯦ ꯀꯩ ꯂꯥꯏꯔꯤꯛ ꯄꯥꯗꯣꯏꯅꯣ ꯍꯪꯉꯦ ꯑꯩꯒꯤ ꯏꯅꯥꯎ ꯁꯤꯗ ꯏꯃꯥ ꯂꯥꯛꯑꯅꯤ ꯑꯗꯨꯅ ꯉꯁꯤ ꯀꯩꯕ ꯁꯤꯗ ꯏꯃꯥ ꯂꯥꯛꯑꯦ ꯉꯁꯤ ꯑꯗꯨꯅ ꯉꯁꯤꯗꯤ ꯂꯥꯏꯔꯤꯛ ꯄꯥꯗ꯭ꯔꯦ ꯄꯨꯡ 9 ꯑꯗꯨꯋꯥꯏ ꯐꯥꯎ ꯄꯥꯔꯦ ꯑꯗꯨꯒ ꯑꯣ ꯃꯃꯥ ꯂꯥꯛꯄ꯭ꯔꯣ ꯗꯤꯜꯂꯤꯗ ꯑꯣꯖꯥꯕꯨ ꯅꯨꯡꯉꯥꯏꯔꯤꯕꯣ ꯐꯣꯟ ꯌꯥꯗꯕꯗꯣ ꯂꯩꯔꯦ ꯑꯩꯒꯥ ꯍꯔꯦ ꯀ꯭ꯔꯤꯁꯅ ꯑꯩꯒꯥ ꯐꯣꯟꯗꯣ ꯂꯩꯗꯦ ꯗꯤꯁꯄ꯭ꯂꯦ ꯆꯥꯛꯈꯤꯕꯗꯒꯤ ꯀꯩꯅꯣ ꯗꯤꯁꯄ꯭ꯂꯦ ꯁꯤꯟꯕꯅꯤ ꯑꯩꯒꯥ ꯑꯗꯣ ꯌꯥꯔꯦ ꯑꯩꯒꯥ ꯊꯦꯡꯀ꯭ꯌꯨ ꯑꯩꯒꯤ ꯐꯣꯟ ꯌꯥꯗꯕ ꯑꯩꯒꯥꯅ ꯋꯥꯕꯤꯔꯝꯃꯤ ꯑꯗꯣ ꯑꯩꯈꯣꯏ ꯑꯩꯒꯥ ꯀꯔꯤ ꯂꯝꯒꯤꯅꯣ ꯑꯝꯇꯪ ꯍꯥꯏꯕꯤꯌꯣ ꯀꯤꯁꯟꯅ ꯂꯥꯛꯑꯦ ꯊꯦꯡꯀ꯭ꯌꯨ ꯑꯗꯨꯒ ꯏꯆꯟꯗꯤ ꯀꯅꯥꯒ ꯂꯩꯍꯧꯔꯤꯕ ꯃꯅꯤꯄꯨꯔꯗ ꯀꯤꯁꯟ ꯏꯆꯟꯗꯤ ꯀꯅꯥꯒ ꯂꯩꯍꯧꯔꯤ ꯃꯃꯥꯅ ꯗꯤꯜꯂꯤꯗ ꯂꯥꯛꯑꯃꯤꯅ ꯑꯩꯒ ꯄꯩꯁꯥ ꯂꯩꯇꯕꯅꯤꯅ ꯃꯣꯕꯥꯏꯜ ꯑꯍꯟꯕ ꯂꯧꯕ ꯉꯝꯗꯦ ꯑꯗꯨꯅ ꯍꯥꯟꯅꯒꯤ ꯑꯣꯜ ꯃꯣꯕꯥꯏꯜꯁꯦ ꯁꯨꯝ ꯁꯦꯝꯃꯒ ꯑꯗꯨꯝ ꯌꯨꯁ ꯇꯧꯕꯅꯤ ꯑꯩꯒ ꯑꯗꯣ ꯑꯩꯈꯣꯏ ꯑꯩꯒꯥ ꯀꯩ ꯈꯨꯟꯒꯤꯅꯣ ꯑꯝꯇꯪ ꯍꯥꯏꯕꯤꯌꯨ ꯑꯩꯒꯥ ꯁꯥꯎꯗꯤ ꯑꯔꯕꯇꯗꯤ ꯂꯩ ꯍꯥꯏꯌꯦ ꯑꯃꯠꯇ ꯀꯤꯁꯟꯗꯣ ꯈꯨꯝꯕꯤꯌꯨ ꯏꯂꯤꯌꯥ ꯕ꯭ꯔꯗꯔ ꯑꯩꯒꯤ ꯏꯅꯥꯎ ꯀꯤꯁꯟ ꯑꯩꯒꯤ ꯏꯆꯥꯅꯨꯄꯤ ꯑꯒꯨꯅ ꯅꯪꯉꯣꯟꯗ ꯀꯩꯅꯣꯝꯃ ꯍꯪꯉꯤ UPSCꯒꯤ ꯃꯇꯥꯡꯗ ꯑꯗꯣ ꯑꯝꯇꯪ ꯈꯨꯝꯕꯤꯔꯧꯅꯦ ꯀꯤꯁꯟ ꯅꯪ ꯇꯥꯕ꯭ꯔꯣ ꯕ꯭ꯔꯗꯔꯅ ꯍꯥꯏꯁꯦ ꯃꯈꯥꯗ ꯑꯒꯨꯁꯦ ꯅꯪꯉꯣꯟꯗ ꯀꯩꯅꯣꯝꯃ ꯍꯪꯒꯦ ꯑꯝꯇ ꯈꯨꯝꯕꯤꯔꯛꯑꯣ ꯑꯗꯨꯗꯤ ꯃꯟ ꯑꯣꯏꯕ ꯂꯥꯏꯔꯤꯛ ꯃꯔꯤ ꯄꯥꯏ ꯑꯇꯣꯞꯄ
ꯄꯁꯨ ꯄꯥꯏꯌꯦ ꯍꯥꯏ ꯇꯥꯔꯕ ꯑꯒꯨ ꯀꯤꯁꯟꯅ ꯍꯥꯏꯔꯦꯗꯣ ꯂꯥꯏꯔꯤꯛ ꯄꯥꯏ ꯑꯇꯣꯞꯄꯁꯨ ꯄꯥꯏꯌꯦ ꯀꯩꯅꯣ ꯄꯥꯗꯣꯏꯁꯦ ꯍꯥꯏ ꯑꯝꯇꯪ ꯍꯥꯏꯕꯤꯔꯛꯎ ꯀꯤꯁꯟ ꯏꯆꯥꯅꯨꯄꯤꯗ ꯀꯩꯅꯣ ꯄꯥꯗꯣꯏꯁꯦ ꯍꯪꯉꯤꯗꯣ ꯑꯝꯇꯪ ꯍꯥꯏꯕꯤꯔꯛꯎ ꯅꯨꯡꯁꯤꯕꯅꯤ ꯑꯩꯒꯤ ꯏꯅꯥꯎ ꯀꯤꯁꯟ ꯏꯆꯟꯅꯨꯄꯤꯗꯤ ꯑꯩꯈꯣꯏ ꯏꯆꯦꯒ ꯂꯩꯍꯧꯔꯦ ꯑꯣ ꯍꯣꯏ ꯐꯔꯦ ꯏꯆꯟꯅꯨꯄꯤꯗꯁꯨ ꯐꯣꯟ ꯇꯧꯅꯧ ꯃꯃꯥꯗꯣ ꯕꯔꯗꯅ ꯍꯪꯉꯦ ꯍꯥꯏꯌꯨꯀꯣ ꯑꯗꯣ ꯑꯒꯨꯅꯅꯦ ꯀꯩ ꯄꯥꯗꯣꯏꯅꯣ ꯍꯪꯉꯤꯁꯦ ꯑꯝꯇ ꯈꯨꯝꯕꯤꯔꯛꯎꯁꯦ ꯀꯤꯁꯟ ꯅꯨꯡꯁꯤꯕꯅꯤ ꯋꯥꯎ ꯏꯇꯩꯃ ꯂꯥꯛꯑꯦ ꯑꯣꯖꯥ ꯅꯨꯡꯉꯥꯏ ꯆꯧꯕꯤꯁꯦ ꯀꯩꯕ ꯅꯤꯡꯉꯥꯏ ꯆꯧꯕꯤꯁꯦ ꯂꯩꯁꯥꯕꯤ ꯐꯥꯔꯝꯂꯦꯅꯦ ꯀꯨꯏꯅ ꯎꯗꯕꯗꯨꯗ ꯇꯧꯔꯤꯔꯥ ꯈꯪꯗ꯭ꯔꯦ ꯐꯔꯦ ꯁꯤꯗ ꯍꯥꯏꯗꯕꯗꯣ ꯅꯨꯡꯉꯥꯏꯇ꯭ꯔꯦ ꯑꯒꯨ ꯇꯧꯅꯨ ꯇꯥꯕ꯭ꯔꯥ ꯑꯒꯨ ꯑꯦꯜꯕꯤꯗ ꯀꯣ ꯍꯥꯏꯕꯗꯣ ꯅꯨꯡꯉꯥꯏꯇ꯭ꯔꯦ ꯀꯣ ꯅꯪ ꯁꯥꯎꯖꯗ꯭ꯔꯦ ꯁꯥꯎꯅꯨ ꯍꯥꯏꯔꯗꯣ ꯍꯣꯏ ꯌꯥꯏ ꯊꯦꯡꯀ꯭ꯌꯨ ꯑꯩꯒꯤ ꯏꯅꯥꯎ ꯅꯨꯡꯁꯤꯕ ꯀ꯭ꯔꯤꯁꯟꯅ ꯑꯩꯒꯤ ꯏꯆꯥꯅꯨꯄꯤꯗ ꯍꯥꯏꯕꯤꯔꯛꯑꯦ ꯑꯩꯒꯤ ꯊꯥꯒꯠꯆꯔꯤ ꯑꯩꯒꯤ ꯏꯅꯥꯎ ꯀ꯭ꯔꯤꯁꯟ ꯂꯥꯏꯔꯤꯛ ꯐꯖꯅ ꯄꯥꯎꯀꯣ ꯑꯗꯩꯗꯤ ꯑꯩꯈꯣꯏꯒꯤ ꯑꯣꯖꯥ ꯂꯥꯛꯑꯦ ꯑꯩꯈꯣꯏ ꯑꯣꯖꯥ ꯄꯁꯟꯅ ꯑꯣꯖꯥꯕꯨ ꯖꯩ ꯑꯣꯖꯥ ꯆꯥꯛ ꯏꯁꯤꯡ ꯆꯥꯕꯤꯔꯕ꯭ꯔꯣ ꯑꯩꯈꯣꯏ ꯑꯩꯒ ꯀꯔꯤ ꯈꯨꯟꯒꯤꯅꯣ ꯑꯝꯇꯪ ꯍꯥꯏꯕꯤꯔꯝꯃꯣ ꯑꯩꯒ ꯅꯅꯥꯎ ꯌꯥꯝ ꯅꯨꯡꯉꯥꯏꯇ꯭ꯔꯦ ꯑꯗꯨꯒ ꯍꯦꯛ ꯑꯗꯨꯒ ꯍꯦꯛ ꯑꯩꯅ ꯍꯌꯦꯡ ꯂꯥꯏꯔꯤꯛ ꯄꯥꯕꯗ ꯀꯩ ꯄꯥꯗꯣꯏꯅꯣ ꯁꯤ ꯀꯣꯛꯁꯦ ꯆꯥꯛꯇꯣꯏꯅꯦ ꯆꯥꯔꯦ ꯀꯩꯒꯤ ꯆꯥꯛꯀꯗꯣꯏꯅꯣ ꯑꯒꯨ ꯅꯪꯅ ꯇꯝꯅꯤꯡꯉꯤꯕ ꯂꯥꯏꯔꯤꯛꯇꯣ ꯅꯪ ꯀꯣꯂꯦꯖꯇ ꯑꯣꯖꯥꯁꯤꯡꯗ ꯍꯪꯉꯣ ꯑꯈꯪꯁꯤꯡꯗ ꯍꯪꯉꯣ ꯀꯔꯤꯅꯣ ꯌꯨ ꯄꯤ ꯑꯦꯁ ꯁꯤꯅ ꯀꯃꯥꯏꯅ ꯇꯝꯒꯗꯕꯅꯣ ꯑꯦꯁ ꯑꯦꯁꯅ ꯀꯃꯥꯏꯅ ꯇꯝꯒꯗꯕꯅꯣ ꯐꯖꯅ ꯍꯪꯉꯣ ꯑꯗꯨꯕꯨ ꯌꯨ ꯄꯤ ꯑꯦꯁ ꯁꯤ ꯑꯦꯄ꯭ꯂꯥꯏ ꯇꯧꯕꯁꯦ ꯍꯥꯏ ꯑꯗꯣ ꯏꯝꯐꯥꯜꯗꯁꯨ ꯂꯩꯗꯅ ꯑꯣꯖꯥꯁꯤꯡꯒ ꯇꯥꯟꯅꯧ ꯈꯪꯉꯤꯌꯦ ꯇꯥꯟꯅꯔ ꯀꯃꯥꯏꯅ ꯊꯥꯒꯗꯕꯅꯣ ꯀꯃꯥꯏꯅ ꯇꯧꯒꯗꯕꯅꯣ ꯍꯪꯉꯨꯗꯅ ꯑꯒꯨ ꯑꯩꯒꯤ ꯏꯆꯥꯅꯨꯄꯤ ꯑꯒꯨꯕꯨ ꯊꯥꯒꯠꯆꯔꯤ ꯑꯒꯨ ꯅꯪꯒꯤ ꯐꯣꯟ ꯅꯝꯕꯔ ꯄꯤꯔꯛꯎ ꯑꯗꯨꯒ ꯑꯩ ꯇꯧꯔꯛꯀꯦ ꯍꯥꯏꯌꯦ ꯑꯒꯨ ꯇꯥꯕ꯭ꯔꯥ ꯑꯩꯒꯤ ꯏꯅꯥꯎ ꯀꯤꯁꯟꯅ ꯍꯥꯏꯔꯤꯁꯦ ꯅꯪꯒꯤ ꯅꯝꯕꯔ ꯄꯤꯔꯛꯎ ꯍꯥꯏꯌꯦ ꯑꯗꯨꯒ ꯃꯥ ꯍꯥꯏꯔꯛꯀꯦ ꯍꯥꯏꯌꯦ ꯑꯗꯨꯒ ꯅꯪ ꯀꯩꯅꯣꯗ ꯅꯪꯒꯤ ꯗꯗꯥꯗ ꯅꯝꯕꯔꯗꯣ ꯄꯤꯔꯣ ꯃꯥ ꯍꯥꯏꯖꯔꯅꯤ ꯑꯁꯤꯗꯤ ꯑꯦꯜꯕꯤꯗ ꯃꯌꯥꯝ ꯀꯩꯅꯣ ꯇꯧꯕꯗꯤ ꯍꯥꯏꯕ ꯅꯨꯡꯉꯥꯏꯇꯦꯗꯅꯀꯣ ꯌꯨ ꯄꯤ ꯑꯦꯁ ꯁꯤ ꯑꯦꯄ꯭ꯂꯥꯏ ꯇꯧꯕꯗ ꯂꯥꯏꯔꯤꯛꯁꯦ ꯀꯩ ꯄꯥꯗꯣꯏꯅꯣꯁꯦ ꯉꯥꯎꯗꯣꯏꯅꯦ ꯑꯗꯨꯗꯣ ꯅꯪ ꯀꯩꯅꯣꯗ ꯀꯤꯁꯟꯗ ꯀꯩꯅꯣꯗꯣ ꯄꯤꯔꯨꯗ꯭ꯔꯥ ꯅꯪꯒꯤ ꯏꯆꯥꯅꯨꯄꯤꯒꯤ ꯀꯣꯟꯇꯦꯛ ꯅꯝꯕꯔꯗꯣ ꯍꯥꯏꯈꯣ ꯃꯥ ꯁꯣꯏꯗꯅ ꯐꯣꯟꯗ ꯍꯥꯏꯖꯔꯛꯀꯅꯤ ꯑꯒꯣ ꯂꯥꯟꯅ ꯂꯧꯅꯨ ꯄꯥꯒꯗꯕ ꯂꯥꯏꯔꯤꯛꯁꯤꯡꯗꯣ ꯑꯩ ꯊꯥꯕꯤꯔꯛꯀꯦ ꯍꯥꯏꯗꯣ ꯎꯔꯗꯣ ꯅꯪꯕꯨ ꯅꯨꯡꯁꯤꯅ ꯍꯥꯏꯅꯗ꯭ꯔꯁꯦ ꯑꯩꯒꯤ ꯏꯅꯥꯎ ꯀꯩꯅꯣꯅ ꯀ꯭ꯔꯤꯁꯅ ꯑꯒꯨ ꯅꯪ ꯍꯣꯏ ꯑꯩ ꯕꯪꯒꯥꯂꯤꯗ ꯕꯪꯒꯥꯂꯤꯗ ꯊꯥꯔꯛꯀꯦ ꯑꯗꯣ ꯅꯪ ꯀꯤꯁꯟꯗ ꯀꯩꯅꯣ ꯇꯧꯈꯣꯀꯣ ꯅꯪ ꯀꯣꯟꯇꯦꯛ ꯅꯝꯕꯔ ꯍꯥꯏꯈꯣ ꯑꯗꯨꯒ ꯃꯥꯀ ꯋꯥꯔꯤ ꯁꯥꯟꯅꯔꯣ ꯑꯩ ꯏꯆꯥꯅꯨꯄꯤꯅ ꯇꯝꯅꯤꯡꯉꯤꯕ ꯌꯨ ꯄꯤ ꯑꯦꯁ ꯁꯤꯗ ꯀꯃꯥꯏꯅ ꯇꯝꯒꯗꯣꯏꯅꯣ ꯍꯥꯏꯗꯣ ꯈꯪꯕ꯭ꯔꯥ ꯊꯥꯔꯛꯀꯦ ꯑꯗꯣ ꯀꯩꯅꯣ ꯌꯦꯡꯉꯣꯗꯣ ꯈꯤꯇꯪ ꯅꯝꯕꯔꯗꯣ ꯄꯞ ꯂꯧꯔꯣ ꯑꯗꯨꯒ ꯅꯝꯕꯔ ꯂꯧ ꯂꯣꯏꯔꯒꯅꯦ ꯑꯒꯨ ꯅꯝꯕꯔ ꯗꯤꯂꯤꯠ ꯇꯧꯈꯣꯀꯣ ꯀꯤꯁꯟ ꯅꯝꯕꯔꯗꯣ ꯍꯥꯟꯅ ꯂꯧꯔꯣ ꯅꯪ ꯕꯦꯡꯒꯨꯂꯤ ꯈꯪꯉꯤ ꯅꯠꯇ꯭ꯔꯣ ꯀꯤꯁꯟ ꯅꯝꯕꯔꯗꯣ ꯍꯥꯟꯅ ꯁꯠ ꯂꯧꯁꯜꯂꯣ ꯏꯆꯥꯅꯨꯄꯤꯒꯤ ꯅꯝꯕꯔꯗꯣ ꯑꯩ ꯕꯪꯒꯥꯂꯤ ꯈꯪꯗꯦ ꯀꯤꯁꯟ ꯕꯥꯔꯗꯔ ꯍꯥꯏꯔꯒꯦꯁꯦ ꯀꯤꯁꯟ ꯇꯥꯕ꯭ꯔꯥ 883786 ꯁꯣꯔꯤ 8837469188 ꯆꯨꯝꯕ꯭ꯔꯥ ꯃꯥꯏꯁꯤꯕꯣ 8837469188 ꯑꯩ ꯕꯪꯒꯥꯂꯤ ꯈꯪꯗꯦ ꯀꯤꯁꯟ ꯕꯔꯗꯟ ꯍꯥꯏꯗꯣ ꯅꯪ ꯇꯥꯔꯕꯣ ꯀꯤꯁꯟ
ꯇꯥꯔꯕꯣ ꯑꯩ ꯑꯒꯨꯁꯦ ꯆꯥꯔꯃꯤ ꯅꯣꯡ ꯄꯪꯈ꯭ꯔꯦꯗ ꯀꯔꯤꯅꯣ ꯑꯒꯨ ꯅꯪꯕꯨ ꯏꯪꯂꯤꯁꯅ ꯁꯠ ꯏꯔ ꯄꯤꯈꯤꯕ ꯀꯩꯗꯧꯒꯦ ꯅꯪꯕꯣ ꯖꯥꯔꯦ ꯕꯥꯗꯔ ꯊꯦꯡꯀ꯭ꯌꯨ ꯑꯩꯒꯤ ꯏꯅꯥꯎ ꯅꯨꯡꯁꯤꯕ ꯀꯤꯁꯟ ꯊꯦꯡꯀ꯭ꯌꯨ ꯃꯇꯝ ꯂꯩꯕꯗ ꯃꯪꯒꯣꯜ ꯑꯣꯏꯌꯨꯀꯣ ꯕꯔꯗꯔꯅ ꯃꯄꯨꯗ ꯊꯧꯅꯤꯔꯤꯃꯤ ꯏꯅꯥꯎꯒꯤꯗꯃꯛꯇ ꯑꯗꯣ ꯑꯩ ꯏꯆꯥꯅꯨꯄꯤ ꯑꯒꯨꯗꯣ ꯅꯪ ꯀꯣꯟꯅ ꯍꯌꯦꯡ ꯅꯣꯡꯉꯥꯜꯂꯒ ꯐꯖꯅ ꯏꯆꯥꯅꯨꯄꯤꯗ ꯇꯥꯛꯄꯤꯌꯨꯀꯣ ꯌꯨ ꯄꯤ ꯑꯦꯁ ꯁꯤ ꯀꯃꯥꯏꯅ ꯇꯧꯒꯗꯧ ꯀꯃꯥꯏꯅ ꯊꯥꯒꯗꯧꯅꯣ ꯀꯃꯥꯏꯅ ꯀꯩꯗꯧ ꯂꯥꯏꯔꯤꯛ ꯄꯥꯒꯗꯕꯅꯣ ꯑꯩꯒꯤ ꯏꯅꯥꯎꯅ ꯐꯖꯅ ꯍꯥꯏꯕꯤꯌꯨꯀꯣ ꯖꯥꯔꯦ ꯕꯔꯗꯔ ꯊꯦꯡꯀ꯭ꯌꯨ ꯑꯩꯒꯤ ꯏꯅꯥꯎ ꯅꯨꯡꯁꯤꯕ ꯀ꯭ꯔꯤꯁꯟ ꯑꯩꯒꯥꯟ ꯍꯥꯏꯕ ꯑꯣꯖꯥꯒꯤ ꯐꯣꯟ ꯌꯥꯕꯁꯦ ꯌꯥꯝꯅ ꯅꯨꯡꯉꯥꯏꯔꯦ ꯑꯩꯒꯤ ꯂꯩꯐꯝ ꯂꯛꯈꯤꯄꯨꯔꯗꯒꯤꯅꯤ ꯑꯣ ꯑꯩꯒ ꯂꯛꯈꯤꯄꯨꯔꯗꯤ ꯑꯩꯗꯤ ꯉꯥꯏꯍꯥꯛꯇꯅ ꯆꯠꯂꯦ ꯏꯁꯩ ꯁꯛꯄ ꯅꯍꯥꯟꯇꯁꯨ ꯑꯩꯒ ꯕꯂꯥꯒꯤ ꯊꯔꯥꯅꯤꯒꯤ ꯐꯤꯔꯣꯏ ꯑꯩꯅ ꯁꯛꯎꯏ ꯑꯩꯒ ꯑꯔꯞꯇ ꯂꯩꯕꯁꯤꯗꯤ ꯌꯥꯝ ꯁꯥꯔꯝꯒꯅꯤꯀꯣ ꯑꯩꯒꯥꯅ ꯑꯔꯞꯇ ꯂꯩꯕ ꯌꯥꯝ ꯇꯥꯕꯗ ꯌꯥꯝ ꯅꯨꯡꯉꯥꯏꯖꯩ ꯅꯥ ꯌꯦꯛꯇꯕ ꯒꯣꯕꯤꯟꯗꯒꯤ ꯊꯧꯖꯥꯟꯗꯒꯤ ꯅꯨꯡꯉꯥꯏꯅ ꯂꯩꯕꯤꯌꯨ ꯑꯩꯒ ꯊꯕꯛ ꯏꯪꯈꯥꯡ ꯁꯨꯕꯗ ꯅꯥꯏ ꯈꯨꯜꯍꯧ ꯄꯥꯜꯍꯧꯗꯕ ꯒꯣꯕꯤꯟꯗꯒꯤ ꯀ꯭ꯔꯤꯄꯥꯗꯒꯤ ꯒꯣꯕꯤꯟꯗ ꯊꯧꯖꯥꯟꯗꯒꯤ ꯅꯨꯡꯉꯥꯏꯅ ꯂꯩꯕꯤꯌꯨ ꯍꯥꯏꯕ ꯋꯥꯐꯝꯁꯦ ꯊꯝꯖꯒꯦ ꯑꯩꯒꯥꯒꯤ ꯃꯐꯝꯗ ꯑꯒꯨ ꯅꯪ ꯀ꯭ꯂꯥꯁ ꯀꯌꯥ ꯀꯥꯔꯤꯒꯦ ꯍꯪꯉꯦ ꯑꯒꯨ ꯇꯥꯕ꯭ꯔꯥ ꯅꯪ ꯗꯗꯥꯅ ꯍꯪꯉꯤꯁꯦ ꯀ꯭ꯂꯥꯁ ꯀꯌꯥꯅꯣ ꯍꯥꯏꯌꯦ ꯑꯒꯨ ꯑꯝꯇꯪ ꯍꯥꯏꯈꯣ ꯗꯗꯥꯗ ꯑꯗꯨ ꯑꯁꯗꯣ ꯅꯪ ꯃꯊꯥ ꯁꯥꯒꯅꯤꯍꯦ ꯌꯨ ꯄꯤ ꯑꯦꯁ ꯁꯤ ꯑꯦꯛꯖꯥꯝꯒꯤꯗꯨ ꯗꯗꯥꯅ ꯂꯥꯏꯔꯤꯛꯇꯣ ꯍꯥꯏꯕꯤꯔꯛꯀꯅꯤ ꯑꯗꯨꯒ ꯂꯥꯏꯔꯤꯛ ꯑꯃꯗ ꯏꯟꯁꯟꯍꯧꯒꯦ ꯇꯧꯕ ꯑꯣ ꯉꯝꯅꯕ ꯍꯣꯠꯅꯧ ꯉꯝꯅꯕ ꯍꯣꯠꯅꯧ ꯑꯩ ꯔꯦꯀꯣꯔꯠ ꯇꯧꯔꯦ ꯊꯝꯍꯧꯒꯦ ꯇꯧꯕꯅꯦ ꯗꯗꯥ ꯅꯪ ꯒꯨꯏꯗ ꯇꯧꯕꯤꯔ ꯆꯠꯄꯁꯨ ꯌꯥꯏꯗꯅ ꯑꯣ ꯑꯗꯨꯗꯤ ꯌꯥꯝ ꯋꯥꯠꯂꯤ ꯍꯦ ꯌꯨ ꯄꯤ ꯑꯦꯁ ꯁꯤ ꯑꯦꯛꯖꯥꯝ ꯊꯥꯒꯗꯕꯗꯤ ꯍꯥꯏ ꯑꯒꯨ ꯅꯪ ꯋꯥꯁꯞ ꯄꯤꯔꯛꯑꯣ ꯍꯥꯏ ꯑꯣ ꯑꯒꯨ ꯅꯪꯅ ꯄꯤꯕ ꯃꯇꯝꯗ ꯉꯁꯥꯏ ꯅꯝꯕꯔꯗ ꯋꯥꯆꯞ ꯅꯝꯕꯔ ꯑꯣꯏꯅ ꯗꯥꯏꯔꯦꯛ ꯄꯤꯈꯣ ꯌꯥꯗ꯭ꯔꯣ ꯅꯝꯕꯔ ꯑꯃꯃꯝ ꯄꯤꯗ ꯀꯩꯒꯤꯅꯣ ꯀꯤꯁꯟꯅ ꯋꯥꯆꯞ ꯑꯃ ꯄꯤꯔꯛꯑꯣ ꯍꯥꯏꯌꯦ ꯑꯗꯣ ꯉꯁꯥꯏ ꯅꯪ ꯅꯝꯕꯔꯗꯣ ꯋꯥꯆꯞ ꯅꯝꯕꯔ ꯅꯠꯇ꯭ꯔꯣ ꯅꯪ ꯋꯥꯆꯞ ꯅꯝꯕꯔ ꯀꯩꯗꯧꯒꯦꯕ ꯑꯉꯥꯡ ꯅꯪ ꯑꯃ ꯅꯠꯇꯦꯗ ꯗꯗꯥꯅ ꯂꯥꯏꯔꯤꯛꯇꯣ ꯍꯥꯏꯕꯤꯔꯛꯀꯅꯤ ꯑꯗꯨꯒ ꯂꯥꯏꯔꯤꯛ ꯑꯃꯗ ꯏꯟꯁꯟꯍꯧꯒꯦ ꯇꯧꯕ ꯑꯣ ꯑꯒꯨ ꯅꯪ ꯋꯥꯆꯞ ꯄꯤꯕꯤꯔꯛꯑꯣ ꯍꯥꯏ ꯑꯗꯨꯗꯤ ꯅꯪ ꯋꯥꯆꯞꯇ ꯄꯤꯈ꯭ꯔꯣ ꯀꯤꯁꯟꯅ ꯃꯔꯥꯏꯅ ꯊꯥꯖꯔꯅꯤ ꯅꯪ ꯑꯄꯥꯝꯕꯗꯣ ꯄꯥꯏꯕꯅꯤ ꯑꯣ ꯑꯗꯨ ꯂꯝꯕꯔꯗꯣ ꯑꯣꯏꯔꯝꯃꯅꯤ ꯀ꯭ꯔꯤꯁꯟ ꯁꯥꯏꯄꯤꯒꯤ ꯂꯝꯕꯔꯗꯣ ꯃꯥ ꯋꯥꯆꯞ ꯅꯝꯕꯔ ꯑꯣꯏꯔꯝꯅꯤ ꯍꯧꯖꯤꯛꯀꯤ ꯂꯝꯕꯔꯗꯣ ꯋꯥꯆꯞ ꯄꯥꯏꯕꯅꯦ ꯑꯣ ꯉꯁꯥꯏ ꯄꯤꯈꯤꯕ ꯂꯝꯕꯔꯗꯣ ꯀꯤꯁꯟ ꯃꯥ ꯋꯥꯆꯞ ꯅꯝꯕꯔꯅꯦꯌꯦ ꯏꯆꯥꯅꯨꯄꯤꯒꯤ ꯑꯗꯨꯒ ꯑꯗꯨꯝ ꯅꯪ ꯅꯪ ꯍꯥꯏꯒꯗꯕ ꯀꯩꯅꯣ ꯂꯥꯏꯔꯤꯛꯇꯣ ꯁꯨꯝ ꯍꯥꯏꯕꯤꯈ꯭ꯔꯣꯀꯣ ꯑꯗꯣ ꯀꯤꯁꯟ ꯃꯃꯥ ꯉꯁꯤ ꯊꯨꯡꯉꯕ ꯀꯔꯤ ꯌꯦꯟꯁꯥꯡ ꯄꯤꯖꯒꯦ ꯑꯩꯈꯣꯏ ꯑꯩꯒꯥ ꯆꯠꯈ꯭ꯔ ꯖꯥꯠꯂꯥ ꯑꯩꯈꯣꯏ ꯑꯩꯒꯥꯗꯣ ꯑꯩꯒꯥ ꯃꯔꯛ ꯑꯃ ꯅꯦꯠ ꯌꯥꯔꯨꯗ꯭ꯔꯦ ꯉꯥꯏꯍꯥꯛ ꯃꯃꯥꯡꯗ ꯑꯗꯨꯅ ꯇꯧꯕꯅꯤ ꯑꯣꯖꯥꯒꯤ ꯐꯣꯟ ꯌꯥꯕꯁꯦ ꯌꯥꯝ ꯅꯨꯡꯉꯥꯏꯔꯦ ꯑꯩꯗꯤ ꯂꯛꯈꯤꯄꯨꯔꯗꯒꯤꯅꯦ ꯍꯥꯏꯕ ꯂꯛꯈꯤꯄꯨꯔꯗꯤ ꯉꯥꯏꯇꯪ ꯆꯠꯂꯤ ꯑꯩꯒ ꯑꯗꯣ ꯑꯩꯈꯣꯏ ꯑꯩꯒ ꯆꯥꯛ ꯏꯁꯤꯡ ꯆꯥꯕꯤꯔꯕ꯭ꯔꯣ ꯑꯩꯈꯣꯏꯒ ꯀꯩ ꯏꯟꯁꯥꯡ ꯆꯥꯏ ꯑꯩꯒ ꯆꯍꯤ ꯀꯌꯥ ꯁꯨꯔꯦ ꯑꯔꯞꯇ ꯂꯩꯕꯁꯦ
ꯃꯆꯥ ꯇꯤꯚꯤ ꯄꯨꯊꯣꯛ ꯌꯥꯗ꯭ꯔꯥ 비비디나. ꯑꯩꯈꯣꯏꯒ ꯆꯠꯈ꯭ꯔꯕꯣ 아구 ꯆꯠꯈ꯭ꯔꯕꯣ ꯇꯨꯝꯃꯒꯦ ꯕꯥꯏ ꯃꯌꯥꯝ ꯇꯨꯝꯅꯤꯡꯉꯦ 오케이 아구 ꯊꯦꯡꯀ꯭ꯌꯨ 이찬우피 라이ꯛꯐꯖꯅ ꯄꯥꯎꯀꯣ ꯄꯨꯡ 10:30 ꯍꯦꯜꯂꯦ ꯄꯣꯊꯥꯔꯣ ꯑꯗꯣ ꯂꯥꯏꯔꯤꯛ ꯐꯖꯅ ꯇꯝꯃꯨꯀꯣ 아구 ꯍꯌꯦꯡ ꯃꯇꯤꯛ ꯆꯥꯕ ꯃꯤ ꯑꯣꯏꯔꯒ ꯀꯀꯥꯕꯨꯗꯤ ꯀꯥꯎꯅꯨꯀꯣ 아구 ꯇꯥꯕ꯭ꯔꯣ ꯍꯌꯦꯡ 아구나 ꯃꯇꯤꯛ ꯆꯥꯕ ꯃꯤ ꯑꯃ ꯑꯣꯏꯔꯒ ꯀꯀꯥꯕꯨꯗꯤ ꯀꯥꯎꯅꯨꯀꯣ ꯍꯌꯦꯡ ꯑꯩꯈꯣꯏ 아구ꯅꯒ UPSC ꯄꯥꯁ ꯇꯧꯅꯒ ꯊꯕꯛ ꯑꯣꯏꯔꯕ APSꯀ ꯀꯩꯅꯣꯒ ꯄꯥꯁ ꯇꯧꯅꯒ ꯊꯣꯛꯂꯒ ꯀꯀꯥꯒ ꯀꯥꯎꯈ꯭ꯔꯗꯤ ꯂꯣꯏꯔꯦꯍꯦ 하고 ꯉꯁꯤꯁꯦ ꯑꯩꯒꯤ ꯏꯆꯟ ꯔꯦꯕꯤꯇꯥ ꯂꯥꯛꯇꯦ ꯃꯥ ꯁꯣꯏꯗꯅ ꯌꯦꯡꯉꯝꯒꯅꯤ ꯑꯩꯒꯤ LBꯗ ꯃꯥ ꯂꯩꯔꯝꯗꯣꯏꯅꯤ ꯁꯣꯏꯗꯅ ꯃꯥ ꯂꯩꯔꯝꯒꯗꯣꯏꯅꯤ ꯃꯥ ꯂꯥꯛꯇ꯭ꯔꯤꯑꯕ ꯍꯧꯖꯤꯛꯐꯥꯎ ꯍꯥꯟꯅꯒ ꯃꯥꯟꯅꯗ꯭ꯔꯦꯀꯣ ꯅꯍꯥꯟ ꯈꯔ ꯑꯩꯅ ꯐꯥꯒꯤ ꯖꯣꯒꯥꯏ ꯇꯧꯔꯨꯕꯗꯒꯤ ꯃꯥ ꯑꯩ ꯂꯥꯏꯞ ꯊꯥꯕꯒ ꯆꯪꯉꯛꯇꯕ ꯑꯃ ꯇꯧꯈꯠꯂꯛꯏ ꯑꯩꯒꯤ ꯏꯆꯟ ꯔꯦꯕꯤꯇꯥꯗꯣ ꯑꯗꯨꯕꯨ ꯑꯩꯗꯤ ꯅꯨꯡꯉꯥꯏꯇꯕꯁꯨ ꯂꯩꯇꯦ ꯋꯥꯔꯧꯕꯁꯨ ꯂꯩꯇꯦ ꯑꯩꯗꯤ ꯌꯥꯝ ꯅꯨꯡꯁꯤ ꯑꯗꯨ ꯃꯥ ꯂꯥꯛꯀꯗ꯭ꯔꯥ ꯍꯥꯏꯅ ꯁꯨꯝ ꯌꯦꯡꯕ ꯂꯥꯛꯇꯦ ꯃꯥ ꯇꯨꯝꯗꯤ ꯇꯨꯝꯈꯤꯔꯣꯏ ꯁꯣꯏꯗꯅ ꯂꯩꯔꯝꯒꯅꯤ ꯃꯥ ꯈꯪꯉꯤꯃꯤ ꯀꯀꯥ ꯂꯩ ꯊꯥꯔꯛꯑꯦ ꯍꯥꯏꯁꯦ ꯃꯌꯥꯝ ꯏꯆꯤꯟ ꯏꯅꯥꯎ ꯀꯅꯥ ꯀꯅꯥ ꯂꯩꯒꯦ ꯀꯣꯃꯦꯟ ꯊꯝꯕꯤꯔꯛꯎ ꯁꯞꯄꯣꯔꯠ ꯇꯧꯕꯤꯌꯨ ꯉꯥꯛꯇꯪ ꯅꯦꯠ ꯌꯥꯔꯤꯉꯩꯁꯤꯒ ꯑꯩꯒꯤ ꯅꯦꯠꯁꯦ ꯀꯩꯝꯇ ꯋꯥꯔꯦꯟꯇꯤ ꯂꯩꯇꯦꯀꯣ ꯏꯆꯤꯟ ꯏꯅꯥꯎ ꯃꯌꯥꯝ ꯈꯪꯍꯧꯗꯅ ꯕꯠ ꯂꯥꯎ ꯆꯠꯈꯤꯅꯤ ꯈꯪꯍꯧꯗꯅ ꯐꯠ ꯂꯥꯛꯀꯅꯤ ꯈꯪꯍꯧꯗꯅ ꯒꯨꯍꯥꯇꯤ ꯌꯧꯈꯤꯅꯤ ꯑꯃꯨꯛ ꯈꯪꯍꯧꯗꯅ ꯗꯤꯜꯂꯤ ꯌꯧꯈꯤꯅꯤ ꯑꯃꯨꯛ ꯈꯪꯍꯧꯗꯅ ꯁꯤꯜꯆꯔ ꯌꯧꯈꯤꯅꯤ ꯑꯃꯨꯛ ꯈꯪꯍꯧꯗꯅ ꯂꯛꯈꯤꯕꯨ ꯆꯠꯈꯤꯅꯤ ꯀꯣꯡꯉꯩ ꯀꯣꯏꯔꯨꯔꯒ ꯉꯥꯏꯍꯥꯛ ꯂꯩ ꯑꯃꯨꯛ ꯌꯥꯔꯛꯀꯅꯦꯕꯀꯣ ꯋꯣ ꯇꯥꯗꯣ ꯃꯪꯒꯣꯜ ꯂꯥꯏꯛ ꯗꯠ ꯊꯦꯡꯀ꯭ꯌꯨ ꯅꯃꯔꯥ ꯊꯦꯡꯀ꯭ꯌꯨ ꯀꯔꯤ ꯍꯤꯟꯖꯥꯡ ꯆꯥꯒꯦ ꯅꯃꯗꯥ ꯀꯩ ꯍꯤꯟꯖꯥꯡ ꯆꯥꯏ ꯉꯁꯤ ꯅꯨꯡꯁꯥ ꯀꯃꯥꯏꯅ ꯇꯧꯔꯤ ꯅꯅꯥꯏ ꯂꯥꯛꯆꯔꯦ ꯅꯅꯥꯏ ꯂꯥꯛꯆꯔꯦ ꯅꯅꯥꯏ ꯂꯥꯛꯆꯔꯦ ꯂꯥꯛꯄꯤꯌꯨ ꯂꯦꯡꯁꯤꯟꯕꯤꯔꯛꯎ ꯐꯝꯐꯝ ꯂꯥꯡꯗ ꯂꯦꯡꯁꯤꯟꯕꯤꯌꯨ ꯂꯩ ꯆꯟꯗꯣꯟ ꯀꯠꯆꯒꯦ ꯀꯔꯤ ꯍꯤꯟꯖꯥꯡ ꯆꯥꯒꯦ ꯉꯁꯤ ꯅꯃꯗꯥ ꯉꯁꯤ ꯅꯨꯡꯁꯥ ꯀꯃꯥꯏꯅ ꯇꯧꯔꯤ ꯇꯥꯗꯣ ꯃꯪꯒꯣꯜꯒꯤ ꯅꯦꯠꯇꯤ ꯌꯨ ꯇꯥꯗꯣ ꯃꯪꯒꯣꯜꯒꯤ ꯅꯦꯠꯇꯤ ꯌꯣꯏ ꯌꯣꯏ ꯖꯣꯏ ꯖꯣꯏ ꯁ꯭ꯔꯤ ꯒꯣꯄꯥꯜ ꯗꯦꯕ ꯀꯤ ꯖꯣꯏ 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 ꯅꯦꯠ ꯄ꯭ꯔꯣꯕ꯭ꯂꯦꯝ ꯀꯤ ꯖꯣꯏ ꯀꯔꯤ ꯍꯤꯟꯖꯥꯡ ꯆꯥꯒꯦ ꯅꯃꯗꯥ ꯉꯁꯤ ꯅꯃꯗꯥ ꯀꯔꯤ ꯍꯤꯟꯖꯥꯡ ꯆꯥꯒꯦ
예름 통바 짜니 카나 통바 nganem wow 예름 통바 짜니 짜니 카나 통바 nganem mai yema chắc sao thằng ấy chắc là mình đang mà thêm mẹ ta bây giờ cho nên khả năng cái đó quỷ u đó bà ngã thì hao bà ngã này có nằm đó cho nên khả năng cái bà ngã thì mà nó hao khó thì phải cho nó bà ra fry rồi có iru mà cái cha thì mà nó khó ông cha tao mình bo cho nên khả năng cái quỷ u đó bà ôi bà ngasi 뭉사 잠 사대다 사에 소라 자루버버 사브나 좀 sani khana se jam haw noi pukhi de phari ro noi get mangi pukhi cho bodu ge phari chani khana do natraga leiri rai ba chani khana do nganam di haw bu nei chung asi nganam chai khom ni chi ti mun thalo nomadan gadangi chenen do u phang na ba kanu gine a gadangi chenen lo nang u ra bai ba mai thang thang cái te video ka ai na ton je khara phare na ma se nahan swat la pa to ye nga sin khara pham mai pima as kilo ni lo riba as pa mo pa mi seita as ani khana de pa mi bo haw bri kilo ra kya pi lo riba labuk ti phari ba hoya ba labuk ti pha ba ne ba jam haw bre do ko si ga jam na pure as labuk ti labuk jam pha ba ni chani khana do iche man di tum khra bo iche man chak cha khra bo chani khana kilo ni no nganam namo ai lo bu lak ke namada ta bra chani khana do kilo ni lo nganam phen namo ai lo bu lak ke ai lo bu lak ke kwan ju ta na namada rilama semau-ne maite rongi phajaba isai mai hairakke nang yam pakchane ba hoye ba labuk tei phari ba ise mandi tumkhra bo namada ise man tumkhra bo itei man tumkhra ba itei ma iche man tumkhra bo narmada chani khana do kilo ni ro bina nganam nammo ngang ngamaga ai lo bu lak ke
남자 따브라 이제만 뚱브라보 저니 하나도 안가람 남모 파졌나? 아도 난 메트롱이 르마 세모 나무 아이나 삭바이 샤이도는 인상이 봐 나무 아이나 삭바이 샤이도는 인상이 봐 날마다 나 아이나 삭바이 샤이 인상이 봐 이제만 뚱 그래 이세이 하이로 난 아이 사키 이세이도 마 때롱 냠가 이제만 뚱 붕모래 나이 떨고 뚱그라고 붕모리 뚱그라고 나도 komen uti o kilo ra chama os kai de kilo ra chama su phai kilo ra chama su tu nga de kai ka pamu de haw ni na jani kana do iche man tung khre isai hai ra o ta do komen udra boy uye kilo ra cham pi ye na jani jani kana do jadi abungo lai to ye tung khrabo nan aina mai tu ngi ma sakpa do namara ta bro ai skrin net kha dum jaiye hoji ki oina macha o macha namara ta dro ai nai se ta do komen udrabo uye kari sai no ai ai sai do sakada yu kai nahan aina sakhi bedo nang inchang drabo tai saklo ro nang wan thana si ni aina sakla di aina sakla di ne nang wan thana nok na si ra ni wow ai chani pila e kaiba mapikti leitro kaka mapikti haidi kaino rebita kaka lam phangdre TV dong tolong ishe aja ishe do haibiro o ai sakada bai kai na mada rebita mapikti leitro kaka hai kai hai no hangde ha nang lekhala mera
까이는 그저 하얘. 그래야지. 그러면 여기다 하나 돼. 감지? 시제. 왜 펜다 떠? 시 펜다 다야. 안에 넣네. 시 다야. 이제 뭐 사야 돼? 정말 그렇지. 나해도 뜻이야. Revita mapikti leitro kakari kaya ni Namada jerum tatani kana thongba nganam mai Tado manggo narmada jiu nungai tani Narmada tamang gongi shaido nang khangabo hairagya Ta follow 뭐? Tamgul Smile lehet pa soy de mengang nang bo Narmada chakrabo tamgongi shaido nang khangabo Tan na thokrabo kaino Tamgon je leina leidi che Tamgul thamoi chu leibani na ni chu leibani blue ai Nana ru khudani paagna smile thek de nga kho no ma Pani puri chaba ga khi do ni Narmada chakrabo Krabo Dưa phải ba Khi là số già rồi Khun đồ 엄마는 그 자리 신경을 봐. Ta Ta ba duga Thôi Năng sôi rồi ngang năng sôi rồi hả 누구 엄마는 그 자리 신경을 봐. 내가 Ấy thằng 탁탁 왜 그러냐. Dưa phải ba khi là số già rồi Khun đồ mong Ta ba duga Năng ghi mỗi nào bốn đi mong ta đấy Mỗi nào bốn hay đồ Mỗi Nar Bon Cái này không ra Khundarak bada Mamoy yama thokpa Halama Moy thoga wanga nandai chen ba Jungle lomda Bon haido jungle ni khanga ba Moy thokpa Nar Nan thok nan chin to ba Adu mini blue asi mi che Blue khang bro Narmada thokrabo Tamgon nang isai khangau nang isai do Tamgon ha 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 no kare Chumbra blue tamgon hai do Moinar bon Moyam thokpa mapamang put pit put pa hot bus and thokpa Nandai chen ba the bon nan tu jungle chen ba Aduna moinar bon adu yang ngang si Cái nào nó sang guitar Devi chứ
ꯂꯥꯏꯐꯁꯨ ꯇꯧꯔꯦ ꯂꯥꯏꯐꯁꯨ ꯇꯧꯔꯦ ꯌꯨꯇꯨꯕꯁꯨ ꯕꯣꯜꯁꯨ ꯎꯠꯂꯦ ꯀꯅꯥꯅꯣ ꯈꯪꯗꯦ ꯀꯔꯝꯕ ꯁꯪꯒꯤꯇꯥꯅꯣ ꯈꯪꯗ꯭ꯔꯦ ꯊꯦꯡꯀ꯭ꯌꯨ ꯁꯪꯒꯤꯇꯥ ꯗꯦꯕꯤ ꯂꯥꯏꯛ ꯇꯧꯕꯤꯔꯝꯃꯨ ꯀꯅꯥꯅꯣ ꯈꯪꯗ꯭ꯔꯦ ꯀꯗꯥꯏꯒꯤꯅꯣ ꯊꯣꯏꯕꯤꯅ ꯇꯧꯔꯤꯔꯣ 이레이시지 mami 이레이가 상기타 대비 SNGEETA nuôi bani tiền cặp nó vậy blue khạc mà ra hay hay khắc lâu bana cái ba lấy salido udro blue ấy cái ba blue khạc mà ra hay khắc lâu bana lấy salido udro blue 오케이 떠오르보 블루 양 성능에 레비탄 이따 만자 까다 잘로고 이따 우리레 이따 타켈레 넷 따레 아 더 보자 그러니까 만자 까다 잘로고 이따 우리레 이따 타켈레 넷 따레 만자 까다 잘로고 레비따기만 학다 꼬치탕으로 슈자드레 नर्मदा चखिसे नुंगाइतेबो ओइबा मा चकेसु हाइरमदे मा ने जाददो साउनिङेबो कैनो मांजा कादा चलोको नर्मदा चकेसु हाइरमदरे ने जादबिना फुट थोखरे साउनिङमनि मासो 레비타 काकागी नेसे कमाय तौदनो नंग जाबान अंदन थावे नर्मदा दो चके हायमद्रे नुंगाय हौद्रे
레비타 토크라보 블루수 토케 하염드레 तुम चखरे कोई नर्मदासु तुम थोखरे तांगन थोके हायम आंगी थोके हायम बने 블루수 토크래 레비타수 토크래 나마 토크 नाम लई तरह मारे आई उई है कि तुम क्या नी लेते तो हाँ नी लेते तो इच्छा खराब है तो कोई नहीं नते नते चुम थांग खान बनते उरो पुरिंग पाई बनते मुक्ता पुरिंग पाई करे ककागी एलविस अदोनी लोय पाए सुनो आइगे नुसीबी रेबिता का लेहोगे कोसी को न बगीने आई कोसी को चर रोय नंगोंदा कोसी को लरो तो नन्नादी थरकनी आइना
ꯀꯣꯆꯤ ꯈꯣꯠꯅꯕꯒꯤ ꯀꯔꯤꯒꯤ ꯍꯥꯏꯗꯤ ꯀꯩꯅꯣ ꯎꯅꯗꯅ ꯀꯃꯥꯏꯅ ꯀꯩꯕ ꯎꯅꯗꯅ ꯀꯃꯥꯏꯅ ꯊꯠꯀꯅꯤ ꯀꯀꯥ ꯑꯦ ꯄꯥꯅꯤꯄꯨꯔꯤ ꯄꯨꯁꯀꯥ ꯆꯥꯕ ꯂꯥꯛꯇꯣꯏꯁꯤꯗꯤ ꯅꯪ ꯎꯅꯗꯅ ꯀꯃꯥꯏꯅ ꯊꯠꯀꯅꯤ ꯀꯀꯥ ꯅꯪ ꯄꯥꯅꯤꯄꯨꯔꯤ ꯄꯨꯁꯀꯥ ꯆꯥꯕ ꯂꯥꯛꯀꯗꯣꯏꯁꯤꯗꯤ ꯑꯩꯅ ꯀꯧꯔꯒ ꯃꯣꯗꯨꯔꯥꯄꯨꯔꯗ ꯂꯥꯛꯑꯣꯏꯗ꯭ꯔꯣ ꯅꯪ ꯆꯥꯕ ꯂꯥꯛꯇ꯭ꯔꯗꯤ ꯂꯥꯛꯇꯣꯔꯤꯃꯤ ꯂꯥꯛꯇ ꯁꯨꯡꯌꯥ ꯌꯥꯔꯣꯏ ꯅꯪ ꯄꯨꯁꯀꯥ ꯆꯥ ꯂꯥꯛꯇ꯭ꯔꯕꯅꯦ ꯍꯌꯦꯡ ꯁꯤꯔꯃꯩ ꯆꯥꯎꯑꯣꯌꯨ ꯇꯨꯝꯅꯤꯡꯕ ꯃꯥꯜꯂꯤ ꯀꯀꯥ ꯃꯤ ꯂꯩꯇꯦ ꯑꯗꯨꯒ ꯇꯧꯔꯤꯕ ꯅꯪ ꯆꯥꯕ ꯂꯥꯛꯑꯣꯏꯗ꯭ꯔꯣ ꯑꯩꯅ ꯀꯧꯔꯒ ꯔꯦꯕꯤꯇꯥ ꯅꯪ ꯆꯥꯕ ꯂꯥꯛꯑꯣꯏꯗ꯭ꯔꯣ ꯊꯠ ꯑꯗꯨꯃꯥꯏꯅ ꯍꯥꯏꯅꯨ ꯑꯩꯁꯦ ꯅꯪꯅ ꯄꯨꯁꯀꯥ ꯆꯥ ꯂꯥꯛꯇ꯭ꯔꯗꯤ ꯍꯥꯏꯕꯒꯤ ꯋꯥꯔꯤꯅꯤ ꯂꯥꯛꯑꯗꯤ ꯑꯗꯨꯃꯥꯏꯅ ꯄꯤꯔꯣꯏ ꯕꯣꯔ ꯆꯥꯎꯅ ꯄꯤꯗꯣꯏꯅꯤ ꯀꯀꯥꯅ ꯃꯆꯟꯒꯤꯗꯕꯨ ꯃꯕꯨꯡꯅ ꯑꯗꯨꯃꯥꯏꯅ ꯁꯛꯅꯕ꯭ꯔꯣ ꯐꯔꯦ ꯅꯪ ꯄꯥꯅꯤꯄꯨꯔꯤ ꯆꯥꯕ ꯂꯥꯛꯑꯣꯏꯗ꯭ꯔꯥ ꯍꯥꯏꯌꯨ ꯍꯥꯟꯅ ꯔꯦꯕꯤꯇꯥ ꯄꯥꯅꯤꯄꯨꯔꯤ ꯆꯥꯕ ꯂꯥꯛꯑꯣꯏꯗ꯭ꯔꯥ ꯍꯥꯟꯅ ꯍꯥꯏꯌꯣ ꯍꯟꯗꯛ ꯅꯤꯉꯣꯜ ꯆꯥꯛꯀꯧꯕꯁꯦ ꯏꯕꯨꯡꯅ ꯀꯧꯕ ꯇꯥꯔꯦ ꯅꯪ ꯂꯥꯛꯇ ꯂꯥꯛꯀꯗ꯭ꯔꯥ ꯍꯥꯏꯌꯣ ꯅꯪ ꯂꯥꯛꯇ ꯂꯥꯛꯀꯗ꯭ꯔꯥ ꯍꯥꯏꯌꯣ ꯅꯪ ꯂꯥꯛꯀꯗ꯭ꯔꯣ ꯑꯩꯅ ꯀꯧꯔꯒ ꯅꯤꯉꯣꯜ ꯆꯥꯛꯀꯧꯕꯗꯤ ꯀꯣꯟꯅꯩ ꯋꯥꯔꯤꯅꯤ ꯄꯥꯅꯤꯄꯨꯔꯤ ꯆꯥꯕ ꯂꯥꯛꯀꯗ꯭ꯔꯥꯅ ꯈꯨꯝꯃꯛꯎ
이부나 그러디 락다바 하우나버로 락도니 난 하이 타자디 파니푸리 짜 락가드라 ngaji 바 쿠먹들이 아 자고 우리 가만히 비슷했어 두나이나 ngasi dili oida chalui phi yonba kari phi yoma chaluri no rebita kari phi yon ge na kari phi joli no yunga phajara me mi machani pi thajani haidedi kari phi yon chali no Ada rebita nang puska chabla tu bahar te pisa piling ida bikha niba chapadagi hani pharaga ngasi chaluye nanna ret pernang kari phi jon chalui no haji khumdi
하. ꯇꯥꯛꯄꯤꯅꯕ ꯃꯤ ꯂꯩꯕꯅꯤ나 ꯃꯆꯪꯁꯨ ꯍꯤꯡꯕꯗꯒꯤ ꯍꯤꯡꯗꯕꯗꯤ ꯌꯥꯗꯕꯅꯤꯅ ꯈꯔ ꯈꯔ ꯍꯣꯠꯅꯕꯅꯤꯗ ꯅꯨꯡꯁꯤ ꯉꯁꯤꯁꯦ ꯌꯥꯝꯅ ꯉꯟꯅ ꯇꯨꯝꯅꯤꯡꯕ ꯃꯥꯜꯂꯦ ꯀꯀꯥ ꯀꯔꯤ ꯊꯕꯛ ꯁꯨꯒꯦ ꯀꯩꯅꯣ ꯁꯤꯗ ꯐꯗ ꯅꯪ ꯄꯥꯅꯤꯄꯨꯔꯤ ꯆꯥ ꯂꯥꯛꯀꯗ꯭ꯔꯥꯅ ꯈꯨꯝꯃꯛꯑꯣꯕ ꯑꯗꯨ ꯅꯪ ꯄꯥꯅꯤꯄꯨꯔꯤ ꯆꯥ ꯂꯥꯛꯀꯗꯣꯏꯕ ꯈꯨꯝꯃꯛꯑꯣ ꯃꯤ ꯑꯝꯇ ꯃꯇꯝ ꯂꯥꯛꯁꯨꯅꯨ ꯂꯥꯛꯀꯅꯤ ꯑꯣ ꯀꯀꯥ ꯍꯥꯎꯅꯦ ꯏꯆꯟ ꯅꯨꯡꯁꯤꯕꯤ ꯍꯥꯎꯅꯦ ꯂꯥꯛꯀꯅꯤꯀꯣ ꯃꯇꯝ ꯂꯥꯛꯁꯨꯅꯨ ꯂꯥꯛꯀꯅꯤ ꯀꯀꯥ ꯊꯦꯡꯀ꯭ꯌꯨ ꯂꯥꯛꯀꯅꯤ ꯄꯥꯅꯤꯄꯨꯔꯤ ꯆꯥ ꯂꯥꯛꯀꯅꯗꯤ ꯃꯅꯥ ꯂꯩꯕꯤꯔꯔꯣꯏꯗ ꯃꯅꯥꯒ ꯂꯩꯔꯔꯣꯏ ꯂꯩꯕꯗ ꯇꯥꯕ꯭ꯔꯣ ꯂꯥꯛꯀꯅꯤ ꯍꯥꯏꯔꯕꯅꯤꯅ ꯃꯅꯥꯁꯨ ꯂꯩꯔꯔꯣꯏ ꯄꯥꯅꯤꯄꯨꯔꯤꯁꯨ ꯄꯤꯖꯔꯅꯤ ꯀꯣ ꯔꯦꯕꯤꯗ ꯇꯥꯕ꯭ꯔꯣ ꯂꯥꯛꯀꯅꯤ ꯍꯥꯏꯔꯕꯅꯤꯅ ꯃꯅꯥꯁꯨ ꯂꯩꯔꯔꯣꯏ ꯄꯥꯅꯤꯄꯨꯔꯤꯁꯨ ꯄꯤꯖꯔꯅꯤ ꯀꯀꯥꯅ ꯀꯣꯏꯕꯁꯨ ꯄꯨꯕꯤꯔꯅꯤ ꯑꯩ ꯏꯆꯟꯁꯦ ꯚꯥꯞ ꯇꯥꯔꯦ ꯅꯨꯡꯁꯤꯕꯅ ꯔꯦꯕꯤꯗ ꯇꯥꯕ꯭ꯔꯥ ꯀꯀꯥꯅ ꯍꯥꯏꯁꯦ ꯌꯨꯝꯁꯦ ꯀꯩꯁꯥ ꯄꯣꯛꯄ ꯃꯤꯁꯦ ꯐꯠꯇ꯭ꯔꯥ ꯀꯀꯥ ꯐꯩꯅ ꯀꯩꯗꯧꯔꯦ ꯀꯩꯁꯨ ꯑꯀꯥꯏꯕ ꯂꯩꯇꯦ
ꯅꯪ ꯌꯨꯝꯖꯀꯩꯁꯦꯟ ꯄꯣꯛꯄ꯭ꯔꯣ? ꯅꯪ ꯌꯨꯝꯖꯀꯩꯁ ꯄꯣꯛꯄ꯭ꯔꯣ? ꯅꯆꯟꯁꯦ ꯒ꯭ꯌꯥꯟ ꯌꯥꯎꯗꯕꯅꯤ ꯉꯥꯎꯁꯟꯅꯕꯅꯤ ꯀꯀꯥ ꯅꯉꯣꯟꯗ ꯗꯤꯒꯨꯟꯅꯤ ꯑꯩꯅ ꯉꯥꯎꯔꯤꯁꯨ ꯑꯗꯣ ꯅꯪ ꯌꯨꯝꯖꯀꯩꯁꯦꯟ ꯄꯣꯛꯄ꯭ꯔꯥ ꯍꯥꯏꯕ ꯆꯥꯛꯇꯤ ꯀꯧꯔꯣꯏꯗꯣꯏꯔꯥ ꯀꯧꯅꯤ ꯁꯤꯌꯣꯔ ꯀꯧꯅꯤ ꯄꯣꯛꯏꯌꯦ ꯑꯗꯨꯗꯤ ꯀꯀꯥꯒꯤ ꯀꯩ ꯅꯨꯃꯤꯠ ꯄꯣꯛꯏ ꯅꯪ ꯈꯪꯕ꯭ꯔꯥ ꯀꯥꯎꯔꯕ ꯀꯀꯥꯒꯤ ꯀꯩ ꯅꯨꯃꯤꯠ ꯄꯣꯛꯈꯤꯗꯣ ꯅꯪ ꯀꯥꯎꯔ ꯅꯤꯡꯁꯤꯡꯉꯤꯕ ꯃꯤꯒꯤ ꯃꯤꯈꯥꯇ ꯄꯣꯜꯂꯤ ꯂꯥꯏꯕꯛꯁꯦ ꯑꯗꯨꯕꯨꯗꯤꯅ ꯌꯨꯝꯖꯀꯩꯁꯦꯟ ꯄꯣꯛꯄ ꯃꯤ ꯃꯌꯥꯝ ꯂꯩꯔꯤꯁꯤꯗꯤ ꯀꯀꯥꯒꯤ ꯀꯩ ꯅꯨꯃꯤꯠ ꯄꯣꯛꯄꯅꯣ ꯅꯪ ꯈꯪꯉꯤꯕ ꯅꯍꯥꯟ ꯍꯥꯏꯈꯤꯗꯣ ꯀꯩ ꯅꯨꯃꯤꯠꯅꯣ ꯅꯤꯡꯊꯧꯀꯥꯕ ꯄꯣꯛꯄ ꯃꯤꯁꯦ ꯐꯕ꯭ꯔꯥ ꯅꯪ ꯍꯥꯏꯌꯨ ꯇꯥ ꯅꯤꯡꯊꯧꯀꯥꯕ ꯄꯣꯛꯄ ꯃꯤꯁꯤꯗꯤ ꯐꯕ꯭ꯔꯥ ꯍꯥꯏꯕ ꯅꯤꯡꯊꯧꯀꯥꯕ ꯅꯨꯃꯤꯠꯇ ꯄꯣꯛꯄ ꯃꯤꯁꯦ ꯐꯕ꯭ꯔꯣ ꯅꯤꯡꯊꯧꯀꯥꯕ ꯄꯣꯛꯄꯁꯤꯗꯤ ꯐꯕ꯭ꯔꯣ ꯔꯦꯕꯤꯇꯥ ꯐꯩ ꯅꯆꯟꯒꯤ ꯃꯄꯣꯛ ꯅꯨꯃꯤꯠꯁꯦ ꯁꯣꯜꯂꯤ ꯍꯥꯏꯅꯩ ꯇꯠ ꯃꯤꯅ ꯄꯨꯡꯍꯥꯏ ꯍꯥꯏꯔꯤꯗꯨꯕꯨ ꯂꯣꯏꯔꯦ ꯌꯨꯝꯖꯀꯩꯁꯦꯟ ꯄꯣꯛꯄ ꯃꯌꯥꯝ ꯂꯩꯁꯤꯗꯤ ꯃꯤ ꯃꯌꯥꯝ ꯌꯨꯝꯖꯀꯩꯁꯦꯟ ꯄꯣꯛꯄ ꯃꯤ ꯃꯌꯥꯝ ꯂꯩꯁꯤꯗꯤ ꯌꯥꯝꯅ ꯍꯟꯊꯅ ꯈꯜꯂꯨꯅꯨꯗ ꯏꯆꯟꯁꯤꯗꯤ ꯀꯔꯤꯒꯤ ꯑꯗꯨꯃꯥꯏꯅ ꯈꯟꯒꯗꯣꯏꯅꯣ ꯑꯗꯨꯗꯨꯝ ꯈꯟ ꯂꯩꯇꯥꯔꯗꯤ ꯄꯨꯟꯁꯤꯗꯣ ꯀꯃꯥꯏꯅ ꯍꯤꯡꯒꯗꯣꯏꯅꯣ ꯀꯩꯕ ꯂꯤꯛꯅ ꯉꯥꯡꯕ ꯂꯥꯏꯅ ꯆꯤꯡꯗꯝꯃꯤ ꯑꯣꯏ ꯇꯨꯝꯕ ꯌꯥꯗꯦ ꯗꯨꯒꯗꯤ ꯇꯥꯗꯣ ꯃꯪꯒꯣꯜ ꯚꯤꯗꯤꯑꯣ ꯑꯃ ꯏꯗꯤꯇꯤꯡ
ꯇꯧꯔꯝꯕ ꯇꯥꯗꯣꯒꯤ ꯅꯦꯠ ꯑꯃꯨꯛ ꯌꯥꯔꯝꯃꯦ ꯅꯦꯠ ꯅꯦꯠ ꯃꯣꯡꯒꯣꯜ ꯀꯤ ꯖꯣꯏ ꯅꯦꯠ ꯃꯣꯡꯒꯣꯜ ꯀꯤ ꯖꯣꯏ ꯑꯗꯣ ꯑꯩ ꯏꯁꯩꯗꯣ ꯍꯥꯏꯔꯒꯦ ꯅꯔꯃꯗꯥ ꯑꯩ ꯏꯁꯩꯗꯣ ꯍꯥꯏꯔꯒꯦ ꯆꯠꯂꯦꯒ ꯍꯥꯏꯔꯝꯗꯕꯗꯨꯒ ꯇꯥꯡꯒꯣꯟ ꯀꯌꯥꯝ ꯅꯨꯡꯉꯥꯏꯔꯝꯕꯅꯦ ꯑꯩ ꯈ ꯅꯔꯃꯗꯥꯁꯦ ꯅꯦꯠ ꯌꯥꯝꯃꯟꯗꯅ ꯊꯣꯛꯈ꯭ꯔꯦꯕ ꯆꯠꯂꯦꯒ ꯍꯥꯏꯔꯝꯗꯦꯅ ꯑꯁ ꯀꯌꯥꯝ ꯅꯨꯡꯉꯥꯏꯔꯨꯗ꯭ꯔꯦ ꯑꯣꯏꯕ ꯑꯗꯣ ꯉꯁꯥꯏꯒꯤ ꯏꯁꯩꯗꯣ ꯍꯥꯏꯔꯛꯑꯣ ꯑꯣ ꯍꯥꯏꯔꯒꯦꯀꯣ ꯑꯩꯒꯤ ꯏꯁꯩ ꯅꯪ ꯇꯥ ꯅꯨꯡꯁꯤꯗꯅꯀꯣ ꯇꯨꯝ ꯀꯥꯎꯔꯦ ꯇꯨꯝꯕ ꯍꯤꯞꯄ ꯆꯥꯕꯗ ꯎꯗꯨꯅꯇ ꯂꯩꯔꯦ ꯏꯃꯤꯠꯁꯤꯅ ꯇꯨꯝꯕ ꯍꯤꯞꯄ ꯆꯥꯕꯗ ꯎꯗꯨꯅꯇ ꯂꯩꯔꯦ ꯏꯃꯤꯠꯁꯤꯅ ꯇꯥꯔꯕꯣ ꯁꯤ ꯏꯁꯩꯁꯦ ꯃꯤꯒꯤ ꯑꯋꯥꯕ ꯎꯕ ꯉꯝꯗꯕ ꯑꯩꯒꯤ ꯅꯤꯡꯕꯗꯤ ꯀꯤꯟꯇ ꯑꯣꯏꯕ ꯎꯏ ꯍꯣꯏ ꯃꯤꯒꯤ ꯑꯋꯥꯕ ꯎꯕ ꯉꯝꯗꯕ ꯑꯩꯒꯤ ꯅꯤꯡꯕꯗꯤ ꯀꯥꯏꯅꯇ ꯑꯣꯏꯕ ꯎꯏ ꯍꯣꯏ ꯃꯤꯒꯤ ꯑꯋꯥꯕ ꯎꯕ ꯉꯝꯗꯕꯁꯤꯗꯤ ꯌꯥꯝꯅ ꯐꯩ ꯃꯤꯒꯤ ꯑꯋꯥꯕ ꯇꯥꯔꯗꯤ ꯑꯉꯝꯕ ꯃꯇꯦꯡ ꯇꯧꯒꯗꯕꯅꯤꯀꯣ ꯌꯥꯝꯅ ꯍꯦꯟꯅ ꯈꯜꯂꯨꯅꯨ ꯇꯥꯗꯣ ꯉꯁꯥꯏꯒꯤ ꯏꯁꯩꯗꯣ ꯍꯥꯏꯔꯛꯑꯣ ꯁꯛꯒꯤ ꯏꯁꯩꯗꯨꯗꯤꯅ ꯔꯦꯕꯤꯇꯥ ꯅꯪ ꯁꯤꯗ ꯑꯃꯨꯛ ꯂꯨ ꯅꯨꯡ ꯈꯟꯖꯟꯕꯁꯤꯕꯨ ꯀꯩꯁꯨꯝ ꯈꯜꯂꯨ ꯌꯨꯝꯖꯒ ꯁꯦꯠꯄꯕꯨ ꯃꯌꯥꯝ ꯂꯩꯁꯤꯗꯤ ꯇꯨꯝꯕ ꯆꯥꯕ ꯈꯪꯗꯅ ꯎꯗꯨꯅꯇ ꯂꯩꯔꯦ ꯅꯨꯡꯁꯤꯕ ꯅꯪꯒꯤ ꯃꯥꯏꯊꯣꯡꯗꯣ ꯑꯗꯨꯅꯤ ꯏꯁꯩꯗꯣ ꯑꯗꯨ ꯏꯁꯩꯗꯣ ꯇꯨꯝꯕ ꯆꯥꯕ ꯈꯪꯗꯅ ꯎꯗꯨꯅꯇ ꯂꯩꯔꯦ ꯅꯨꯡꯁꯤꯕ ꯅꯪꯒꯤ ꯃꯥꯏꯊꯣꯡꯗꯣ ꯌꯥꯕ꯭ꯔꯥ ꯇꯨꯝꯕ ꯆꯥꯕ ꯈꯪꯗꯅ ꯎꯗꯨꯅꯇ ꯂꯩꯔꯦ ꯅꯨꯡꯁꯤꯕ ꯅꯪꯒꯤ ꯁꯛꯇꯝꯗꯣ ꯃꯤꯀꯨꯞ ꯈꯨꯗꯤꯡ ꯍꯌꯦꯡꯃꯛ ꯂꯤꯁ ꯁꯦꯝꯒꯦ ꯒꯨꯗ ꯏꯁꯩ ꯑꯃꯒ ꯂꯩ ꯏꯁꯩ ꯑꯃꯈꯛꯒ ꯂꯩ ꯅꯃꯦ ꯇꯥꯕ꯭ꯔꯥ ꯆꯨꯝꯃꯤꯔꯤꯕ ꯇꯅꯥꯏꯕ ꯎꯗꯨꯅꯇ ꯂꯩꯔꯦ ꯅꯨꯡꯁꯤꯕ ꯅꯪꯒꯤ ꯁꯛꯇꯝꯗꯣ ꯃꯤꯀꯨꯞ ꯈꯨꯗꯤꯡ ꯌꯦꯁ ꯌꯥꯝ ꯅꯨꯡꯁꯤꯕ ꯏꯁꯩꯅꯤ ꯌꯥꯝꯅ ꯔꯣꯁ ꯂꯩꯕ ꯏꯁꯩꯅꯤ ꯑꯩꯅ ꯑꯦꯜꯕꯤꯗ ꯏꯆꯟ ꯔꯦꯕꯤꯇꯥ ꯂꯥꯛꯇꯦꯅ ꯂꯩꯕ ꯈꯥꯡꯕꯗꯣ ꯑꯗꯨꯒ ꯆꯞ ꯃꯥꯟꯅꯔꯦ ꯁꯤ ꯏꯁꯩꯁꯦ ꯅꯔꯃꯗꯥ ꯏꯁꯩ ꯑꯃꯒ ꯂꯩꯀꯣ ꯏꯁꯩ ꯑꯃꯒ ꯂꯩꯌꯦ ꯅꯔꯃꯗꯥ ꯁꯣꯔꯥꯠ ꯀꯔꯃ ꯄꯨꯖꯥꯗꯒꯗꯤ ꯌꯥꯝꯅ ꯐꯖꯅ ꯁꯛꯑꯦ ꯑꯗꯨꯒ ꯍꯧꯖꯤꯛꯀꯤꯗꯨꯗꯤ ꯌꯥꯗ꯭ꯔꯦ ꯇꯥꯗꯣ ꯍꯥꯏꯔꯛꯑꯣ ꯚꯥꯏ ꯀꯩꯅꯣ ꯍꯣ ꯍꯣ ꯈꯣꯏꯃꯨ ꯅꯨꯡꯁꯤꯕ ꯅꯪ ꯀꯥꯎꯔꯦ ꯍꯣ ꯍꯣ ꯈꯣꯏꯃꯨ ꯅꯨꯡꯁꯤꯕ ꯅꯪꯕꯨ ꯀꯤꯖꯩꯅꯦ ꯇꯈꯦꯜꯂꯦ ꯅꯥꯁꯣꯝ ꯑꯁꯤꯁꯨ ꯌꯥꯕ꯭ꯔꯥ
ꯅꯃꯗ ꯇꯥꯕ꯭ꯔꯥ ꯁꯤꯁꯦ ꯍꯣ ꯍꯣ ꯈꯣꯏꯃꯨ ꯅꯨꯡꯁꯤ ꯂꯝꯗꯝ ꯅꯪꯕꯨ ꯀꯤꯖꯩꯅꯦ ꯀꯤꯖꯩꯅꯦ ꯇꯈꯦꯜꯂꯤ 나som 그러면 셈슬리반이 그이나 까고 까워 신명이 작은데 에이 타고야 작은데 고를 의기 고를 의기 tumdana mangba nungsiba wakhalda ngaupani achikpa ahingda nangi wakhal chumi reveta tadose pakhang orengaida isai ka film gi shak tamare ba ai shakcharo tumdana mangbani nungsiba wakhal ngaupani achikpa ahingda nangi wakhal Revita tadose pakhang oringita isaiga plimgi shakta marebo nate basaina ne aina nat sanketan dum sakhibedo aduna sum keno tawriba ke haitare haita baitare ko namada tadodo pakhang oiraklasu maya nupa phangdore tadogi seise tabada ngokpana sire kwa karigi amta ta yadraba ise na ai acting do nandrabo ngokpana sire kwa taba yadraba iba ningonaga haidokanu ko akhoi masina sum tawno ningonaga hailakanu ko swane torigana namada tabra namanabdaga tamlakanu bo ikai maya nupa ahumgi keva lahum phumu hena thaurang mathau tai chumi chumi jamna wana sakpa dumai tawre hoyaba sai haitabaduna ne tawri baise kamba amadi hainamada haya bema ka pwede lam dagi lingapunu jingo pau tadi tambiramu bema sei di jabra asidi free changani sagi amaduna wa wana chakpa tado adu sei di jam phajabane sim seimida asumasina khara hainabako aduga suma tupa aduni sesina haitabane adunani hoi tado adudi phaje
ꯑꯇꯩ ꯏꯁꯩ ꯁꯛꯄꯁꯦ ꯍꯩꯅꯗꯕ ꯍꯥꯏꯇꯥꯔꯦꯀꯣ ꯑꯁꯨꯝꯕꯁꯦ ꯑꯗꯨꯝ ꯀꯥꯎ ꯁꯨꯝ ꯍꯩꯅꯕꯅꯦ ꯅꯪꯅ ꯑꯩꯅ ꯁꯥꯒꯔ ꯅꯣꯛꯄ ꯁꯤꯔꯦ ꯍꯥꯏꯕ ꯑꯩꯅ ꯑꯃ ꯅꯪꯒꯤ ꯁꯣꯔꯠ ꯚꯤꯗꯤꯑꯣꯒ ꯅꯣꯛꯄꯗ ꯄꯨꯛꯂꯤ ꯄꯥꯏꯕ ꯍꯥꯏ ꯕꯦꯝꯃ ꯔꯦꯕꯤꯇꯥ ꯀꯧꯕꯤ ꯕꯦꯝꯃ ꯋꯥꯉꯥꯡ ꯈꯨꯗꯤꯡꯒꯤ ꯂꯧꯅ ꯂꯧꯅ ꯉꯥꯡꯕꯅꯤ ꯑꯩꯒꯤ ꯏꯆꯟ ꯅꯨꯡꯁꯤꯕꯤꯁꯦ ꯃꯕꯨꯡꯁꯦ ꯃꯥꯅ ꯅꯤꯡꯕꯅ ꯑꯗꯨꯅ ꯍꯥꯏ ꯅꯨꯄꯤ ꯑꯍꯨꯝꯅꯤ ꯂꯥꯛ ꯑꯍꯨꯝꯕꯨ ꯃꯊꯧ ꯇꯥꯏ ꯍꯥꯏꯁꯤ ꯎꯔꯕ ꯑꯩꯗꯤ ꯏꯁꯩꯅꯤꯕꯨ ꯍꯥꯏꯔꯗꯤ ꯂꯣꯏꯅ ꯄꯥꯝꯃꯦ ꯒꯨꯗ ꯅꯃꯗꯥ ꯑꯩꯈꯣꯏ ꯔꯦꯕꯤꯇꯥ ꯅꯨꯡꯁꯤꯕꯅꯤꯀꯣ ꯑꯩꯅ ꯍꯦꯛ ꯐꯥꯒꯤ ꯇꯧꯔꯒ ꯃꯥ ꯍꯦꯛ ꯁꯥꯎꯒꯠꯂꯤꯑꯕꯅꯦ ꯑꯗꯨꯒ ꯑꯩꯅ ꯍꯦꯛ ꯀꯔꯦꯝꯅꯔꯤꯕ ꯃꯥ ꯍꯦꯛ ꯁꯥꯎꯒꯠꯂꯦꯕꯅꯦꯀꯣ ꯑꯩꯅ ꯐꯥꯒꯤ ꯇꯧꯕꯗꯅꯦ ꯑꯗꯨꯅ ꯑꯩꯅ ꯍꯦꯛ ꯂꯛꯅꯔꯤꯕ ꯑꯕꯨꯡꯉꯣꯗꯤ ꯇꯨꯝꯈ꯭ꯔꯕꯣ ꯅꯨꯡꯁꯤꯌꯦ ꯅꯨꯡꯁꯤꯕꯅꯤ ꯅꯃꯗꯥ ꯑꯕꯨꯡꯉꯣꯗꯤ ꯇꯨꯝꯈ꯭ꯔꯕꯣ ꯑꯩ ꯍꯌꯦꯡ ꯏꯁꯩ ꯂꯩꯇꯦꯕꯅꯀꯣ ꯑꯗꯨꯅ ꯁꯨꯝ ꯈꯤꯇꯪ ꯊꯦꯡꯉ ꯁꯨꯝ ꯂꯩꯔꯕ ꯄꯨꯡ 11 ꯑꯗꯨꯋꯥꯏꯗ ꯅꯦꯠ ꯌꯥꯝ ꯅꯨꯡꯉꯥꯏꯇꯦ ꯅꯦꯠ ꯅꯨꯡꯉꯥꯏꯇꯕꯗꯨꯒ ꯁꯨꯝ ꯂꯩꯕꯅꯦꯕꯅꯦꯀꯣ ꯑꯩꯅ ꯁꯨꯃꯥꯏꯅꯒ ꯑꯙꯨꯅꯤꯛ ꯁꯛꯄ ꯃꯤ ꯌꯥꯝ ꯅꯣꯛꯏꯌꯦꯕꯅꯦ ꯑꯗꯨꯅ ꯑꯩ ꯑꯥꯙꯨꯅꯤꯛꯀꯤ ꯏꯁꯩꯁꯦ ꯑꯃꯐꯥꯎ ꯉꯪꯗꯦ ꯔꯦꯕꯤꯇꯥ ꯀꯀꯥꯅ ꯁꯨꯝ ꯅꯨꯡꯁꯤꯅ ꯏꯆꯟꯅꯦꯅ ꯍꯥꯏꯕꯅꯤꯀꯣ ꯌꯨꯇ꯭ꯌꯨꯕ ꯆꯦꯅꯦꯜ ꯄꯥꯏꯕ ꯏꯆꯤꯜ ꯏꯅꯥꯎ ꯄꯨꯝꯅꯃꯛ ꯂꯣꯏꯅ ꯅꯨꯡꯁꯤ ꯃꯅꯤ ꯄꯨꯟꯁꯤꯁꯦ ꯅꯣꯡꯊꯥꯡꯅꯤ ꯅꯣꯡꯊꯥꯡ ꯁꯤꯔꯒ ꯂꯣꯏꯔꯕ ꯃꯄꯣꯛꯅꯤ ꯍꯤꯡꯉꯤꯉꯩ ꯄꯨꯟꯁꯤꯁꯦ ꯏꯁꯥꯁꯦ ꯁꯨꯝ ꯁꯛꯈ꯭ꯔꯒ ꯐꯩ ꯑꯛꯇ ꯁꯛꯂꯗꯤ ꯐꯠꯇ꯭ꯔꯦ ꯏꯁꯩꯒ ꯉꯥꯡꯗꯕꯁꯦ ꯉꯪꯗꯕꯁꯦ ꯀꯨꯏꯔꯦꯗ ꯆꯍꯤꯃꯨꯛ ꯐꯥꯔꯦ ꯀꯣꯛꯁꯦ ꯇꯦꯟꯁꯟ ꯃꯌꯥꯝꯅ ꯀꯔꯤꯒꯤꯅꯣ ꯇꯠ ꯀꯩ ꯇꯦꯟꯁꯟ ꯑꯣꯏꯗꯣꯏꯅꯣ ꯉꯥꯎꯔꯕ ꯑꯉꯥꯡꯅ ꯑꯩꯒꯤ ꯁꯕꯁꯀ꯭ꯔꯥꯏꯕꯔ ꯚ꯭ꯌꯨꯁꯔ ꯄꯨꯝꯅꯃꯛ ꯂꯣꯏꯅ ꯅꯨꯡꯁꯤ ꯆꯨꯝꯃꯤ ꯂꯣꯏꯅ ꯅꯨꯡꯁꯤꯕꯝ ꯊꯣꯛꯑꯦ ꯑꯗꯨꯅ ꯅꯃꯗ ꯇꯥꯗꯣ ꯃꯪꯒꯣꯜꯁꯨꯀꯣ ꯑꯩ ꯅꯣꯡꯃ ꯑꯩꯒꯤ ꯃꯣꯕꯥꯏꯜ ꯌꯦꯡꯉ ꯈꯪꯒꯅꯤ ꯑꯩ ꯃꯩꯇꯩ ꯏꯆꯤꯟ ꯏꯅꯥꯎ ꯂꯣꯏꯅ ꯑꯩ ꯁꯥꯞ ꯇꯧꯔꯤ ꯀꯣ ꯚꯤꯗꯤꯑꯣ ꯌꯦꯡꯕꯁꯦ ꯈꯔꯗꯤ ꯋꯥꯠꯂꯤ ꯀꯩ ꯍꯥꯏꯇꯥꯔꯦ ꯇꯥꯡꯒꯣꯟꯅ ꯁꯪꯗꯕꯅꯤꯅꯀꯣ ꯑꯗꯩ ꯅꯦꯠꯀꯤ ꯄ꯭ꯔꯣꯕ꯭ꯂꯦꯝꯒ ꯑꯩ ꯌꯦꯡꯕꯗꯤ ꯌꯥꯎꯔꯤꯀꯣ ꯁꯨꯝ ꯑꯩ ꯚꯤꯗꯤꯑꯣ ꯐꯖꯅ ꯌꯦꯡꯕ ꯌꯥꯎꯔꯤ ꯂꯥꯏꯛ ꯇꯧꯕ ꯌꯥꯎꯔꯤ ꯑꯗꯨꯒ ꯚꯤꯗꯤꯑꯣ ꯈꯥꯏꯕꯣꯛ ꯌꯦꯡꯉꯒ ꯑꯗꯨꯝ ꯂꯥꯏꯛ ꯇꯧꯈꯤꯕ ꯌꯥꯎꯔꯤ ꯀꯩꯅ ꯃꯇꯝ ꯁꯪꯗꯕꯅꯤꯅꯀꯣ ꯅꯣꯏꯅꯗꯤ ꯊꯥꯖꯔꯣꯏꯕ ꯑꯩꯅ ꯁꯤ ꯍꯥꯏꯔꯒ ꯇꯥꯃꯒꯣꯏꯅ ꯄꯨꯡꯍꯥꯏ ꯍꯥꯏꯕꯅꯦꯅ ꯈꯜꯂꯝꯕ ꯌꯥꯏꯑꯕꯀꯣ ꯑꯗꯨꯕꯨ ꯑꯩ ꯅꯨꯡꯗꯥꯡ ꯄꯨꯡ 11:30 ꯇꯥꯕꯗꯒ ꯁꯨꯝ ꯌꯦꯡꯉꯤ ꯃꯌꯥꯝꯒꯤ ꯚꯤꯗꯤꯑꯣꯁꯦꯀꯣ ꯑꯗꯨꯕꯨ ꯑꯩ ꯉꯁꯤꯐꯥꯎ ꯃꯩꯇꯩ ꯃꯆꯥꯁꯤꯡꯒꯤ ꯁꯥꯞ ꯇꯧꯗꯕ ꯌꯥꯎꯗꯦ ꯑꯩ ꯁꯥꯞ ꯇꯧꯔꯤ ꯑꯩꯒꯤ ꯆꯦꯅꯦꯜ ꯂꯥꯛꯄ ꯈꯨꯗꯤꯡ ꯅꯣꯏ ꯅꯣꯡꯃ ꯁꯨꯝ ꯎꯔ ꯈꯪꯅꯤꯀꯣ ꯍꯣꯏ ꯑꯩꯉꯣꯟꯗ ꯀꯩꯒꯨꯝꯕ ꯏꯆꯤꯜ ꯏꯅꯥꯎꯁꯤꯡ ꯅꯣꯇꯤꯐꯤꯀꯦꯁꯟ ꯂꯥꯛꯇ꯭ꯔꯒꯗꯤ ꯍꯥꯏ ꯉꯝꯗ꯭ꯔꯦꯀꯣ ꯂꯥꯛꯄꯨ ꯂꯥꯛꯑꯗꯤꯅꯦ ꯑꯩ ꯁꯨꯝ ꯁꯥꯞ ꯇꯧꯔꯦ ꯅꯔꯃꯗꯥ ꯀꯣ ꯑꯩꯉꯣꯟꯗ ꯇꯧꯔꯛꯇꯕ ꯈꯣꯠꯂꯛꯇꯕ ꯑꯩ ꯀꯩꯁꯨ ꯋꯥꯔꯧꯕ ꯂꯩꯇꯦ ꯀꯩꯒꯤꯗ ꯇꯥꯡꯒꯣꯟꯅꯁꯨ ꯃꯇꯝ ꯆꯥꯅ ꯃꯤꯌꯥꯝꯒꯤ ꯚꯤꯗꯤꯑꯣ ꯌꯦꯡ ꯅꯨꯡꯁꯤ ꯅꯃꯗ ꯔꯣꯡꯄꯨꯒꯤ ꯀꯥꯡ ꯌꯥꯎꯋꯦ ꯌꯥꯝ ꯐꯖꯕꯅꯦ ꯌꯥꯝ ꯍꯩ ꯃꯥꯗꯤ ꯏꯗꯤꯇꯤꯡ ꯇꯧ ꯌꯥꯝ ꯍꯩꯕꯅꯦ ꯀꯩꯅꯣ ꯄꯨꯟꯁꯤꯁꯦ ꯅꯣꯡꯊꯥꯡꯅꯤ ꯅꯣꯡꯊꯥꯡ ꯁꯤꯔꯒ ꯂꯣꯏꯔꯒ ꯃꯄꯣꯛꯅꯤ ꯍꯣ ꯄꯨꯟꯁꯤꯁꯦ ꯅꯣꯡꯊꯥꯡꯅꯤ ꯅꯣꯡꯊꯥꯡ ꯁꯤꯔꯒ ꯂꯣꯏꯔꯕ ꯄꯨꯟꯁꯤꯅꯤ ꯁꯤꯔꯒ ꯂꯣꯏꯔꯕ ꯃꯄꯣꯛꯅꯤ ꯍꯌꯦꯡ ꯀꯔꯤ ꯑꯣꯏꯅꯤ ꯍꯥꯏꯕ ꯉꯝꯗꯦ ꯑꯗꯨꯅꯤ ꯉꯁꯤ ꯀꯔꯤ ꯑꯣꯏꯅꯤ ꯍꯥꯏꯕ ꯉꯝꯗꯦ ꯍꯌꯦꯡ ꯀꯔꯤ ꯑꯣꯏꯅꯤ ꯍꯥꯏꯕ ꯉꯝꯗꯦ ꯃꯄꯨ ꯃꯥꯒꯤ ꯈꯨꯗꯝꯅꯤ ꯔꯦꯕꯤꯇꯥ ꯊꯦꯡꯛꯁ ꯍꯥꯏꯌꯦ
ꯑꯗꯨꯅꯤ ꯂꯩꯒꯤ ꯂꯩꯀꯥꯗ ꯂꯤꯔꯤ ꯍꯨꯝꯂꯤꯅ ꯂꯩꯒꯤ ꯂꯩꯀꯥꯗ ꯀꯩꯅꯣ ꯀꯧꯔꯦ ꯈꯣꯏꯃꯨꯅ ꯉꯥꯡꯉꯤ ꯅꯥꯃꯤꯕ ꯅꯨꯡꯁꯤꯅ ꯂꯤꯔꯤ ꯂꯤꯔꯤ ꯍꯨꯝꯂꯤ ꯂꯩꯒꯤ ꯂꯩꯀꯥꯗ ꯂꯩꯒꯤ ꯂꯩꯀꯥꯗ ꯈꯣꯏꯃꯨꯅ ꯉꯥꯡꯉꯤ ꯅꯥꯃꯤꯕ ꯅꯨꯡꯁꯤꯅ ꯂꯤꯔꯤ 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 ꯍꯨꯝꯂꯤ ꯂꯩꯒꯤ ꯂꯩꯀꯥꯗ ꯍꯣ ꯍꯣ খৈমু লমদমগি খৈমু দাদু মগল ভালো ভালো থ্যাংক ইউ মিটনাকা লইনা সঙ্গে দাদুগি ইসেইসে তাব মিটকে লই সিংয়ে যাদরে ইসেইদো যারে যাদরে ইসেইদো যারে যারবো ইচন রিবিতান হাইরি যারে নে 오 레이기 레이까드 코이무능이 코이무능이 남이번 눈시네 남이번 눈시네 리리 리리 홈리 레이기 레이까드 자드레 쉐이도 잘해 오 땡큐 ngasi mangare nungare boy bo hang ko aina ai chan namada and ai chan nungsebi debita kaka mangona tado mangona haningai leten thagachari ko matam pumuda chinaw naikna sangal lebina chiko thagachari kunsida kawbo ngamoy ko tangona batadi alachuli pirani ko nahangi ado piramdre tado se mako aduga apam nungsi gidi chakanu tado se mukhol jam faje aduga apam nungsi di chakanu pakchadro aine sakpaje ya pakchadro ahingda langmai chakpa nate nangi thamoida chakpani ukhulda aigi thawai lehore o ukhulda aigi thawai lehore ahingda de chingde lang ah chingde langmai chakpa nate nangi thamoida chakpani ukhulda aigi thawai lehore tado chan thauri takna chen khini ya namara bon pukli pai bon saita Revita tadomango gi isaidi famoso akogi san leite namada tharu taloi namada akogi san leite abana ko thauri taloi ayung nindoi tatkane ba Revita, tanto mo say pamos. Kanu hai bane kogi kaya ukhulda aigi thawai lehore ai sakum to ka ta sum mayak tu ta dum section bi wari inda kha ta tiga kaya ba thangna bagi tatkani ai thangna bagi to
ตาคันทับอีชนุรามมันมีเจียงกี่ตัวมันอีใช้ตาปะตะชนุรามหลักมันมีเนี่ยเจียงกี่ตัวมีไอ้ดีใช้ยำปามนี้โบไอ้ข้างนี้นั่งดีใช้ยำปามในข้างนี้ไอ้ดีนั่งวิดีโอปุ่นมันเองแบบนั้นไอ้ข้างนี้มันยำทวายยาวน่ะตัวยำปามไหมบ้าอุคุลเดไอ้กี่ทวายเลยเขาเร่ไอ้หิงเดลังไม่จากเป็นไอ้หิงเดลังไม่จากเป็นไอ้หิงเดลังไม่จากเป็นเต้นังกีทำให้เดจากเป็นนี่ไอ้ท่าจะลังงมเดรไอ้ท่าจะเลยงมเดรให้บ้าอ๋อเคยได้ไปได้เสียงไปฮินดีเบงกอลีอาสามิสบังกาลีสุให้บ้าอาซาซาบังกาลีเบงกอลีใช่ดาฮินดีเบงกอลีอาสามิสโอเคআমার বন্দি কারাগারে মা আমি বন্দি কারাগারে সুকালতি খা যায় জাতি কোনো কি সেই loina pami chumi haigada bani ha ibung na chan aidi launa haijade ne ibung hey masi hangdong na pije ha ibung na chan aidi launa haijade ne ibung Ciro dini tumi ji ama kaya Ciro dini tumi ji ama nang ai khang gitu sei do Ciro oh namada hanganu isai matang na ai khangdre ai sai tari che man godi wan thana sirani ne lobi chinglon wangna lakpachida toi ngamaro जुगी आमी तुम्हारे ना जुगी आमी तुम्हार ओ मा तादो मंगोंगी दी ख्वाइदगी थमोइना पामजेबा इसेको Lôi chinh đôn wang lan lạc đi lan lạc lại cả đó mà ngon cái đi cái đi băm chép á đang thang ấy si áo si cũng nỡ bơ không pham đi rạng thang ấy si rạng thang ấy si áo bơ si cũng nỡ không đi rạng thang ấy si ấy si mà bố sĩ tuông dư đi hình bơ lý bơ sung con andre
पगी मैं है जान रे राधा ऐसे असिने तादो मंगोंगी थवाई जाम पामजेबको चिरोदिनी हिंदी दाना दिल में तू आँखों में तू Aku me tu hai. बेदर में जोस्ना Beder me susah. আমার কথা দিয়েছে বেদের মেয়ে জোসনা আমি কথা দিয়েছি হাসি হাসি বলে জোসনা পাখি দিয়েছে ꯀꯀꯥꯒꯤ ꯏꯁꯩꯗꯣ ꯑꯩꯒꯤ ꯃꯄꯣꯛꯁꯦ ꯑꯣꯏꯔꯤꯕꯅꯤ ꯑꯗꯨꯅ ꯌꯥꯝꯅ ꯑꯩ ꯁꯛꯆꯩ ꯀꯀꯥ ꯑꯣꯀꯦ ꯏꯆꯟꯅ ꯌꯥꯝ ꯄꯥꯝꯖꯕ ꯊꯦꯡꯛ ꯌꯨ বেদের মেয়ে জোসনা আমার কথা দিয়েছে হাসি হাসি বলে জোসনা পাখি দিলেছে কথা দিয়েছে চাদর লাউ বানাইলে বা মরে চাদর লাউ বানাইলে মরে बैरागी मोमो इसे नहीं सीधे चाटे लाओ बनाए ले मोरे बोरी गाओ बैरागी बैरागी आई बा मागदी इसे याम पामे बन्ना मदासे मागदी बेंगोली सो हिंदी जाना फजे मांगसो पैसे jam ngai hay su ai acting dance to ba sei tan wak tang jam ngai ba kaka naya phongdro bani naya phangdro bani sakpada paktre 그카네야 방도라미 sakpada paktre 마이바 호이 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 누이니 레베드가 좀 사입니다 누옥드나 누가이 와칸치 누가이 톡바이 따레 ka카기 LBD 미가 만나다버니고 레베타 미기 LBD 미네 장카이 umbu 짬쩌니 좀 홍고 라악보니바 ka카기 디코 이천 날마다가 이천 레비타가 락버스나 ka카기 탐모이제 뺀 뺄레야 생박기 거 라이크 락버 락다바 굴리 마로 ngaiko ngasiगी LB से morning da icheman da jenghan ge hey icheman no ko da jiengo moli moli ne kari na to chi de na hoi hoi jengan lu icheman da 아이디 하누비 파바 파바 sakani wale hajika hanubi no oppa wale hanubi wakan ga khallakano adu wakan lab ma thamgo akeno da dilli da thang dilli da haji wale wale hanubi wakan ga khallakano haji myam wale hanubi ga do pallakano hanubi hanubi ga pallakano madu myam wale ko ngai thokadamni tado mo na kya ngai migi LBD mi cham chani chong lai yang hem buga kaka tado gi de ongse ngoni na mapung phan ba se ekdam wakhan si ngai jane singba lai phang phang de ba dus lak lak ta ba ko bis bu de dum khara dum lai la ga su jam ngai ja ba hai ta ga thamo pin pi lai sini bo kenda ayeng tung naw ba ai gi channel sida mayam sa khangho do do mudu pm bi warinda jam nungai sengba shadila banale jaga bedeme dusnai sei demale bani sukaruti khaya piye to bhore na mai aha আমার বন্দি আমি বন্দি কারাগারে মা হাইবেন wow RJ lai oh my god
오자 जय कृष्ण हरे कृष्ण आरजे हक्चांग खा नुंगाइरबो आगे राजकुमार है राजनीति है आरजे हक्चांग खा नुंगाइरबो काका से नचंदा थागतपसु फबनी थादबसु फबनी नर्मदा खंब्रा रेबिता दुमान हानुदा काकाना नुसीने तौनी करिनो मिहुन हारुब्रने ओजा नुंगाइरे थैंक यू नुंगाइबो ओरसनु इसोदा थौनिजरी आरजे इनाबु नायकतबा मपुना थोगामबु ओरसनु को हजी अखोय नाबा जादे को इचाई सुपी आरजे ओजा कइन्यां चागे आई ngasi do लोटागा ngakha थोंबो चाय आरजे नाको आरजे नंसे आरके रा राजकुमार है आरके राजकुमार है बा आगे तुम्हारा आगे राजकुमार है राजकुमार सु आरके इंट्रो आगे वो जो मेरा तुम्हारा मैं सीधे आगे जी के तभी नीचे राज तो वो जो मेरा राजनीति है तबरी इंडियन जारे आरजे नको तो बुनी इंडियन दादा के आरके वो जो आरके रा इंडियन आरके मन आरजे राज वो जो हां राजनीति है mete kanu di ngang nu ngai te ai nan su ani kha support to ni ko ajita nate oja ai rg ne okay rg se haji sagai gi rg na pira hangi ba khangna hangmani ko khogi inthin da ju rajkumar kai na lei na ko aduga tumai shota dum rg ka num hai hangim ko karin jang chai हक्चांग नुंगाइरमनिना वाखनसु नुंगाइरमनि को हक्चांग नुंगाइर फरे जांगना फरो आई हेंग प्रोग्राम ने तो कितंग थेंगमनि दुननि नर्मदा चलबो काकागी भक्ति से आइगा मान मनिहार आइगा मनिहार गा चमाने हरे कृष्णा सोनबा भक्ति दगी तौबनी राधे राधे हरे कृष्णा जम तौबनी एगा मनिया दो सो फ्रॉम नी ओजा ओ शॉर्ट फ्रॉम दा ओके दो आरजेडी अंगांग क्या लेरे अमरा नीरा लइए नर्मदा लेरे मिबो शॉर्ट ने ओ होय शॉर्ट दा ꯑꯩꯒꯤ ꯃꯤꯡ ꯑꯁꯤ ꯀ꯭ꯋꯥꯇꯞ ꯑꯃ ꯆꯥꯔꯨꯈꯤꯒꯦ ꯀꯀꯥ ꯋꯥꯈꯜ ꯄꯣꯊꯥꯕꯒꯤ ꯋꯥꯈꯜ ꯊꯣꯛꯄꯒꯤ ꯋꯥꯈꯜ ꯄꯣꯊꯥꯕꯒꯤ ꯍꯥꯏꯅꯤ ꯑꯗꯣ ꯅꯪꯗꯤ ꯀꯔꯤ ꯇꯧꯔꯤ ꯂꯩꯌꯦ ꯔꯦꯕꯤꯇꯥꯗꯤ ꯀ꯭ꯋꯥ ꯆꯥꯔꯨꯒꯦ ꯅꯔꯃꯗꯥꯅ ꯀꯔꯤ ꯆꯥ ꯂꯣꯟꯗꯣꯏꯔꯥ ꯅꯔꯃꯗꯥ आरजे करी हाइनी आइगी अंगांग अमनी जा ओ आरजे करी हाइनी ओजानो पाइबा चैनल सिटी को सुम पाइबा हाइदुनिंग मयामगी सुम नुंगाइबा इसिनो मयाम उनबा ngokpase haraw si jam nungaijaba ko adugaidi kay tar aigi hayeng tungla aigi memory aigi life ta hayeng tungna ba lehauna ba ko hayeng miyamna inaw singna cha singna o matamda khoi ta chawni khoi ta doni baba ne khangona bagi ta makta asma sagi youtuber sidi wal masta khangaba channel ni na dang magul leiba kono ni na ko maduna aina sum pamje bagi sum to bani ko ta to mongol rebita aduki mati isai pami mau ngaringaida isai sau re ke le ngaida ऐसा भी लेते हैं maro हाँ khangdi mau ngaida ऐसा भी kadanggo rebita aduki mati isai pami mau nauringaida isai sau sau ai ai di khangdi ne
ꯀꯣꯟꯅ ꯏꯀꯥꯏꯕꯅ ꯂꯣꯏꯕꯅꯤ ꯇꯥꯗꯣꯏ ꯑꯣꯖꯥ ꯑꯩꯒꯤꯁꯨ ꯑꯉꯥꯡ ꯀꯣꯟꯅ ꯃꯨꯛꯕꯥꯡꯒ ꯇꯧꯔꯤ ꯍꯥꯏꯅ ꯈꯪꯗꯣꯏꯅꯦ ꯃꯅꯦ ꯑꯗꯨꯅꯤ ꯑꯗꯨꯒꯤ ꯃꯦꯃꯣꯔꯤꯅ ꯍꯣꯏ ꯔꯦꯕꯤꯇꯥ ꯑꯣꯏꯔꯒ ꯂꯣꯏꯔꯦ ꯈꯪꯗꯦ ꯔꯦꯕꯤꯇꯥ ꯃꯆꯥ ꯑꯃꯁꯨ ꯂꯩꯕ꯭ꯔꯥ ꯈꯪꯗꯦꯗ ꯑꯩ ꯍꯪꯉꯨꯗꯦ ꯅꯣꯡꯃꯇ ꯅꯔꯃꯗꯥ ꯈꯪꯉꯝꯃꯣꯏꯗ ꯈꯪꯒꯅꯤ ꯃꯥꯅ ꯍꯥꯏꯔꯛꯏꯁꯤꯅꯗꯤ ꯃꯥ ꯈꯪꯉꯦꯕ ꯍꯣꯏ ꯔꯦꯕꯤꯇꯥ ꯑꯣꯏꯔꯒ ꯂꯣꯏꯔꯦ ꯀꯔꯤ ꯍꯥꯏꯅꯣ ꯈꯪꯗꯦ ꯅꯔꯃꯗꯥꯏꯁꯦ ꯑꯩꯗꯤ ꯌꯨꯇ꯭ꯌꯨꯕꯁꯦ ꯁꯥꯊꯤꯅ ꯄꯥꯝꯃꯤ ꯃꯅꯤ ꯄꯥꯝꯃꯤ ꯅꯔꯃꯗꯥꯒꯤ ꯏꯆꯥꯅꯨꯄꯥꯗꯨꯒ ꯑꯩꯒꯤ ꯏꯆꯥꯅꯨꯄꯤ ꯄꯤꯁꯜꯂꯒ ꯅꯔꯃꯗꯥꯒ ꯉꯥꯏ ꯑꯣꯏꯅꯁꯤ ꯀꯧꯕꯅꯦ ꯑꯣ ꯌꯥꯏ ꯀꯥꯏꯗꯦ ꯑꯗꯣ ꯔꯦꯕꯤꯇꯥꯒꯤ ꯏꯆꯥꯅꯨꯄꯤ ꯄꯤꯁꯜꯂꯒ ꯅꯔꯃꯗꯥꯒ ꯉꯥꯏ ꯑꯣꯏꯅꯁꯤ ꯀꯧꯕꯅꯦ ꯑꯣ ꯑꯗꯨꯗꯤ ꯀꯀꯥ ꯃꯉꯣꯟꯁꯨ ꯌꯥꯎꯅꯤꯗꯅ ꯅꯔꯃꯗꯥꯒꯤꯁꯨ ꯆꯠꯀꯅꯤ ꯅꯪꯒꯤꯁꯨ ꯂꯥꯛꯀꯅꯤ ꯃꯆꯥꯅꯨꯄꯤ ꯂꯩ ꯍꯥꯏꯌꯦ ꯑꯣꯖꯥ ꯑꯩꯒꯤ ꯏꯆꯥꯅꯨꯄꯤꯅ ꯃꯁꯥꯅ ꯌꯦꯡꯂꯒ ꯅꯣꯛꯇꯣꯏꯅꯦ ꯄꯄꯥꯒ ꯃꯨꯛꯕꯥꯡ ꯇꯧꯕꯁꯦ ꯃꯦꯃꯣꯔꯤꯅꯤ ꯑꯣꯖꯥ ꯆꯨꯝꯃꯦ ꯑꯥꯔꯖꯦ ꯌꯥꯝ ꯆꯨꯝꯕ ꯋꯥꯐꯝꯅꯤ ꯃꯇꯝ ꯑꯃꯗ ꯏꯆꯥꯅꯨꯄꯤꯅ ꯂꯩꯁꯥꯕꯤ ꯃꯄꯨꯡ ꯐꯥꯔꯒ ꯌꯨꯝ ꯄꯥꯜꯂꯝ ꯈꯤꯇꯪꯗ ꯂꯥꯁꯇ ꯍꯥꯏꯒꯗꯕꯅꯤ ꯃꯥ ꯅꯨꯡꯁꯤꯔꯛꯀꯗꯕꯅꯤ ꯃꯇꯝꯗ ꯄꯄꯥꯒ ꯃꯨꯛꯕꯥꯡ ꯇꯧꯔꯝꯃꯤ ꯍꯥꯏꯅ ꯌꯥꯝ ꯆꯨꯝꯃꯦ ꯑꯥꯔꯖꯦꯅ ꯍꯥꯏꯕ ꯋꯥꯐꯝ ꯑꯗꯣ ꯃꯦꯃꯣꯔꯤꯅꯤꯀꯣ ꯁꯤ ꯌꯥꯝ ꯆꯥꯎꯔꯕ ꯃꯦꯃꯣꯔꯤꯅꯤꯀꯣ ꯑꯁꯤꯒꯤ ꯀꯩꯅꯣꯁꯤꯗꯤ ꯃꯦꯃꯣꯔꯤꯁꯤꯗꯤ ꯃꯥꯡꯕ ꯌꯥꯔꯣꯏꯗꯕꯅꯤꯀꯣ ꯇꯥꯏꯕꯪꯄꯥꯟꯅ ꯂꯩꯔꯤ ꯃꯈꯩ ꯁꯤꯗ꯭ꯔꯤ ꯃꯈꯩ ꯁꯨꯝ ꯂꯩꯍꯧꯒꯗꯕꯅꯤ ꯑꯩꯈꯣꯏꯒꯤ ꯍꯤꯁꯇ꯭ꯔꯤꯗ ꯏꯇꯤꯍꯥꯁꯇ ꯏꯔꯤꯕ ꯀꯕꯤ ꯀꯌꯥ ꯑꯃ ꯂꯩꯍꯧꯔꯤꯅꯤꯀꯣ ꯁꯤꯈ꯭ꯔꯕ ꯀꯕꯤ ꯍꯤꯖꯝ ꯏꯔꯥꯕꯣꯠ ꯀꯣ ꯕꯤꯔ ꯇꯤꯀꯦꯟꯗ꯭ꯔꯖꯤꯠ ꯄꯥꯎꯅꯥ ꯕ꯭ꯔꯖꯕꯥꯁꯤ ꯍꯧꯖꯤꯛꯁꯨ ꯃꯌꯥꯝ ꯇꯔꯥꯅ ꯁꯣꯟꯅꯔꯤꯅꯤꯀꯣ ꯏꯇꯤꯍꯥꯁꯇ ꯑꯗꯨꯃꯥꯏꯅ ꯍꯌꯦꯡ ꯑꯩꯈꯣꯏꯒꯤ ꯆꯦꯟꯅꯦꯜꯁꯤꯁꯨ ꯁꯨꯝ ꯂꯩꯍꯧꯒꯗꯕꯅꯤ ꯀꯀꯥꯒꯤ ꯏꯆꯥꯅꯨꯄꯤꯗꯨꯅ ꯏꯆꯥꯅꯨꯄꯥꯒꯤ ꯂꯧꯒꯅꯤ ꯏꯃꯧ ꯑꯣꯏꯔꯒꯦ ꯀꯀꯥ ꯑꯁ ꯅꯪꯒ ꯉꯥꯏ ꯑꯣꯏꯔꯤꯕ ꯇꯔꯀꯒ ꯐꯔꯀꯒ ꯌꯦꯟꯅꯕꯗ ꯅꯪꯅ ꯑꯩꯉꯣꯟꯗ ꯀꯀꯥ ꯀꯧꯔꯒ ꯀꯃꯥꯏꯅ ꯉꯥꯏ ꯑꯣꯏꯅꯗꯣꯏꯅꯣ ꯅꯪꯕꯣ ꯑꯉꯥꯎꯕꯤ ꯔꯦꯕꯤꯇꯥꯅ ꯍꯥꯏꯔꯛꯏꯕ ꯑꯁ ꯅꯪꯒ ꯉꯥꯏꯔꯨꯗꯣꯏꯁꯦ ꯏꯕꯦꯝꯃꯕꯣ ꯀꯣꯆꯤ ꯀꯣꯠꯅꯕꯗ ꯂꯧꯅꯕꯗꯣ ꯃꯤꯒ ꯐꯨꯒꯥꯏ ꯃꯤꯒ ꯅꯣꯛꯄꯗꯕ ꯃꯃꯣꯏꯒ ꯆꯤꯠꯀꯅꯤ ꯏꯆꯥ ꯅꯨꯄꯥ 3 ꯅꯨꯄꯤ 2 ꯑꯣꯏ ꯃꯥ ꯏꯕꯦꯝꯃ ꯅꯪ ꯂꯤꯛꯃꯟꯈ꯭ꯔꯦꯍꯦ ꯑꯗꯨꯗꯤ ꯏꯕꯦꯝꯃ ꯅꯪꯗꯣ ꯑꯣꯏꯗꯕ ꯉꯥꯡꯉꯦ ꯑꯗꯨꯅꯤ ꯃꯦꯃꯣꯔꯤ ꯑꯣꯏꯅꯕꯒꯤꯗꯃꯛꯇꯅꯤ ꯌꯨꯇ꯭ꯌꯨꯕ ꯇꯧꯔꯤꯁꯦ ꯃꯅꯤ ꯅꯔꯃꯗꯥ ꯑꯗꯣ ꯃꯤꯗꯤ ꯄꯩꯁꯥ ꯌꯥꯝ ꯐꯪꯅꯔꯦ ꯍꯟꯗꯛꯇꯤ ꯑꯩ ꯆꯦꯟꯅꯦꯜꯗ ꯃꯌꯥꯝ ꯎꯔꯦ ꯑꯩꯈꯣꯏꯒꯤꯗꯤ ꯄꯇꯥ ꯂꯩ ꯄꯣꯟꯇꯦ ꯏꯕꯦꯝꯃ ꯑꯩꯈꯣꯏꯒꯤꯗꯤ ꯀꯔꯤꯝ ꯈꯟꯗ꯭ꯔꯦ ꯄꯩꯁꯥꯒ ꯖꯁ ꯑꯩꯒꯤ ꯃꯣꯡꯒꯣꯜ ꯅꯥꯇꯩ ꯏꯁꯩ ꯁꯛꯄ ꯍꯥꯏꯅ ꯃꯌꯥꯝ ꯋꯥꯔꯜꯅ ꯃꯁꯛ ꯈꯪꯕ ꯃꯅꯤꯄꯨꯔꯤ ꯁꯤꯡꯒꯔ ꯅꯠ ꯁꯪꯒꯤꯇꯔ ꯁꯤꯡꯒꯔ ꯍꯥꯏꯅ ꯈꯪꯍꯧꯕꯁꯦ ꯃꯁꯤꯅ ꯑꯩꯅ ꯄꯥꯝꯃꯤꯁꯦ ꯑꯣꯖꯥ ꯑꯩꯒꯤ ꯅꯨꯡꯁꯤꯕꯁꯦ ꯏꯆꯥꯅꯨꯄꯤꯅ ꯌꯦꯡꯗꯣꯏꯅꯤ ꯑꯣꯖꯥ ꯃꯅꯦ ꯌꯥꯝ ꯆꯨꯝꯃꯦ ꯑꯥꯔꯖꯦꯟ ꯋꯥꯐꯝꯗꯣ ꯌꯥꯝꯅ ꯆꯨꯝꯃꯤ ꯑꯃꯠꯇ ꯑꯁꯣꯏꯕ ꯑꯀꯥꯏꯕ ꯌꯥꯎꯗꯦ ꯌꯥꯝ ꯆꯨꯝꯃꯤ ꯑꯣꯖꯥ ꯑꯩꯒꯤ ꯅꯨꯡꯁꯤꯕꯁꯦ ꯏꯆꯥꯅꯨꯄꯤꯅ ꯌꯦꯡꯗꯣꯏꯅꯤ ꯑꯣꯖꯥ ꯉꯥꯏ ꯑꯣꯏꯅꯔꯗꯤ ꯀꯀꯥ ꯀꯣꯆꯤ ꯀꯣꯟꯅꯔꯨꯔꯣ ꯀꯀꯥ ꯀꯥꯏꯗꯩꯅꯣ ꯑꯗꯨꯝ ꯇꯧꯅꯔꯛꯀꯗꯕꯅꯤ ꯑꯩ ꯈꯪꯉꯤ ꯁꯨꯝ ꯀꯣꯟꯅꯔꯛꯀꯗꯕꯅꯤ ꯆꯠꯄꯗ ꯐꯝꯃꯨ ꯂꯥꯎ ꯍꯥꯏꯗꯅ ꯇꯣꯛꯀꯅꯤ ꯀꯣꯆꯤ ꯀꯣꯟꯅꯕꯗ ꯏꯃꯥ ꯍꯥꯟꯅ ꯀꯀꯥ ꯀꯧꯈꯤꯕꯅꯤꯅ ꯇꯥꯗꯣ ꯐꯝꯃꯨ ꯂꯥꯎꯒ ꯍꯥꯏꯔꯣꯏ ꯀꯣꯆꯤ ꯀꯣꯟꯅꯕꯗ ꯇꯥꯗꯣ ꯃꯪꯒꯣꯜꯒ ꯔꯦꯕꯤꯇꯥꯒ ꯉꯥꯏ ꯑꯣꯏꯔꯗꯤ ꯂꯨꯍꯣꯡꯕ ꯁꯨꯝ ꯀꯥꯏꯔꯅꯤ ꯑꯣꯏꯕ ꯄꯩꯁꯥꯗꯤ ꯅꯣꯡꯃ ꯑꯣꯖꯥ ꯑꯩꯁꯨ ꯌꯨꯇ꯭ꯌꯨꯕꯇꯒꯤ ꯐꯪꯗꯣꯏꯅꯦ ꯍꯣꯏ ꯑꯥꯔꯖꯦ ꯁꯣꯏꯗꯅ ꯐꯪꯒꯅꯤ ꯑꯗꯨꯕꯨ ꯑꯣꯖꯥ ꯃꯪꯒꯣꯟꯗꯤ ꯊꯥꯖꯗꯦ ꯑꯣꯖꯥ ꯃꯪꯒꯣꯟꯗꯤ ꯊꯥꯖꯗꯦ ꯌꯨꯇ꯭ꯌꯨꯕꯇꯒꯤ ꯄꯩꯁꯥ ꯐꯪꯒꯅꯤ ꯍꯥꯏꯕꯁꯦ ꯑꯩ ꯊꯥꯖꯗꯦ ꯑꯥꯔꯖꯦ
ꯇꯥꯗꯣ ꯃꯪꯒꯣꯜꯒ ꯔꯦꯕꯤꯇꯥꯒ ꯉꯥꯏ ꯑꯣꯏꯔꯗꯤ ꯂꯨꯍꯣꯡꯕ ꯁꯨꯝ ꯀꯥꯏꯔꯅꯤ ꯇꯥꯕ꯭ꯔꯥ ꯔꯦꯕꯤꯇꯥ ꯅꯔꯃꯗꯥꯅ ꯍꯥꯏꯔꯛꯏꯁꯦ ꯃꯃꯤꯠꯇ ꯄꯤ ꯑꯣ ꯇꯥ ꯅꯣꯛꯑꯒ ꯍꯥꯏꯔꯛꯏꯁꯦ ꯄꯩꯁꯥꯗꯤ ꯅꯣꯡꯃ ꯑꯣꯖꯥ ꯑꯩꯁꯨ ꯌꯨꯇ꯭ꯌꯨꯕꯇꯒꯤ ꯐꯪꯗꯣꯏꯅꯦ ꯍꯣꯏ ꯁꯣꯏꯗꯅ ꯐꯪꯕ ꯑꯣꯏꯌꯨ ꯑꯩꯗꯤ ꯊꯥꯖꯗ꯭ꯔꯦ ꯑꯩꯗꯤ ꯐꯪꯉꯦ ꯅꯔꯃꯗꯥ ꯐꯪꯉꯕ ꯆꯨꯝꯕꯒꯤ ꯅꯣꯏꯁꯨ ꯍꯦꯟꯃꯜꯂꯦꯍꯦ ꯅꯔꯃꯗꯥꯌꯦ ꯑꯣꯖꯥ ꯀꯔꯤꯒꯤꯅꯣ ꯑꯗꯨ ꯍꯥꯏꯕ ꯌꯥꯗꯦ ꯀꯥꯏꯗꯩꯅꯣꯗ ꯑꯥꯔꯖꯦ ꯚꯤꯗꯤꯑꯣ ꯂꯣꯡ ꯚꯤꯗꯤꯑꯣ ꯊꯥꯡꯉꯛꯀꯅꯤ ꯃꯤꯅ ꯌꯦꯡꯕ ꯋꯥꯠꯂꯤ ꯑꯗꯩꯗꯤ ꯀꯩꯅꯣꯗꯁꯨ ꯁꯨꯝ ꯑꯩꯒꯤ ꯃꯤꯅꯁꯨ ꯌꯦꯡꯕ ꯋꯥꯠꯂꯦ ꯐꯖꯕꯁꯨ ꯋꯥꯠꯂꯦ ꯑꯩꯒꯤ ꯚꯤꯗꯤꯑꯣꯗꯤ ꯄꯨꯔꯥ ꯁꯤꯝꯄꯜ ꯏꯗꯤꯇꯤꯡꯁꯨ ꯋꯥꯠꯄ ꯑꯗꯩ ꯀꯩꯅꯣ ꯇꯧꯁꯨ ꯋꯥꯠꯄ ꯑꯗꯨꯅꯅꯦ ꯌꯦꯡꯕ ꯃꯤꯅꯁꯨ ꯋꯥꯠꯂꯦꯕꯀꯣ ꯑꯗꯨꯅ ꯊꯥꯖꯗꯦꯕ ꯍꯧꯖꯤꯛꯀꯥꯟꯁꯤꯗꯤ ꯌꯥꯝꯗꯕꯤꯗ ꯆꯦꯟꯅꯦꯜ ꯚꯤꯗꯤꯑꯣ ꯑꯃꯗ ꯌꯥꯝꯗꯕꯤꯗ ꯃꯦꯛꯁꯤꯃꯝ ꯉꯁꯤ ꯚꯤꯗꯤꯑꯣ ꯑꯃꯗ ꯌꯥꯝꯗꯕꯤꯗ ꯑꯩꯅ ꯋꯥꯈꯜꯗꯗꯤꯀꯣ ꯌꯥꯝꯗꯕꯤꯗ 2K 3K 4K ꯁꯤꯃꯛꯇꯤ ꯂꯥꯛꯐꯝ ꯊꯣꯛꯄ꯭ꯔ ꯍꯥꯏꯅ ꯈꯜꯂꯦꯕ ꯑꯇꯩꯒꯤ ꯃꯤꯒꯤ ꯍꯥꯏ ꯂꯦꯚꯦꯜꯗ ꯂꯩꯕ 86 90 100 ꯚ꯭ꯌꯨꯁ ꯌꯧꯕꯗꯨ ꯅꯠꯇꯕꯗꯀꯣ ꯑꯩꯈꯣꯏꯒꯤ ꯅꯣꯔꯃꯦꯜ ꯑꯣꯏꯖꯔꯤꯕ ꯆꯦꯅꯦꯜ ꯑꯁꯤꯁꯨ ꯌꯥꯝꯗꯕꯤꯗ 2K 3K ꯑꯗꯨꯝ ꯊꯣꯛꯑꯦ ꯑꯗꯨꯕꯨ ꯑꯩꯈꯣꯏꯒꯤ ꯚꯤꯗꯤꯑꯣꯁꯤꯅꯗꯤ ꯌꯥꯝ ꯐꯖꯕ ꯖꯧꯗꯕꯅꯤꯅꯀꯣ ꯃꯤꯅꯁꯨ ꯌꯦꯡꯕ ꯋꯥꯠꯄ ꯍꯥꯏꯇꯥꯔꯦ LBꯗꯒꯤ ꯍꯥꯏꯅꯤꯡꯗꯦ ꯑꯣ ꯑꯩ ꯀꯣꯜ ꯇꯧꯔꯒ ꯍꯪꯒꯅꯤ ꯌꯥꯏꯀꯣ LBꯗꯗꯤ ꯍꯥꯏꯅꯤꯡꯗꯦ ꯑꯣꯀꯦ ꯑꯩ ꯍꯌꯦꯡ ꯍꯪꯉꯛꯀꯅꯤ ꯐꯣꯝ ꯊꯥꯒꯗ꯭ꯔꯥ ꯑꯗꯨꯒ ꯁꯣꯁꯤꯌꯦꯜ ꯃꯦꯗꯤꯌꯥꯗꯗꯤ ꯑꯩ ꯄꯩꯁꯥ ꯐꯪ ꯑꯗꯨꯅꯅꯤ ꯑꯁꯤꯅꯤꯗꯅ ꯅꯔꯃꯗꯥꯅ ꯒꯣꯔꯦ ꯍꯠꯇꯂꯩꯌꯥ ꯃꯨꯖꯤꯅꯥꯗꯣ ꯍꯔꯤ ꯍꯔꯤ ꯆꯨꯔꯤꯌꯥ ꯀꯥꯏꯅ ꯁꯛꯏꯁꯦ ꯐꯪꯕꯗ ꯅꯣꯡꯃꯗꯤ ꯃꯥꯏ ꯄꯥꯛꯇꯣꯏꯅꯦ ꯍꯣꯠꯅꯕ ꯌꯥꯗꯦ ꯍꯣꯠꯅꯗꯕ ꯌꯥꯗꯦ ꯑꯥꯔꯖꯦ ꯀꯔꯤ ꯍꯥꯏꯅꯤ ꯍꯣꯠꯅꯕꯁꯦ ꯁꯨꯝ ꯍꯣꯠꯅꯩ ꯑꯩꯅꯗꯤ ꯀꯣ ꯏꯁꯩ ꯁꯛꯄ ꯆꯠꯄꯅꯤꯅ ꯑꯥꯔꯖꯦ ꯃꯇꯝꯁꯦ ꯌꯥꯝꯅ ꯋꯥꯏꯑꯦ ꯑꯥꯔꯖꯦ ꯅꯦꯛꯁ ꯑꯃꯅ ꯀꯔꯤꯅꯣ ꯍꯥꯏꯗ ꯑꯅꯤꯁꯨꯕꯗ ꯑꯩꯅ ꯂꯩꯕ ꯃꯐꯝꯁꯦ ꯌꯥꯝꯅ ꯅꯦꯠꯀꯤ ꯄ꯭ꯔꯣꯕ꯭ꯂꯦꯝ ꯑꯣꯏꯕ ꯍꯥꯏꯇꯥꯔꯦ ꯑꯥꯔꯖꯦ ꯑꯗꯨꯅ ꯑꯩꯅ ꯚꯤꯗꯤꯑꯣꯁꯦ ꯑꯞꯂꯣꯗ ꯇꯧꯕ ꯃꯇꯝꯗ ꯊꯥꯖꯔꯣꯏ ꯅꯣꯏꯅꯅꯤꯀꯣ ꯑꯩ ꯌꯨꯝꯗꯒꯤ ꯆꯠꯂꯦꯕ ꯔꯦꯜ ꯒꯦꯠ ꯇꯥꯟꯅ ꯑꯗꯨꯝ ꯍꯣꯏꯅꯦ ꯐꯅ ꯁꯥꯡ ꯆꯠꯂꯤꯅꯦ ꯑꯗꯨꯒ ꯆꯠꯂꯒ ꯅꯨꯃꯤꯗꯥꯡ ꯄꯨꯡ 10 ꯃꯥꯄꯜ ꯃꯈꯥꯏ 10ꯒ ꯇꯥꯏꯀꯣ ꯚꯤꯗꯤꯑꯣ ꯑꯞꯂꯣꯗ ꯇꯧꯕꯗ ꯑꯗꯨꯁꯨ ꯂꯣꯏ ꯉꯝꯗꯗꯤ ꯑꯃꯨꯛꯀ ꯍꯜꯂꯛꯏ ꯌꯨꯝꯗ ꯑꯣꯖꯥ ꯅꯣꯡꯃꯗꯤ ꯃꯥꯏ ꯄꯥꯛꯇꯣꯏꯅꯦ ꯍꯣꯠꯅꯗꯕ ꯌꯥꯗꯦ ꯍꯣꯏ ꯑꯗꯨꯅꯅꯤꯗ ꯑꯥꯔꯖꯦ ꯑꯩꯅ ꯌꯨꯇ꯭ꯌꯨꯕꯇꯒꯤ ꯄꯩꯁꯥ ꯐꯪꯒꯅꯤꯒ ꯊꯥꯖꯗꯦ ꯍꯥꯏꯁꯦ ꯀꯣ ꯉꯁꯥꯏꯒꯤ ꯚ꯭ꯌꯨꯁꯇꯨ ꯋꯥꯠꯄ ꯇꯥꯗꯣ ꯃꯪꯒꯣ ꯂꯤꯁ ꯁꯦꯝꯃꯣ ꯑꯣꯖꯥ ꯑꯩꯁꯨ ꯄꯩꯁꯥ ꯐꯪꯗ꯭ꯔꯦꯅꯦ ꯅꯣꯡꯃꯗꯤ ꯁꯨꯝ ꯂꯥꯛꯀꯅꯤ ꯍꯣꯏꯗ ꯐꯪꯒꯅꯤꯗ ꯀꯩꯗꯧꯕ ꯐꯪꯉꯣꯏꯗꯣꯏꯅꯣꯗ ꯑꯗ ꯑꯣꯖꯥꯅ ꯑꯗꯨꯝ ꯊꯥꯖꯕ ꯋꯥꯠꯄꯩ ꯋꯥꯔꯤꯅꯤꯀꯣ ꯉꯁꯥꯏꯒꯤ ꯑꯗꯨꯅꯤ ꯑꯥꯔꯖꯦ ꯅꯁꯥ ꯅꯥꯗꯅꯕ ꯌꯦꯛꯇꯅꯕꯀꯣ ꯍꯣꯏ ꯍꯧꯖꯤꯛ ꯅꯥꯕ ꯌꯥꯗꯦꯀꯣ ꯑꯩꯒꯤ ꯊꯦꯡꯛꯁꯇꯤ ꯑꯩ ꯁꯨꯝ ꯇꯧꯕ ꯇꯥꯕꯅꯤ ꯑꯣꯖꯥ ꯃꯅꯤ ꯆꯨꯝꯃꯦ ꯇꯥꯗꯣ ꯑꯁꯥ ꯇꯥꯗꯣ ꯀꯩꯅꯣ ꯁꯣꯏꯗꯅ ꯅꯣꯡꯃ ꯐꯪꯒꯅꯤ ꯍꯣꯏ ꯅꯔꯃꯗꯥ ꯅꯣꯏꯅ ꯍꯥꯏꯗꯣ ꯆꯨꯝꯃꯦꯕ ꯑꯗꯨꯒ ꯑꯩ ꯊꯥꯖ ꯋꯥꯠꯂꯤꯗ ꯀꯦꯟꯗ 1K ꯀꯥꯏꯗꯣ ꯌꯥꯝꯅ ꯀꯩꯅꯣ ꯇꯧꯕ ꯅꯠꯇꯦꯕꯀꯣ ꯑꯗꯣ ꯑꯩꯈꯣꯏꯁꯤꯗꯤ 120 ꯀꯩꯅꯣ ꯆꯪꯉꯛꯀꯗꯣꯏꯅꯣꯗ ꯁꯨꯝ ꯃꯦꯃꯣꯔꯤ ꯑꯣꯏꯅꯕ ꯍꯥꯏꯅ ꯁꯨꯝ ꯇꯧꯔꯤꯅꯤꯀꯣ ꯃꯌꯥꯝꯒ ꯋꯥꯔꯤ ꯁꯥꯟꯅꯗꯨꯅ ꯃꯌꯥꯝꯒ ꯅꯨꯡꯉꯥꯏꯕ ꯑꯗꯨꯕꯨ ꯆꯦꯅꯦꯜꯁꯤꯒꯗꯤ ꯑꯩꯅ ꯑꯇꯣꯞꯄ ꯆꯦꯅꯦꯜꯁꯦ ꯑꯩꯅ ꯄꯨꯊꯣꯛꯄ ꯉꯝꯗꯕ ꯀꯩꯒꯤꯅꯣꯗ ꯑꯩꯅ ꯏꯁꯩ ꯅꯣꯡꯃꯥꯏ ꯇꯧꯕꯅꯤꯅꯀꯣ ꯅꯠꯇ꯭ꯔꯕꯗꯤꯀꯣ ꯑꯩꯁꯨ ꯃꯌꯥꯝ ꯚꯤꯗꯤꯑꯣ ꯁꯦꯝꯕ ꯉꯝꯃꯦꯕ ꯑꯗꯨꯒꯗꯤ ꯑꯩꯅ ꯅꯠꯇ ꯁꯪꯀꯦꯇꯅ ꯀꯨꯝꯃꯨꯕ ꯀꯧꯕꯅꯤꯅ ꯌꯥꯝꯅ ꯑꯣꯚꯔꯇꯦꯛ ꯚꯤꯗꯤꯑꯣꯁꯨ ꯇꯧꯅꯤꯡꯗꯕ ꯅꯔꯃꯗꯥ ꯈꯪꯉꯕꯅꯦ ꯑꯇꯣꯞꯄ ꯚꯤꯗꯤꯑꯣꯁꯨ ꯌꯥꯝꯅ ꯀꯩꯅꯣꯗ ꯇꯧꯅꯤꯡꯗꯕ ꯍꯥꯏꯇꯥꯔꯦꯀꯣ ꯑꯩꯅ
ꯆꯠꯂꯤꯕ ꯂꯝꯕꯤ ꯑꯩꯒꯤ ꯅꯠꯇ ꯁꯪꯀꯤꯔꯇꯟꯁꯦ ꯇꯧꯔꯨꯕ ꯀꯧꯕꯅꯤꯅ ꯁꯨꯝ ꯂꯦꯝꯅ ꯈꯤꯇꯪ ꯀꯣ ꯀꯩꯅꯣꯁꯤꯒ ꯆꯠꯊꯅꯤꯡꯕ ꯍꯥꯏꯇꯥꯔꯦꯀꯣ ꯅꯠꯇ꯭ꯔꯗꯤ ꯑꯕꯅ ꯍꯟꯗꯛꯀꯤ ꯑꯩꯈꯣꯏ ꯃꯅꯤꯄꯨꯔ ꯊꯣꯛꯏꯕ ꯀ꯭ꯔꯥꯏꯝ ꯃꯇꯥꯡ ꯑꯁꯦ ꯇꯁꯦꯡꯅ ꯍꯥꯏꯕꯗ ꯅꯔꯃꯗꯥ ꯃꯁꯤ ꯑꯩꯒꯤ ꯆꯦꯂꯦꯟꯖ ꯇꯧꯅ ꯍꯥꯏꯅꯤꯡꯉꯤꯀꯣ ꯅꯣꯡꯃꯗꯕꯣ ꯍꯥꯏꯅꯤꯡꯉꯥꯏꯇꯅ ꯚ꯭ꯌꯨꯁ ꯂꯥꯛꯀꯅꯤꯀꯣ ꯑꯗꯨꯕꯨ ꯑꯩ ꯎꯄꯥꯏ ꯂꯩꯇꯦ ꯑꯩꯅ ꯆꯠꯂꯤꯕ ꯂꯝꯕꯤꯁꯤꯅ ꯑꯗꯨꯒꯨꯝꯕꯗꯣ ꯄꯥꯝꯗꯕ ꯍꯥꯏꯇꯥꯔꯦꯀꯣ ꯀꯔꯃꯇ ꯇꯧꯅ ꯆꯠꯂꯒ ꯂꯣꯏꯔꯦ ꯐꯣꯜꯗꯤ ꯁꯨꯝ ꯐꯪꯒꯅꯤ ꯍꯣꯏ ꯆꯨꯝꯃꯦ ꯅꯔꯃꯗꯥ ꯊꯦꯡꯀ꯭ꯌꯨ ꯑꯣꯖꯥ ꯅꯣꯡꯃꯁꯨ ꯂꯥꯛꯀꯅꯤꯗ ꯃꯣꯅꯣ ꯑꯣꯏꯔꯕꯅꯤꯅ ꯃꯣꯅꯣꯁꯤꯗꯤ ꯃꯣꯅꯤꯇꯥꯏꯁꯤꯗꯤ ꯑꯥꯔꯖꯦ ꯅꯪ ꯊꯥꯖꯔꯣ ꯑꯩꯅ ꯁꯕꯁꯀ꯭ꯔꯥꯏꯕꯔ 500 600 ꯌꯧꯗ꯭ꯔꯤꯉꯩꯗꯅꯦ ꯑꯩ ꯃꯣꯅꯤꯇꯥꯏꯁ ꯑꯣꯏꯔꯦ ꯑꯥꯔꯖꯦ ꯃꯣꯅꯤꯇꯥꯏꯁꯁꯤꯅ ꯀꯌꯥꯝꯅꯣ ꯅꯪ ꯈꯪꯉꯕ ꯊꯥꯖꯔꯣꯏ 10,000ꯒ ꯍꯦꯜꯂꯤꯃꯤ ꯀꯔꯤꯅꯣ ꯅꯪ ꯑꯩ ꯅꯪ ꯍꯥꯏꯁꯤꯅꯤ ꯋꯥꯁ ꯇꯥꯏꯝꯒꯁꯦ ꯑꯁ ꯅꯪ ꯍꯥꯏ ꯀꯥꯟꯗꯦ ꯅꯧꯔꯤꯉꯩ ꯃꯇꯝꯗ ꯑꯥꯔꯖꯦ ꯑꯩꯒꯤꯗꯤ ꯆꯦꯅꯦꯜ 2 ꯁꯨꯏ ꯍꯥ ꯀꯩꯅꯣꯅꯦ ꯅꯔꯃꯗꯥ ꯆꯦꯅꯦꯜ 2 ꯁꯨꯕ꯭ꯔꯣ ꯅꯪ ꯍꯥꯏ ꯂꯥꯛꯇꯤꯅꯦ ꯅꯔꯃꯗꯥ ꯆꯨꯝꯃꯤ ꯍꯥꯏ ꯍꯣꯏ ꯑꯥꯔꯖꯦ ꯍꯥꯏ ꯀꯩꯅꯣ ꯅꯔꯃꯗꯥ ꯆꯦꯅꯦꯜ 2 ꯄꯥꯏꯕ꯭ꯔꯥꯅꯦ ꯏꯃꯥꯏ ꯊꯥꯖꯗꯦ ꯅꯍꯥꯟꯉꯩ ꯍꯥꯏ ꯂꯥꯛꯇꯤꯅꯤ ꯈꯪꯗꯦꯗꯤ ꯅꯔꯃꯗꯥ ꯑꯁꯦꯡꯕꯅꯦ ꯑꯣ ꯅꯍꯥꯟꯉꯩ ꯂꯣꯠꯅ ꯊꯝꯃꯤꯔꯣ ꯂꯩꯒꯤ ꯂꯩꯀꯥꯗ ꯆꯦꯅꯦꯜ ꯑꯃꯅ ꯂꯩꯒꯤ ꯂꯩꯀꯥꯗ ꯂꯣꯠꯅ ꯊꯝꯃꯤꯕꯔꯥ ꯆꯦꯅꯦꯜ ꯃꯃꯤꯡ ꯀꯔꯤ ꯀꯧꯏ ꯑꯃꯨꯛꯇꯗꯤ ꯍꯥꯏꯔꯛꯎ ꯅꯔꯃꯗꯥꯒꯤ ꯆꯦꯅꯦꯜꯗꯣ ꯀꯔꯤ ꯍꯥꯏꯅ ꯊꯝꯕꯒꯦ ꯑꯃꯨꯛꯇꯗꯤ ꯍꯥꯏꯔꯛꯎꯅꯦ ꯇꯥꯒꯦꯒꯕ ꯀꯃꯥꯏꯅ ꯑꯣꯖꯥ 1000 ꯁꯕꯁꯀ꯭ꯔꯥꯏꯕꯔ 4000 ꯋꯥꯠ ꯃꯇꯨꯡ ꯃꯊꯧ ꯇꯥꯏ ꯑꯗꯨꯅꯦꯗꯣ ꯁꯕꯁꯀ꯭ꯔꯥꯏꯕꯔꯗꯣ 1000ꯗꯤ ꯀꯣꯟꯅ ꯌꯧꯕꯅꯦꯕ ꯈꯪꯉꯕ ꯅꯪ ꯋꯥꯆ ꯇꯥꯏꯝ 4000ꯗꯨꯗꯤꯅꯦ ꯑꯗꯨꯗꯤ ꯁꯕꯁꯀ꯭ꯔꯥꯏꯕꯔ 400 ꯌꯧꯗ꯭ꯔꯤꯉꯩꯗꯅꯦ ꯑꯩꯒꯤ ꯀꯩꯅꯣꯒ ꯑꯥ ꯌꯧꯈ꯭ꯔꯦ ꯅꯪꯒꯤ ꯋꯥꯆ ꯇꯥꯏꯝ ꯀꯩꯅꯣꯗꯣ ꯅꯣꯏꯒꯤ ꯃꯣꯅꯣꯗꯣ ꯑꯗ ꯃꯇꯝꯗꯨꯒ ꯑꯩꯅ ꯅꯧꯅ ꯄꯥꯏꯔꯤꯉꯩ ꯃꯇꯝꯁꯤꯗ ꯑꯩꯅ ꯈꯪꯗꯕꯀꯣ ꯃꯣꯏꯅ ꯆꯦꯅꯦꯜ ꯑꯁꯤꯗ ꯅꯪꯒꯤ ꯃꯣꯅꯣ ꯀꯌꯥ ꯁꯨꯔꯦ ꯑꯃꯅ ꯅꯪ ꯃꯣꯅꯣ ꯀꯌꯥ ꯁꯨꯔꯦ ꯍꯪꯅꯕꯁꯤꯒ ꯑꯩꯈꯣꯏꯗꯤ ꯍꯪꯗꯕꯁꯤꯅ ꯏꯐꯠꯇ ꯐꯩꯌꯦ ꯍꯥꯏꯗꯤ ꯑꯣꯖꯥ ꯖꯦꯖꯩ ꯊꯦꯡꯀ꯭ꯌꯨ ꯇꯥꯗꯣ ꯑꯗꯨꯒ ꯚꯤꯗꯤꯑꯣ ꯌꯥꯝ ꯊꯥꯡꯒꯠꯄ ꯋꯥꯠꯂꯤ ꯑꯗꯨꯅꯦ ꯍꯥꯏꯗꯣ ꯑꯗꯨꯒ ꯚꯤꯗꯤꯑꯣ ꯌꯥꯝ ꯊꯥꯡꯒꯠꯄ ꯋꯥꯠꯂꯦꯕ ꯑꯗꯨꯅ ꯚꯤꯗꯤꯑꯣ ꯊꯥꯕ ꯃꯇꯝꯗꯣ ꯐꯪꯗꯦ ꯍꯥꯏꯕꯅꯦ ꯑꯩꯒꯤꯅꯦ ꯅꯪ ꯀꯩ ꯆꯦꯅꯦꯜꯅꯣ ꯅꯪ ꯂꯩ ꯑꯗꯨꯕꯣ ꯅꯣꯡꯗꯝꯕ ꯃꯥꯟꯕꯤ ꯍꯥꯏꯅ ꯊꯝꯖꯩꯅꯦ ꯅꯔꯃꯗꯥꯒꯤꯗꯣ ꯅꯔꯃꯗꯥ ꯅꯪ ꯆꯦꯅꯦꯜꯗꯣ ꯂꯧꯅꯝ ꯃꯥꯟꯕꯤ ꯍꯥꯏꯅ ꯊꯝꯖꯩꯅꯦ ꯍꯥꯏꯌꯦ ꯆꯨꯝꯕ꯭ꯔꯣ ꯅꯔꯃꯗꯥ ꯇꯥꯕ꯭ꯔꯣ ꯂꯧꯅꯝ ꯃꯥꯟꯕꯤ ꯍꯥꯏꯅ ꯊꯝꯖꯩꯅꯦ ꯅꯔꯃꯗꯥꯒꯤꯗꯣ ꯍꯥꯏꯔꯤꯕ ꯑꯣ ꯆꯦꯅꯦꯜ ꯑꯃꯗꯣ ꯚꯤꯗꯤꯑꯣ ꯊꯥꯡꯒꯠꯄ ꯋꯥꯠꯄ ꯑꯠꯆꯥ ꯀꯅꯥ ꯏꯆꯦꯃꯟ ꯃꯃꯤꯡꯗ ꯊꯝꯃꯤꯔꯣ ꯑꯣꯖꯥꯅ 3,000ꯒꯤ ꯃꯣꯅꯣꯗꯣ ꯇꯧꯔꯦꯔꯣ ꯑꯣꯖꯥꯅ 3,000ꯒꯤ ꯃꯣꯅꯣꯗꯣ ꯇꯧꯔꯤꯔꯣ ꯅꯠꯇꯦ ꯑꯥꯔꯖꯦ 3,000ꯗꯨꯗꯤ ꯀꯩꯅꯣꯗꯅ ꯌꯧꯕ ꯂꯣꯏꯈ꯭ꯔꯕ ꯈꯪꯉꯕꯅꯦ ꯑꯩꯅ ꯉꯁꯥꯏ ꯍꯥꯏꯈꯤꯗꯣ ꯑꯩꯒꯤ ꯁꯕꯁꯀ꯭ꯔꯥꯏꯕꯔ 4,500 ꯌꯧꯕꯗꯅꯦ 2,000 3,000ꯒ ꯌꯧꯈ꯭ꯔꯕꯅꯦꯕꯅꯦ
ꯑꯩꯗꯤ 1K ꯌꯧꯔꯛꯄꯗ ꯑꯩꯅ ꯀꯦꯛ ꯀꯛꯄꯗꯣ 마두가 아기 나기 모노거든요. 아, 8,000, 10,000 해인기. 기아명이 따디 7,000 저기 봐. 아이는 매암나 항의 까이나 항오더봐. 거 농노 빠리 못한다네. 레비타 낭 레비타 하하. 다 도망걸. 인스타그램에서 플로 떠로. as namada nang pungai dah jile ko nai Instagram putragram karim ai pai lakti ai ken khangde adu ne nau paring patam da ko musu kai ba ko mi asine ne pa khangde pura mo ora ba phone ba jam hang ba khanga ba ai kai haine gyamen ta da ko hayeng morning da follow toro wa nang Instagram ado ai khangde hai ba ni narmada nang bo Instagram do kamai chang ai khangde ai bane ba ai hayeng hangan gya ko jane pita aji jam hangge me kai ba hey morning da photo ro hoi oja oho adudi phaiye aduni RJ na se aina matam du gane mo myana rebi nangi mono kya ore adagati becha nangi mono kya ore kana hana masi aina mono ore pase ko gi bemcha ise bemcha me te do 막기 네 subscriber 아주 오래 해봐고 맞던도만 모노 좀들이 강아봐 아르게디 아마나 레비타나 그 실적이네 막수 맞던도가 subscribe 들어가네 모노 오이디 아이기디네 500 시네저보다 모노 오바로 되네 하나 5,000 4,000 4,000 3,000 따했더나 거 아이기디 8,000 10,000 그 정도 미니는 타저로이 워스타인 것이는 후자입니다 꼭살이다 알지 Akhirnya ini haram manggina 1K jauh tu kek ni apa ini ko? Kakak, mobile dah, Play Store dah, Google dah download tu way. Hanu paraga jamna hangu. Ngachan nupina ibung se ngaure kani ojai paisa taluge ke ba paisa taluge ojai paisa taluge kaida haha revita haha no kare ojai paisa taluge kaida taluge do ba ai yam nungai akhoi narmadana YouTube de pesa phangai ai yam nungai wakhan ta yam nungai thamoi je pele aduna rebita tado mangol hanuwa phadriye rebita tado mangol hanuwa phadriye chumi Mobile dah oja mobile dah oja jai Narmada pesa phangame yam nungai ta bada harauri yam nungai aisu narmada na pesa phangame ne aisu phangna kan hona lage bo mine nungai te ba mukbang tu bang sih kan tau sal lagi bo ai namadai mamang da namada pakhang ni haha RJ ID namada gi nama short video ubasi kan ya ithon da nok da puli pai Tado di pakhang mali haine waljuda kanana hari benar mada kanana hai ba Chandon tawa khubi pang thinjalaga pakhang man bore mina Bishnupia Manipuri Bishnupia ni hai is mayam na hani thank you mayam thagat chari ai waina
ꯆꯟꯕꯨꯡꯒ ꯄꯥꯛ ꯄꯥꯡ ꯊꯤꯡꯖꯤꯟꯗꯅ ꯐꯩꯖꯣꯝ ꯑꯉꯧꯕ ꯐꯨꯔꯤꯠ ꯑꯉꯧꯕ ꯂꯤꯠꯁꯜꯂꯒ ꯕꯤꯁꯅꯨꯄꯤꯌꯥ ꯚꯥꯃꯣꯟ ꯃꯥꯟꯕꯗꯨ ꯕꯤꯁꯅꯨꯄꯤꯌꯥ ꯚꯥꯃꯣꯟ ꯃꯥꯟꯕꯅꯤ ꯃꯃꯥꯏꯒ ꯆꯥꯎ ꯆꯥꯎꯅ ꯐꯥꯒꯤ ꯅꯠꯇꯦ ꯑꯁꯦꯡꯕꯅꯦ ꯍꯣꯏꯑꯕ ꯕꯤꯁꯅꯨꯄꯤꯌꯥ ꯚꯥꯃꯣꯟ ꯃꯥꯟꯕꯅꯤ ꯂꯥꯏ ꯄꯨ ꯂꯥꯛꯄꯗ ꯂꯥꯏꯁꯪꯗꯒꯤ ꯑꯣꯖꯥ ꯏꯁꯩ ꯑꯃ ꯁꯛꯂꯁꯦ ꯀꯔꯤ ꯏꯁꯩ ꯁꯛꯎꯒꯦ ꯑꯥꯔꯖꯦ ꯄꯩꯁꯥ ꯍꯥꯏꯗꯣ ꯀꯩꯁꯨ ꯅꯠꯇꯦ ꯏꯃꯥꯗꯒꯤ ꯀꯩꯕ ꯍꯨꯔꯥꯟꯒꯦ ꯏꯃꯥꯟꯅꯕꯤ ꯁꯥꯔꯗꯨꯅ ꯏꯆꯜꯗ ꯍꯪꯂꯛꯎꯏ ꯍꯪꯂꯦ ꯇꯥꯔꯦ ꯃꯇꯝ ꯀꯨꯏꯅ ꯉꯥꯏꯔꯛꯄ ꯃꯣꯕꯥꯏꯜꯒꯤ ꯈꯣꯟꯖꯦꯜ ꯇꯥꯔꯦ ꯍꯥꯏꯗꯣ ꯑꯣꯏꯖꯔꯛꯀꯅꯤ ꯀꯀꯥ ꯏꯅꯝꯃꯅ ꯀꯔꯤ ꯍꯥꯏ ꯈꯪꯕ꯭ꯔꯣ ꯇꯥꯗꯣ ꯀꯔꯤ ꯍꯥꯏꯕ ꯏꯅꯝꯃꯅ ꯈꯣꯒꯥꯡꯗꯒꯤ ꯏꯆꯦꯅꯔꯣ ꯀꯔꯤ ꯍꯥꯏꯕ ꯏꯅꯝꯃ ꯍꯥꯏꯗꯤ ꯈꯣꯒꯥꯡꯗꯒꯤ ꯏꯆꯦꯗꯨꯔꯣ ꯔꯦꯕꯤꯇꯥꯁꯦ ꯑꯣꯖꯥꯒꯤ ꯁꯥꯏꯔꯣꯏ ꯑꯣꯏ ꯃꯥ ꯂꯣꯏꯔꯦ ꯑꯥꯔꯖꯦ ꯃꯥ ꯃꯅꯤꯄꯨꯔꯒꯤꯅꯤ ꯃꯅꯤꯄꯨꯔꯒꯤ ꯔꯦꯕꯤꯇꯥꯗꯣ ꯃꯅꯤꯄꯨꯔꯒꯤꯅꯤ ꯃꯅꯤꯄꯨꯔꯒꯤꯅꯤ ꯑꯥꯔꯖꯦ ꯑꯣꯖꯥꯅꯤꯅꯤ ꯀꯨꯏꯔꯕꯅꯤꯗꯣ ꯃꯌꯥꯒ ꯌꯥꯎꯗ꯭ꯔꯃꯤꯗ ꯑꯥꯔꯖꯦ ꯑꯣꯖꯥ ꯑꯩ ꯈꯪꯗꯅ ꯍꯪꯕꯅꯦꯀꯣ ꯁꯥꯎꯅꯨꯀꯣ ꯑꯣꯖꯥ ꯑꯩ ꯁꯥꯎꯗꯦ ꯀꯩꯗꯧ ꯁꯥꯎꯗꯣꯏꯅꯣ ꯏꯅꯝꯃꯅ ꯍꯥꯏ ꯃꯪꯒꯣꯜꯒꯤ ꯀ꯭ꯋꯥ ꯐꯖꯅ ꯆꯥꯏꯌꯦ ꯌꯥꯝ ꯄꯛꯆꯩ ꯍꯥꯏꯅ ꯑꯁꯦꯡꯕꯅꯤ ꯐꯖꯔꯝꯃꯅꯤ ꯀ꯭ꯋꯥꯅ ꯆꯣꯞ ꯆꯣꯞ ꯁꯥꯅ ꯌꯥꯒ ꯉꯁꯪ ꯉꯥꯡꯅ ꯗꯨꯔꯒꯥ ꯄꯨꯖꯥꯗ ꯀꯩ ꯍꯤꯡꯆꯥꯕꯗꯣ ꯃꯨꯁꯥꯁꯨꯅ ꯃꯌꯥ ꯀꯥꯔꯦ ꯍꯥ ꯇꯧ ꯃꯥꯜꯂꯦ ꯃꯥꯟꯕꯅꯤ ꯀꯩꯕ ꯒꯣꯔꯆꯟꯗ꯭ꯔꯅ ꯏꯁꯩ ꯁꯛꯄ ꯊꯣꯛꯂꯛꯄꯗ ꯀꯩꯕ ꯕꯦꯛꯇꯨꯒ ꯐꯩꯖꯣꯝꯗꯨꯒ ꯆꯤꯟꯗꯨꯒ ꯃꯑꯣꯡ ꯇꯥꯕ ꯑꯣꯖꯥꯒꯤ ꯀ꯭ꯋꯥ ꯆꯥꯕꯗꯣ ꯃꯩ ꯇꯥꯕꯅꯦ ꯑꯣꯏꯃ ꯑꯗꯨꯅ ꯑꯩ ꯍꯧꯖꯤꯛ ꯑꯩ ꯏꯀꯥꯏꯅ ꯑꯩ ꯍꯧꯖꯤꯛ ꯚꯤꯗꯤꯑꯣ ꯊꯥꯒꯠꯄꯗ ꯀ꯭ꯋꯥ ꯆꯥꯗ꯭ꯔꯃꯤ ꯑꯥꯔꯖꯦ ꯈꯪꯗꯦꯗ ꯑꯥꯔꯖꯦ ꯑꯩ ꯅꯧꯔꯤꯉꯩꯗꯗꯤ ꯌꯥꯝꯅ ꯀꯩꯅꯣ ꯇꯧꯔꯝꯃꯤꯀꯣ ꯑꯅꯝꯕꯁꯨ ꯏꯀꯥꯏꯗ ꯑꯩ ꯃꯤꯉꯣꯟꯗ ꯀꯩꯅꯣ ꯇꯧꯕꯁꯦ ꯇꯧꯕꯁꯦ ꯑꯩ ꯍꯥꯏꯗꯦ ꯀꯣ ꯁꯨꯝ ꯑꯩ ꯇꯧꯕ ꯌꯥꯎꯔꯤ ꯇꯧꯗꯕ ꯇꯧꯕ ꯁꯨꯝ ꯇꯧꯕꯁꯤꯒꯅꯦ ꯍꯥꯏꯕꯁꯨ ꯌꯥꯎꯏꯀꯣ ꯁꯨꯝ ꯇꯧꯕꯤꯔꯣ ꯈꯣꯠꯂꯣ ꯀꯩꯅꯣ ꯑꯩ ꯃꯌꯥꯝ ꯑꯩ ꯑꯗꯨꯝ ꯇꯧꯔꯛꯑꯦ ꯃꯌꯥꯝꯗꯁꯨ ꯀꯣ ꯑꯗꯨꯅ ꯑꯩ ꯀ꯭ꯋꯥ ꯌꯥꯝ ꯄꯥꯝꯃꯦꯕꯅꯦ ꯑꯥꯔꯖꯦ ꯑꯗꯨꯒ ꯑꯩ ꯑꯇꯣꯞꯄ ꯅꯤꯁꯥ ꯀꯔꯤꯝꯇ ꯑꯩ ꯌꯨꯁ ꯇꯧꯗꯦ ꯆꯥꯔꯣꯏ ꯍꯥꯏꯗꯤꯅꯦ ꯆꯥꯗꯕ ꯉꯝꯃꯤ ꯑꯩꯉꯣꯟꯗ ꯑꯃꯠꯇ ꯄꯛꯄ ꯂꯩꯇꯦ ꯇꯥꯗꯃꯪꯒꯣꯜ ꯊꯋꯥꯏꯅ ꯄꯥꯝꯖꯕꯅꯤ ꯀ꯭ꯋꯥ ꯆꯥꯎ ꯊꯤꯗꯦ ꯊꯦꯡꯀ꯭ꯌꯨ ꯏꯇꯩꯃ ꯄꯥꯔꯤꯅ ꯏꯇꯩꯃ ꯄꯥꯔꯤ ꯃꯣꯝꯅ ꯍꯥꯏꯕꯅꯦ ꯆꯥꯎ ꯆꯥꯎ ꯃꯪꯒꯣꯜ ꯀꯔꯤꯝ ꯀꯥꯏꯗꯦ ꯀꯔꯤꯝꯇ ꯊꯤꯗꯦ ꯀꯅꯥ ꯍꯥꯏꯅꯣ ꯏꯁꯥꯅ ꯄꯥꯝꯕꯅꯤ ꯀꯔꯤꯝꯇ ꯀꯥꯏꯗꯦ ꯅꯪ ꯑꯄꯥꯝꯕ ꯆꯥꯎ ꯀꯔꯤꯝ ꯊꯤꯗꯦ ꯈꯪꯕ꯭ꯔꯥ ꯑꯗꯣ ꯏꯀꯥꯏꯗꯅꯅꯦ ꯑꯩꯈꯣꯏ ꯁ꯭ꯋꯥꯏꯒꯤ ꯏꯇꯩꯃ ꯃꯌꯥꯝꯅ ꯍꯥꯏꯕ ꯐꯖꯗꯦ ꯀ꯭ꯋꯥ ꯆꯥꯔꯒ ꯅꯌꯥ ꯉꯁꯪ ꯉꯥꯡꯉ ꯃꯤꯉꯣꯟꯗ ꯎꯠꯄꯗꯣ ꯅꯁꯛꯇꯣ ꯐꯖꯔꯒ ꯍꯥꯏꯗꯨꯕꯨꯗꯤ ꯑꯗꯩꯗꯤ ꯀ꯭ꯋꯥꯗꯣ ꯈꯔ ꯍꯦꯜꯂꯕ ꯑꯩꯅ ꯑꯗꯩ ꯅꯍꯥꯟꯋꯥꯏ ꯍꯛꯆꯥꯡꯁꯨ ꯂꯣꯛ ꯅꯨꯡꯉꯥꯏꯔꯨꯗꯕꯒꯤꯅꯦ ꯁꯨꯝ ꯑꯩꯅ ꯀ꯭ꯋꯥꯗꯣ ꯈꯔ ꯊꯥꯗꯣꯛꯄ ꯑꯩꯗꯤ ꯀ꯭ꯋꯥ ꯌꯥꯝ ꯆꯥꯏꯗꯣ ꯊꯥꯗꯣꯛꯄ ꯍꯦꯛꯇ ꯉꯝꯃꯤ ꯀꯔꯤꯝꯇ ꯑꯩꯉꯣꯟꯗ ꯅꯤꯁꯥ ꯑꯝꯇ ꯑꯩꯉꯣꯟꯗ ꯀꯩꯅꯣ ꯇꯧꯕ ꯂꯩꯇꯦ ꯆꯥꯔꯣꯏ ꯍꯥꯏꯗꯤ ꯆꯥꯗꯕ ꯉꯝꯃꯦꯕ ꯇꯥꯗ ꯃꯪꯒꯣꯜꯅ ꯊꯋꯥꯏꯅ ꯄꯥꯝꯖꯕꯅꯤ ꯀ꯭ꯋꯥ ꯆꯥꯎ ꯊꯤꯗꯦ ꯍꯥꯏꯅ ꯑꯥꯔꯖꯦ ꯅꯪ ꯑꯗꯨꯃꯥꯏꯅ ꯈꯟꯒꯅꯨ ꯌꯨꯝ ꯏꯆꯟ ꯑꯣꯏꯕ ꯋꯥꯈꯜꯗ ꯑꯥꯔꯖꯦ ꯑꯗꯨꯃꯥꯏꯅ ꯍꯥꯏꯗꯣ ꯊꯣꯛꯂꯒꯦ ꯀꯩ ꯊꯣꯛꯇꯣꯏꯅꯣ ꯃꯁꯤ ꯃꯥꯒꯤ ꯍꯧꯔꯅꯤ ꯃꯤꯅ ꯋꯥ ꯉꯥꯡꯉꯅꯤ ꯃꯥ ꯍꯦꯛꯇ ꯁꯨꯃꯥꯏꯅ ꯇꯧꯈꯠꯂꯅꯤꯀꯣ ꯃꯤ ꯈꯪꯗꯅ ꯍꯥꯏꯖꯔꯤꯃꯤ ꯀꯔꯤꯅꯣ ꯑꯁꯦꯡꯕꯅꯤ ꯊꯤꯗꯦ ꯍꯪꯒꯠꯅ ꯔꯥꯁꯤ ꯂꯩ ꯑꯣꯏꯃ ꯁꯤꯔꯦꯕ ꯅꯣꯛꯕꯗ ꯔꯦꯕꯤꯇꯥ ꯃꯤ ꯈꯪꯗꯅ ꯇꯧꯔꯤꯃꯤ ꯑꯥꯔꯖꯦꯇꯣ ꯃꯤ ꯑꯉꯥꯡꯅꯤ ꯃꯤ ꯌꯥꯝ ꯐꯕ ꯑꯉꯥꯡꯅꯤ ꯀꯩꯅꯣ ꯏꯅꯥꯎꯅꯤ ꯃꯤ ꯈꯪꯗꯅ ꯍꯪꯖꯔꯤꯃꯤ ꯃꯤ ꯍꯧꯖꯤꯛ ꯒꯨꯍꯥꯇꯤꯗ ꯂꯩꯔꯤꯃꯤ ꯃꯁꯥ ꯑꯅꯥꯕ ꯌꯦꯡꯉꯨꯕꯒꯤ ꯈꯪꯗꯅ ꯍꯪꯕꯅꯦ ꯑꯁꯦꯡꯕꯅꯤ ꯊꯤꯗꯦ
hangatna rasi lei adudi haini khapum chaba hororo moi sasu tu masang moi sasu tu mana mayang sang ha ha ento do haini khayum charo ra kwa do Nida dumana kan ganu ko ai khangdana haibane ko saunu ko please hai uraba do mine khangdana haijai dubu singang ai di chawba haite bo hai khangi da nang chawba hai ro mai na khangi ai di na na pham na bai chana ba do ba nang gi kano do hek change ya ba hai wa ngang ba da ne sai short video da nang gi acting to ba do ado hek change ya ba ai na nu ning ba na ai na khang ba nu i ba na dum wa ngang de nu i me na khang ba nang ma to do ura ga na ai na is ma gi view se sum lei ko ma ma sa si ga su wa khan chan khali ba na ai na do nu i ba na kham bra Rebita takarbo RJ do inau ne magdo hoji Guwahati da leibni masala yang ma chapne ba RJ do ko ado nang ta nang gi hawra mi do ado ni narmada nang sa haido kano Rebita ga tado mo ngai oi lu homo jung kai ni hai do khanga ba ni khangna hai je mi do chaw no khang ba Rebita chamna hangbani ko don mai do how did that kano RJ kaim khaluno ai channe maxi jum ma haigan mani max fanan khar ko mak ti dum ana comment si am hai bane comment I ba ko pache hadi madi comment da hai bisu hai I bisu hai wa hai ta am hai bane mak ti ko siman ga ai ga lai minari se no ma phaba kanaba khangya ho kaidewe khandu no na aduni nungai ba nusibai do Rebita kakana na ha no maso khoida lakpada kwa piraga mi koro holi noksili haiba kara ikai bana talli lu re maduna ne ai nang sin nana ase mu tharak kan ai se ne khangba nangi lu re wa ta mo hok dok tu nana du ba tharak kan ai se na ngai ko nang Pani puri na ya nammaga nana thatat ke nang aje dayu saw dayu sum hairi mayu Rebita tabra saw de lady and hayu ko Rebita aje dane saw dayu nyam phaba ngang ne nong ne khangdana hangjari ni kaim khalono Karena fakto mikarino juga walau jabrana narmada sumaina ko si chana le minasi kharani ge punsi ne siraga lore duga sega maiga le minabase chimuk hemba leite Rebita chume yam choma phamne punsi se nong thang siraga loiraba punsi ni ngasi kari oini hayeng kari oini haiba ngamde kanasu nungaina harauna leigadabani aigi ichan Rebita Rebita isu channel pai bane isu mayam da respect over charpane hoi chume RJ chume lana khanaru si RJ tum ai chan si dine mai dum hai magi haine bin ko sum hai ko pase khamra magi di dum haine bin ma sum mai hai ai di sau de da ma je ha do magi hai bine ba comment ni ba legadi khogi isai nu mai ga si ama ta kan ba khocham ba aduna magi hai gal le ba ko ado RJ kaim khangano Rebita RJ maite blog support to kakanai se ko nang hoi lo raga ne mona sap to ro comment to go RJ ichena sap to ro bani haina ko support to ni haina hairo ko tabra Rebita ichan di channel paidra su matam pumada me ampun support to bani RJ maite blog to hoi nang support to ko kakanai se kharani gi punsi ni Kharani punsini siraga loraga duga sega maiga haina leiga dabani aduni ngai kho ta do mongol
ꯃꯣꯔꯅꯤꯡꯗ ꯑꯦꯜꯕꯤꯁꯦ ꯇꯞꯇ ꯑꯣꯏꯅ ꯊꯥꯔꯒꯦ ꯏꯆꯦꯃꯟ ꯏꯇꯩꯍꯟ ꯍꯣꯏ ꯇꯥꯍꯟꯒꯦ ꯍꯣꯏ ꯇꯥꯍꯜꯂꯣ ꯏꯆꯦꯃꯟꯅ ꯅꯣꯛꯄꯗ ꯅꯪ ꯌꯦꯡꯉꯣ ꯑꯥꯔꯖꯦ ꯅꯪ ꯏꯆꯦ ꯀꯧꯗꯕꯅꯤ ꯍꯣꯏ ꯑꯥꯔꯖꯦ ꯍꯣꯏ ꯔꯦꯕꯤꯇꯥ ꯀꯩꯗꯧꯅꯤ ꯆꯦꯅꯦꯜꯅꯤꯅꯅꯦ ꯔꯦꯕꯤꯇꯥ ꯀꯅꯥꯁꯨ ꯈꯪꯅꯗꯦꯅꯀꯣ ꯁꯨꯝ ꯃꯤꯡ ꯑꯣꯏꯅ ꯁꯨꯝ ꯀꯧꯅꯩꯌꯦꯕꯀꯣ ꯑꯗꯣ ꯅꯪ ꯁꯥꯎꯅꯨ ꯋꯥꯔꯧꯅꯨ ꯃꯥ ꯀꯩꯁꯨ ꯈꯜꯂꯨꯅꯨ ꯑꯥꯔꯖꯦꯅ ꯑꯗꯨꯝ ꯏꯆꯦ ꯀꯧꯖꯒꯦ ꯑꯥꯔꯖꯦ ꯅꯪ ꯏꯆꯦ ꯀꯧꯀꯣ ꯍꯣꯏ ꯑꯣꯖꯥ ꯑꯩ ꯐꯠꯇꯅ ꯍꯥꯏꯕ ꯅꯠꯇꯦꯀꯣ ꯁꯨꯝ ꯆꯝꯅ ꯑꯥꯔꯖꯦ ꯈꯪꯉꯦꯕꯗꯣ ꯀꯩꯁꯨ ꯈꯪꯒꯅꯣ ꯑꯩꯒꯤ ꯆꯠꯅꯕꯤꯇꯥꯗꯣ ꯐꯕꯅꯦ ꯃꯥ ꯁꯨꯝ ꯍꯥꯏꯔꯤꯃꯤ ꯃꯥꯒꯤ ꯁꯨꯝ ꯍꯥꯏꯔꯤꯃꯤ ꯀꯔꯤꯝ ꯈꯜꯂꯨꯅꯨꯁꯦ ꯑꯗꯣ ꯃꯤ ꯏꯆꯦ ꯀꯧ ꯍꯥꯏ ꯇꯥꯗ꯭ꯔꯣ ꯑꯥꯔꯖꯦ ꯀꯔꯤꯝ ꯈꯟꯒꯅꯨ ꯑꯥꯔꯖꯦ ꯄ꯭ꯂꯤꯖ ꯑꯣꯖꯥꯅ ꯍꯥꯏꯁꯤꯗꯤ ꯍꯣꯏ ꯏꯆꯦ ꯑꯣꯏꯅ ꯀꯧꯔꯒꯦ ꯔꯦꯕꯤꯇꯥ ꯇꯥꯕ꯭ꯔꯥ ꯑꯥꯔꯖꯦꯅ ꯏꯆꯦ ꯀꯧꯋꯦ ꯑꯗꯣ ꯅꯪ ꯍꯣꯏ ꯀꯀꯥꯒꯤ ꯑꯦꯜꯕꯤ ꯂꯣꯏꯔꯒꯅꯦ ꯑꯥꯔꯖꯦ ꯃꯩꯇꯩ ꯕ꯭ꯂꯣꯛꯇ ꯁꯞꯄꯣꯔꯠ ꯇꯧꯀꯣ ꯇꯥꯕ꯭ꯔꯣ ꯀꯀꯥꯅ ꯍꯥꯏꯁꯦ ꯅꯔꯃꯗꯥ ꯅꯪ ꯆꯍꯤ ꯀꯌꯥ ꯁꯨꯔꯦ ꯅꯔꯃꯗꯥꯒꯤ ꯆꯍꯤ 29 ꯁꯨꯔꯝꯃꯤ ꯔꯦꯕꯤꯇꯥꯒꯤ ꯆꯍꯤ 19ꯅꯤ ꯔꯦꯕꯤꯇꯥ ꯀꯀꯥꯅ ꯍꯥꯏꯁꯦ ꯅꯪ ꯇꯥꯕ꯭ꯔꯥ ꯑꯥꯔꯖꯦ ꯕ꯭ꯂꯣꯛꯅ ꯏꯆꯦ ꯀꯧꯔꯦ ꯅꯪ ꯍꯣꯔꯦꯟ ꯑꯥꯔꯖꯦꯗ ꯁꯞꯄꯣꯔꯠ ꯇꯧꯈꯣꯀꯣ ꯔꯦꯕꯤꯇꯥ ꯇꯥꯕ꯭ꯔꯥ ꯀꯀꯥꯅ ꯍꯥꯏꯁꯦ ꯔꯦꯕꯤꯇꯥ ꯇꯥꯕ꯭ꯔꯥ ꯀꯀꯥꯅ ꯍꯥꯏꯁꯦ ꯐꯥꯒꯤ ꯇꯧꯕꯅꯤꯗ ꯅꯔꯃꯗꯥꯒꯤ ꯆꯍꯤ 35 ꯁꯨꯔꯝꯃꯤ 35 ꯐꯥꯎ ꯁꯨꯗ꯭ꯔꯤ ꯃꯥꯜꯂꯦ ꯀꯥꯎꯔꯦ ꯇꯥꯕ꯭ꯔꯥ ꯔꯦꯕꯤꯇꯥ ꯅꯪ ꯍꯣꯏ ꯑꯣꯖꯥ ꯁꯞꯄꯣꯔꯠ ꯇꯧ ꯍꯥꯏꯕꯁꯦ ꯑꯣꯖꯥ ꯑꯩ ꯇꯜꯂꯦꯀꯣ ꯍꯥꯏ ꯅꯠꯇꯦ ꯑꯣꯖꯥꯗꯤ ꯁꯥ ꯃꯇꯝꯗꯀꯣ ꯑꯥꯔꯖꯦ ꯑꯩ ꯂꯣꯏꯅꯃꯛ ꯍꯥꯏ ꯀꯣ ꯇꯧꯕꯇꯕꯨ ꯑꯩꯅ ꯍꯥꯏꯕꯁꯨ ꯇꯥꯔꯝꯗꯕꯁꯨ ꯌꯥꯏ ꯉꯁꯥꯏꯒꯤ ꯑꯩꯒꯤꯁꯤꯅ ꯅꯦꯠꯁꯦ ꯑꯃꯨꯛ ꯅꯨꯡꯉꯥꯏꯇꯕꯅꯤꯅꯀꯣ ꯑꯗꯨ ꯁꯣꯏꯗꯅ ꯇꯧꯔꯛꯀꯅꯤ ꯑꯥꯔꯖꯦ ꯑꯗꯨ ꯀꯔꯤꯝ ꯈꯟꯅꯔꯨꯁꯤ ꯑꯩꯈꯣꯏ ꯏꯆꯤꯜ ꯏꯅꯥꯎ ꯃꯠꯇꯅꯤꯀꯣ ꯃꯁꯤ ꯀꯩꯁꯨ ꯏꯀꯥꯏꯅꯤꯡꯉꯥꯏ ꯂꯩꯇꯦꯗ ꯑꯥꯔꯖꯦ ꯁꯨꯝ ꯇꯧꯔꯛꯀꯅꯤ ꯅꯔꯃꯗꯥ ꯅꯪ ꯆꯍꯤ ꯀꯌꯥ ꯁꯨꯔꯒꯦ ꯍꯪꯉꯦ ꯇꯥꯗꯣ ꯃꯪꯒꯣꯟ ꯔꯦꯕꯤꯇꯥ ꯍꯥꯏꯔꯛꯎ ꯑꯩꯒꯤ ꯆꯍꯤ ꯍꯥꯏꯔꯛꯀꯣ ꯍꯥꯏ ꯇꯥꯗꯣ ꯃꯪꯒꯣꯟ ꯔꯦꯕꯤꯇꯥ ꯍꯥꯏꯔꯛꯎ ꯑꯩꯒꯤ ꯆꯍꯤ ꯍꯥꯏꯔꯛꯑꯣ ꯍꯥꯏ ꯑꯗꯨꯅꯦ ꯅꯔꯃꯗꯥꯏ ꯆꯍꯤ 30 ꯁꯨꯔꯕꯅꯦ ꯔꯦꯕꯤꯇꯥ ꯆꯍꯤ 30 ꯑꯥꯔꯖꯦ ꯅꯪ ꯑꯩꯉꯣꯟꯗ ꯑꯕꯣꯛ ꯀꯧ ꯆꯍꯤ ꯆꯥꯡ 4 ꯁꯨꯔꯕꯅꯤ ꯊꯛꯇ ꯀꯥꯕꯒꯤ ꯃꯇꯝ ꯂꯥꯛꯄꯅꯦ ꯍꯥꯏ ꯔꯦꯕꯤꯇꯥ ꯑꯩꯅ ꯅꯪꯅ ꯀꯔꯤ ꯍꯥꯏꯒꯦꯕ ꯑꯦꯜꯕꯤ ꯂꯣꯏꯔꯒ ꯑꯥꯔꯖꯦ ꯁꯞꯄꯣꯔꯠ ꯇꯧ ꯍꯣꯏ ꯀꯀꯥ ꯍꯥꯏꯔꯛꯇꯦꯕ ꯁꯤꯁꯤꯕꯣ ꯃꯤꯅ ꯉꯥꯡꯉꯤ ꯃꯥꯛꯇ ꯃꯤꯅ ꯍꯥꯏꯔꯒ ꯃꯥ ꯑꯃ ꯈꯨꯝꯃꯛꯄꯗ ꯃꯁꯤꯒꯅꯤꯁꯦ ꯀꯀꯥꯅ ꯁꯥꯎꯔꯤꯁꯦ ꯍꯦꯛ ꯑꯃꯨꯛ ꯔꯦꯕꯤꯇꯥ ꯇꯥꯕ꯭ꯔꯣ ꯀꯀꯥꯅ ꯍꯥꯏꯁꯦ ꯍꯣꯏ ꯀꯀꯥ ꯍꯥꯏꯔꯛꯇꯕꯅꯤ ꯌꯦꯡꯉꯨ ꯁꯨꯝ ꯂꯩꯕꯅꯤ ꯃꯥꯒꯤ ꯏꯗ ꯇꯥꯗꯣ ꯃꯪꯒꯣꯟꯅ ꯑꯩꯕꯨ ꯂꯩꯁꯥꯕꯤ ꯐꯥꯍꯟꯈꯔꯦ ꯑꯩ ꯈꯪꯗꯦ ꯑꯩ ꯔꯦꯕꯤꯇꯥꯗ ꯍꯥꯏꯈ꯭ꯔꯕꯅꯤ ꯆꯍꯤ 30 ꯁꯨꯔꯦ ꯍꯥꯏꯅ ꯅꯍꯥꯟ ꯅꯪ ꯍꯥꯏꯔꯤ ꯆꯍꯤ 30 ꯁꯨꯔꯦ 35 ꯁꯨꯔꯦ ꯍꯥꯏꯗꯨꯗꯤ ꯔꯦꯕꯤꯇꯥꯗ ꯏꯆꯦ ꯀꯧ ꯐꯔꯦ ꯑꯩꯅ ꯍꯥꯏꯕꯁꯦ ꯑꯩꯈꯣꯏ ꯔꯦꯕꯤꯇꯥ ꯊꯥꯖꯔ ꯃꯥ ꯑꯃꯨꯛꯀ ꯁꯥꯎꯔꯦ ꯅꯔꯃꯗꯥ ꯅꯪ ꯍꯥꯏꯔꯛꯎꯁꯦ ꯔꯦꯕꯤꯇꯥꯗ ꯆꯍꯤ ꯀꯌꯥ ꯁꯨꯒꯦ ꯑꯝꯇ ꯍꯥꯏꯔꯛꯎꯁꯦ ꯇꯧꯖꯒꯦ ꯀꯀꯥ ꯊꯦꯡꯀ꯭ꯌꯨ ꯑꯗꯨꯅꯤꯗꯅ ꯉꯁꯥꯏ ꯁꯠ ꯍꯥꯏꯔꯛꯎꯗꯅ ꯑꯣꯏꯃꯥ ꯑꯕꯣꯛ ꯀꯧ ꯍꯥꯏꯔꯣ ꯑꯣꯖꯥ ꯑꯗꯨꯅꯦ ꯑꯩ ꯉꯁꯥꯏ ꯅꯉꯣꯟꯗ ꯍꯥꯏꯗ꯭ꯔꯣ ꯃꯅꯤꯄꯨꯔꯒꯤꯅꯤ ꯆꯍꯤ ꯑꯥ ꯃꯌꯥ ꯌꯥꯎꯗ꯭ꯔꯕꯅꯤ ꯑꯩꯅ ꯍꯥꯏꯗ꯭ꯔꯥ ꯅꯔꯃꯗꯥ ꯑꯩꯅ ꯍꯥꯏꯕꯁꯦ ꯔꯦꯕꯤꯇꯥꯁꯦ ꯁꯥꯎꯈ꯭ꯔꯅꯤ ꯅꯪ ꯑꯝꯇꯪ ꯍꯥꯏꯔꯛꯑꯣꯁꯦ ꯑꯩꯅ ꯆꯍꯤ 35 ꯁꯨꯔꯦ ꯍꯥꯏꯕꯅꯦꯕ 25ꯗꯣ ꯁꯣꯏꯈ꯭ꯔꯦ ꯑꯗꯣ ꯅꯪ ꯑꯝꯇ ꯍꯥꯏꯔꯨꯁꯦ ꯆꯨꯝꯃꯦꯅ 80ꯗꯔꯣ ꯀꯅꯥꯗꯣ ꯍꯪꯉꯤꯁꯦ ꯔꯦꯕꯤꯇꯥ ꯅꯪꯒꯤꯔꯣ ꯇꯥꯁꯜꯂꯨ ꯔꯦꯕꯤꯇꯥ ꯅꯪ 19 ꯀꯌꯥꯗꯅꯣ
레비타 난 19 kaya na poke nem ta hairo tagine 19 kaya na poke nem ta hairo tagine min narmada nga sana chai kun thang ane haire nangone hang adine chum le na hairo 19 kaya na poke hairo se nangi de targa ni aina mingo on thoka doi se aidi mina desa ko bodo jam harauri ming ama Doraidana haina Doraidana haina ai chu kem ka de ma isai chalaga ne pupu cha payu ka hai adai kem hai de kaka kau gera mongol kau gera dada kau gera iyama ko kem ka de natana phaba kauni nai nít na phaba kuini nai de nang one hang adine suma katukar ngang nei neba tado mongol gi chahi di 45 mu suramgani namadai wari se namada gi se ai kona hairaga rebita gan tagi ngasi dagi ola si masu kaurage oi nang da hairau ne ei milaubi nana tharat kani mai chai da hairau ga dum lei ni abok kare jang chage abok ti keno abok to usoi thongo chai ami nang kaya da poke ham nang chahi ga surga haru abni min narmada nga sana hai khare chahi kun tha surana nang ore hang adine chum lei dumi swana kutuk tongna bobo rebita ai giro haijerage hairo ne chatlaung na chum lei dumi nangi oina ema kan mana nana ra tharat pabu bo chahi ga sura hairo Narmada no kare hairo rebita hairo chai ni phura kunha mangara 1974 oi de mangang na sijani bo aigi is 1974 na khajai do laura di sorry narmada haibani hoi arje masi ngang ji kanan tar ma ngang duba 1974 gana nang naya ambo baw ai ga jang khena bontis makha ma gumna aina naim na lakpa maso thono nong le horiba nangna 1970 mayam ba hari ga do mai macha le ya gi na kamana ima pungang ngang naya ambo maso ai ga jang khena de aro mana 1974 gana khajai du ga lawro chumna chum hairo kai no mi narmada na 35 years sura na mi phajana hai du mai hai ba kai do chahi do he na ga aina phajang ga do nang chahi do 1974 ga ne kya line hai do no wari nungai yo jaya wari nungai bani aje bo ni tu nungai ni na matam nungai rebita mushigi ngang chibu dang si maru yam thangi bo ai talli bo ma jai ju chat hai dok ta na chum lei jung ko mangang na si di chora che masuna sondore fareda masidine yu fiber sina lawai le phuje tha ba langaga ninthang da chumu wathi ore ngang na sige leiri se loina chilina ngotani no sorry no thanks you okay rebita aduni aduni aido
이복세 1947 뽀뽀 말레다. 차차 하이독더미야. 좀 레이더미 막. 오이나이 또나. 난 농어디 농어 부스카 자누이 또 마두가 마나 털게 가고. 샤나자 암브라. 샤나자라디 터득 나오게네. 부스카 자로래가. 나나 샤나가 자 레이디 아초고 자로. 부스카 자리게 나나 샤나 터득 나오게. 아루 졸라가 모바일 좀 로게. 레비타 아이 라카니 수라타 쿠박 이세이 저그래. 그리우아. 오이마 치레. 쿠박이 저거네. 뚜민데 이중고 마 자기가 수랑 거마 1970 47 40 하는데요. 아이 이세이 샤고 레비타 샤 ai isay sakit ko rebita tumin lay rebita masigi ngang sibo anong song rebo lau lau hay toy ka ngang lay chung ko ai pung jay ge ibo ima bale ai na duhat sake Dine den ta den ta den revita revita amdang phajana hairo ba chai ga surga hairo se kuntha manga surba kuntha tre surba nifu surba kya sur hairo se nang ta chau se te ji ma su ai ga jang khena de khanga bo ibe mo सुहाग चांद बोदोनी दोनी धोनी नाचेरा रे बिता सुहाग चांद बोदोनी दोनी दोनी नाचेरे रे बिता नमदाय हाय नो करे अरे आई como ni cielo chi revita sa mu kong thang gum ne thang shi la o kumo revita रेबिता अमर मुझे तुम्हार मुझे किता उसे रे आज हा नो करे आज चलो पुंसी इसे सकना अइना फैमिली तोरबान सिता ही लाकबा ngaibada saklowe haurai mai masi karin ngang ai loi chalage live ka mase hayeng live ka thar ro masi mi ji ga ai yam char ka dore bo punsi isei sakna aina family torban sida hi lak ba ngai bada saklowe masi jam karin ngang e bo nang nè nang nana sẽ phải thật là vậy đua phờ cái đôm này ibo ai hay tiệp bo ai usa takhelambam uncle nungai ribo wow nungai ri usa nai to dro kuida thank you like to mo kamai tau đi này tau de ko kui da ai gi chan sa changak taba này tau dra kamai tau đi hoji
ꯃꯁꯨꯁꯤꯅ ꯑꯩꯒꯤ ꯃꯤꯡꯁꯦ ꯄꯦꯟꯅ ꯄꯦꯟꯅ ꯀꯧꯕꯤꯔꯤꯕ꯭ꯔꯥ ꯂꯣꯏꯔꯦ ꯔꯦꯕꯤꯇꯥꯅ ꯀꯥꯔꯟꯅ ꯉꯥꯡꯅꯨꯀꯣ ꯃꯁꯤ ꯉꯥꯡꯁꯤꯕꯨ ꯁꯣꯏꯗ꯭ꯔꯦ ꯏꯕꯣ ꯅꯔꯃꯗꯥ ꯃꯣꯔꯥ ꯑꯣꯏꯁꯦ ꯂꯥꯏꯔꯤꯛ ꯇꯧꯔꯦꯀꯣ ꯊꯦꯡꯀ꯭ꯌꯨ ꯎꯁꯥ ꯀꯃꯥꯏ ꯇꯧꯔꯤꯒꯦ ꯂꯥꯏꯔꯤꯛ ꯇꯧꯗ꯭ꯔꯣ ꯀꯩ ꯏꯟꯖꯥꯡ ꯆꯥꯏ ꯀꯨꯏꯔꯦꯗ ꯂꯥꯛꯇꯕ ꯑꯩꯒꯤ ꯏꯆꯟ ꯎꯁꯥꯁꯦ ꯊꯕꯛ ꯏꯪꯈꯥꯡꯗꯤ ꯀꯃꯥꯏ ꯇꯧꯔꯤ ꯅꯥꯗꯤꯌꯦ ꯑꯪꯀꯜ ꯅꯨꯡꯉꯥꯏꯔꯤꯕꯣ ꯑꯩꯗꯣ ꯈꯔ ꯁꯪꯗꯕꯒꯤ ꯍꯟꯗꯛꯇꯣ ꯁꯥꯎ ꯌꯥꯗꯦꯀꯣ ꯍꯟꯗꯛ ꯀꯩꯗꯧꯔꯒꯦꯕ ꯑꯝꯇꯪ ꯍꯥꯏꯔꯛꯎꯁꯦ ꯊꯝꯈꯤꯅꯨ ꯎꯁꯥ ꯊꯕꯛ ꯀꯩ ꯀꯜꯂꯒꯦ ꯍꯟꯗꯛ ꯁꯥꯎꯗꯦ ꯀꯩꯗꯧꯕꯩ ꯁꯥꯎꯒꯗꯣꯏꯅꯣ ꯏꯃꯥ ꯀꯩꯗꯧꯔꯒꯦ ꯍꯥꯏꯔꯛꯎꯁꯦ ꯅꯨꯡꯉꯥꯏꯔꯤꯌꯦ ꯑꯪꯀꯜ ꯅꯨꯡꯉꯥꯏꯔꯤꯌꯦ ꯌꯥꯝ ꯅꯨꯡꯉꯥꯏꯔꯤ ꯑꯩꯗꯣ ꯈꯔ ꯁꯪꯗꯕꯒꯤ ꯍꯟꯗꯛꯇꯣ ꯀꯩꯗꯧꯔꯒꯦꯕ ꯎꯁꯥ ꯑꯝꯇꯪ ꯍꯥꯏꯔꯛꯎꯁꯦ ꯎꯁꯥ ꯂꯩꯔꯤꯕꯣ ꯔꯦꯕꯤꯇꯥ ꯁꯃꯔ ꯕꯥꯁꯤ ꯕꯤꯅꯣꯗꯤꯌꯥ ꯒꯣ সেই যে বাসি আইগা বাসি নহয় বাসি নহয় কোরল বাসের আগা ꯎꯁꯥ ꯀꯣꯟ ꯍꯦ ꯎꯁꯥꯁꯦ ꯑꯩꯒꯤ ꯏꯆꯟꯅꯤ ꯑꯩꯗꯣ ꯎꯁꯣꯏ ꯀꯥꯡꯁꯣꯏ ꯑꯩꯒꯤ ꯊꯕꯛꯇꯣ ꯍꯧꯔꯕ ꯐꯤꯗꯣ ꯁꯥꯕ ꯑꯣ ꯑꯗꯨꯅ ꯇꯧꯔꯤꯕ꯭ꯔꯥ ꯑꯥꯔꯖꯦ ꯎꯁꯥ ꯇꯈꯦꯂꯝꯕꯝ ꯃꯅꯤꯄꯨꯔꯒꯤꯅꯤ ꯀꯣ ꯑꯩꯒꯤ ꯏꯆꯟꯅꯨꯄꯤꯅꯦ ꯀꯣ ꯑꯗꯣ ꯃꯥ ꯆꯦꯅꯦꯜꯗꯤ ꯄꯥꯏꯗꯦ ꯃꯥꯒꯤ ꯀꯀꯥꯕꯨ ꯌꯥꯝꯅ ꯁꯞꯄꯣꯔꯠ ꯇꯧꯕ ꯆꯟꯅꯦ ꯑꯗꯣ ꯎꯁꯥ ꯀꯀꯥ ꯋꯥ ꯑꯝꯇꯪ ꯍꯥꯏꯒꯦ ꯑꯪꯀꯜ ꯋꯥ ꯑꯃ ꯍꯥꯏꯒꯦꯀꯣ ꯑꯥꯔ ꯖꯦ ꯃꯩꯇꯩ ꯕ꯭ꯂꯣꯛ ꯑꯦꯟ ꯅꯔꯃꯗꯥ ꯃꯩꯇꯩ ꯍꯥꯏꯁꯦ ꯅꯔꯃꯗꯥꯁꯤꯅ ꯑꯩ ꯆꯟꯅꯤꯀꯣ ꯑꯥꯔ ꯖꯦ ꯃꯩꯇꯩ ꯕ꯭ꯂꯣꯛꯁꯤꯅꯅꯦ ꯑꯩꯒꯤ ꯏꯅꯥꯎꯅꯤ ꯎꯁꯥ ꯀꯣ ꯑꯪꯀꯜꯒꯤ ꯑꯦꯜ ꯕꯤꯗꯗꯤ ꯃꯣꯏ ꯑꯅꯤꯃꯛꯇꯅꯤ ꯅꯨꯃꯤꯠꯀꯤ ꯂꯥꯛꯏꯁꯦꯀꯣ ꯑꯇꯩ ꯃꯤ ꯆꯪꯕ ꯋꯥꯠꯂꯦ ꯑꯗꯨꯅ ꯎꯁꯥꯅ ꯁꯪꯕ ꯃꯇꯝꯗꯀꯣ ꯑꯅꯤꯁꯦ ꯅꯪ ꯁꯞꯄꯣꯔꯠ ꯇꯧꯕꯤꯔꯛꯎꯀꯣ ꯅꯔꯃꯗꯥ ꯃꯩꯇꯩ ꯑꯦꯟ ꯑꯥꯔ ꯖꯦ ꯃꯩꯇꯩ ꯕ꯭ꯂꯣꯛ ꯎꯁꯥ ꯇꯥꯕ꯭ꯔꯥ ꯑꯗꯣ ꯅꯪ ꯀꯁꯥꯗ ꯊꯣꯛꯂꯛꯀꯅꯤ ꯍꯥꯏꯗꯣ ꯀꯔꯝ ꯀꯥꯟꯗ ꯊꯣꯛꯂꯛꯀꯅꯤ ꯍꯟꯗꯛ ꯔꯥꯅꯤ ꯃꯅꯥꯎ ꯁꯥꯔꯤꯕꯣ ꯒꯨꯗ ꯃꯣꯔꯅꯤꯡ ꯒꯨꯗ ꯅꯥꯏꯠ ꯅꯔꯃꯗꯥ ꯑꯥꯔ ꯖꯦ ꯃꯁꯨ ꯔꯦꯕꯤꯇꯥ ꯅꯪ ꯑꯗꯨꯃꯥꯏꯅ ꯇꯧꯔꯗꯤꯅꯦ ꯅꯪ ꯍꯌꯦꯡꯒꯩ ꯆꯪꯉꯛꯀꯅꯨꯕꯣ ꯁꯩꯇ ꯑꯩ ꯌꯥꯝ ꯁꯥꯎꯔꯦꯕꯣ ꯑꯩ ꯆꯪꯂꯛꯏ ꯍꯥꯏꯅ ꯑꯦꯕꯤ ꯂꯣꯏꯁꯤꯟꯕ ꯊꯥꯗꯕ ꯇꯧꯕꯤꯒꯅꯨ ꯑꯩ ꯆꯪꯂꯔꯣꯏ ꯑꯩ ꯆꯪꯂꯒ ꯂꯣꯏꯁꯤꯟꯕ ꯃꯔꯝꯅ ꯑꯩ ꯅꯉꯣꯟꯗ ꯂꯣꯏꯁꯤꯜꯂꯒꯦ ꯍꯥꯏꯈꯤꯕ꯭ꯔꯣ ꯅꯪ ꯈꯨꯝꯗꯕꯗꯨꯗ ꯍꯥꯏꯕꯒꯤ ꯋꯥꯔꯤꯅꯤ ꯁꯨ ꯅꯨꯡꯁꯤꯖꯅ ꯅꯣꯛꯅ ꯈꯦꯅ ꯑꯗꯨꯝ ꯇꯧꯔꯒ ꯑꯩꯅ ꯁꯨꯛ ꯂꯨꯅ ꯇꯧꯃꯟꯅ ꯅꯪ ꯊꯛ ꯀꯥꯅ ꯌꯦꯠꯀꯗꯧꯔꯦ ꯑꯣꯍꯣ ꯑꯣꯖꯥ ꯔꯦꯕꯤꯇꯥ ꯁꯨꯚꯔꯥꯇ꯭ꯔꯤ ꯏꯕꯣꯛ ꯒꯨꯗ ꯅꯥꯏꯠ ꯑꯣꯍꯣ ꯁꯥꯔꯤꯌꯦ ꯁꯥꯕ ꯍꯧꯔꯕ ꯑꯗꯨꯅ ꯈꯔ ꯆꯤꯟꯕ ꯑꯪꯀꯜꯗꯤ ꯀꯥꯎꯗꯦꯗ ꯊꯦꯡꯀ꯭ꯌꯨ ꯌꯥꯝ ꯅꯨꯡꯁꯤ ꯑꯗꯣ ꯑꯩꯒꯤ ꯏꯆꯟ ꯃꯌꯥꯝ ꯅꯔꯃꯗꯥ ꯑꯩꯒꯤ ꯏꯆꯟ ꯎꯁꯥꯁꯦ ꯔꯥꯅꯤ ꯃꯅꯥꯎ ꯁꯥꯏꯀꯣ ꯀꯩꯒꯨꯝꯕ ꯄꯥꯝꯃꯁꯨ ꯍꯥꯏꯔꯛꯎ ꯅꯔꯃꯗꯥ ꯅꯣꯏ ꯑꯄꯥꯝꯕ ꯏꯆꯦꯍꯟ ꯅꯣꯏ ꯒꯋꯥꯟꯖꯨꯗ ꯀꯅꯥ ꯂꯧꯒꯗꯣꯏꯁꯨ ꯍꯥꯏꯔꯛꯎ ꯑꯩ ꯑꯣꯔꯗꯔ ꯇꯧꯕꯤꯒꯦ ꯑꯩꯒꯤ ꯏꯆꯟ ꯎꯁꯥꯗ ꯀꯣ ꯑꯗꯣ ꯃꯤ ꯃꯅꯤꯄꯨꯔ ꯃꯤ ꯃꯌꯥꯝ ꯂꯥꯛꯅꯩꯌꯦ ꯀꯁꯥꯔꯗ ꯍꯧꯖꯤꯛ ꯐ꯭ꯂꯥꯏꯠꯇ ꯀꯣ ꯍꯌꯦꯡ ꯂꯧꯁꯤꯡ ꯂꯣꯏꯔꯒꯅꯦ ꯂꯥꯛꯎꯀꯣ ꯎꯁꯥ ꯐꯔꯦ ꯎꯁꯥ ꯅꯪ ꯊꯕꯛ ꯀꯜꯂꯦ ꯍꯥꯏꯕꯅꯤꯅ ꯑꯗꯣ ꯎꯁꯥꯅꯅꯦ ꯍꯣꯔꯦꯟ ꯅꯪꯒꯤ ꯂꯣꯏꯔꯒ ꯁꯪꯕ ꯃꯇꯝꯗꯀꯣ ꯍꯧꯖꯤꯛ ꯑꯩꯅ ꯍꯥꯏꯈꯤꯗꯣ ꯑꯥꯔ ꯖꯦ ꯃꯩꯇꯩ ꯕ꯭ꯂꯣꯛ ꯑꯃꯁꯨꯡ ꯅꯔꯃꯗꯥ ꯀꯩꯅꯣꯗꯣ ꯑꯗꯨꯒ ꯅꯔꯃꯗꯥ ꯃꯩꯇꯩꯒꯅꯦ ꯅꯪ ꯁꯞꯄꯣꯔꯠ ꯇꯧꯕꯤꯔꯛꯎꯀꯣ ꯑꯪꯀꯜꯅ ꯅꯪꯉꯣꯟꯗ ꯍꯥꯏꯔꯤꯁꯤꯅꯤ ꯑꯩ ꯀꯥꯎꯗꯦ ꯎꯁꯥ ꯀꯩꯗꯧꯕꯩ ꯀꯥꯎꯗꯣꯏꯅꯣ ꯀꯥꯎꯗꯦ ꯑꯩꯅ ꯐꯤ ꯁꯥꯕꯒꯤ ꯋꯥꯈꯜꯗꯣ ꯈꯜꯂꯨꯗ꯭ꯔꯕ ꯊꯕꯛ ꯀꯩꯅꯣꯗ ꯑꯇꯣꯞꯄ ꯀꯔꯤ ꯊꯕꯛ ꯇꯧꯔꯖꯥꯠꯅꯣ ꯍꯧꯖꯤꯛꯇꯤ ꯃꯅꯤꯄꯨꯔꯒꯤ ꯏꯔꯥꯡꯁꯤꯅ ꯀꯟꯕꯅꯤꯅ ꯀꯩ ꯇꯧꯔꯒꯦ ꯍꯥꯏꯅ ꯈꯜꯂꯨꯕꯅꯤ ꯋꯥꯈꯟꯗꯀꯣ ꯑꯪꯀꯜꯁꯨ ꯀꯥꯎꯗꯦ ꯀꯩꯗꯧꯕꯩ ꯀꯥꯎꯗꯣꯏꯅꯣ ꯀꯥꯎꯗꯦ
ꯍꯣꯏ ꯍꯣꯏ ꯁꯞꯄꯣꯔꯠ ꯊꯦꯡꯀ꯭ꯌꯨ ꯃꯅꯥꯎ ꯅꯇꯦ ꯃꯄꯨꯝ ꯁꯥꯕ ꯑꯣ ꯃꯅꯥꯎ ꯅꯠꯇꯦ ꯃꯄꯨꯝ ꯁꯥꯕꯅꯦ ꯃꯄꯨꯝ ꯁꯥꯕ ꯂꯩꯕ꯭ꯔꯣ ꯔꯥꯅꯤ ꯃꯅꯥꯎꯗ ꯃꯄꯨꯝ ꯁꯥꯏꯌꯦ ꯃꯌꯥꯝ ꯕꯥꯏ ꯕꯥꯏ ꯑꯥꯔꯖꯦ ꯕꯥꯏ ꯕꯥꯏ ꯒꯨꯗ ꯅꯥꯏꯠ ꯑꯥꯔꯖꯦ ꯍꯧꯖꯤꯛꯇꯤ ꯃꯇꯝꯁꯦ ꯍꯦꯜꯂꯃꯤꯅ ꯑꯗꯨꯝ ꯒꯨꯗ ꯃꯣꯔꯅꯤꯡ ꯍꯥꯏꯖꯔꯦꯀꯣ ꯑꯗꯣ ꯑꯥꯔꯖꯦ ꯅꯥꯗꯕ ꯌꯦꯛꯇꯕ ꯑꯣꯏꯀꯣ ꯅꯪ ꯅꯁꯥ ꯅꯨꯡꯉꯥꯏꯇꯕꯗꯣ ꯐꯅꯕ ꯍꯣꯠꯅꯧ ꯀꯣ ꯃꯇꯝ ꯆꯥꯅ ꯆꯥꯎ ꯍꯛꯆꯥꯡ ꯐꯍꯜꯂꯨ ꯑꯥꯔꯖꯦ ꯅꯥꯕ ꯌꯥꯗꯦ ꯑꯗꯨꯒꯗꯤ ꯅꯔꯃꯗꯥ ꯁꯨ ꯊꯦꯡꯉꯦ ꯅꯔꯃꯗꯥ ꯂꯩꯔꯤꯕꯣ ꯁꯨꯕꯔꯥꯇꯤ ꯖꯩ ꯕꯖꯪꯕꯂꯤ ꯑꯗꯣ ꯅꯔꯃꯗꯥ ꯁꯥꯎꯕ ꯌꯥꯗꯦꯀꯣ ꯊꯦꯡꯉꯦ ꯅꯔꯃꯗꯥꯅ ꯇꯥꯗꯣ ꯃꯪꯒꯣꯜꯒꯤ ꯌꯥꯝ ꯁꯞꯄꯣꯔꯠ ꯇꯧꯕꯤꯔꯦꯀꯣ ꯑꯩ ꯄꯨꯟꯁꯤꯗ ꯀꯥꯎꯕ ꯉꯝꯃꯣꯏ ꯅꯔꯃꯗꯥꯕꯨ ꯀꯥꯎꯁꯨ ꯀꯥꯎꯔꯣꯏ ꯀꯥꯎꯕꯁꯨ ꯉꯝꯃꯣꯏ ꯅꯔꯃꯗꯥ ꯄꯣꯊꯥꯔꯁꯤꯀꯣ ꯔꯦꯕꯤꯇꯥ ꯂꯩꯔꯤꯕ꯭ꯔꯥ ꯔꯦꯕꯤꯇꯥ ꯀꯀꯥ ꯒꯨꯗ ꯅꯥꯏꯠ ꯄꯤꯔꯒꯦ ꯊꯣꯛꯂꯣ ꯎꯁꯥ ꯑꯪꯀꯜ ꯒꯨꯗ ꯅꯥꯏꯠ ꯑꯣꯏꯔꯁꯤꯀꯣ ꯕꯥꯏ ꯕꯥꯏ ꯎꯁꯥ ꯒꯨꯗ ꯅꯥꯏꯠ ꯄꯣꯊꯥꯔꯣ ꯋꯥꯔꯝꯅꯤ ꯇꯥꯗꯣ ꯃꯪꯒꯣꯜ ꯒꯨꯗ ꯅꯥꯏꯠ ꯁ꯭ꯋꯤꯠ ꯗ꯭ꯔꯤꯝ ꯒꯨꯗ ꯅꯥꯏꯠ ꯕꯥꯏ ꯕꯥꯏ ꯁ꯭ꯋꯤꯠ ꯗ꯭ꯔꯤꯝ ꯅꯔꯃꯗꯥ ꯃꯇꯝ ꯄꯨꯝꯕꯗ ꯅꯥꯗꯕ ꯌꯦꯛꯇꯕ ꯀꯣ ꯅꯥꯗꯕ ꯌꯦꯛꯇꯕ ꯄꯨꯟꯁꯤ ꯁꯥꯡꯅ ꯂꯩꯕ ꯑꯣꯏꯁꯤ ꯎꯁꯥ ꯍꯣꯏ ꯕꯥꯏ ꯍꯣꯏ ꯕꯥꯏ ꯕꯥꯏ ꯎꯁꯥ ꯃꯔꯛ ꯃꯔꯛꯇ ꯁꯪꯕ ꯃꯇꯝꯗ ꯑꯗꯨꯝ ꯆꯪꯉꯧꯀꯣ ꯉꯁꯤꯗꯤ ꯊꯦꯡꯉꯦ ꯅꯪ ꯋꯥꯔꯝꯃꯅꯤ ꯄꯨꯡ 1 ꯃꯈꯥꯏ ꯇꯥꯗꯣꯔꯦ ꯅꯪꯅ ꯆꯪꯉꯛꯏꯁꯦꯀꯣ ꯊꯦꯡꯉꯗꯤ ꯂꯥꯛꯀꯅꯨꯗ ꯎꯁꯥ ꯅꯪ ꯋꯥꯅ ꯀꯩꯅꯣ ꯇꯥꯗ ꯐꯝꯕꯅꯤꯅꯀꯣ ꯅꯪꯅ ꯁꯪꯕ ꯃꯇꯝꯗ ꯁꯨꯝ ꯉꯥꯏꯍꯥꯛ ꯉꯥꯏꯍꯥꯛ ꯁꯨꯝ ꯆꯪꯉꯧ ꯑꯗꯣ ꯑꯪꯀꯜꯕꯨꯗꯤ ꯀꯥꯎꯅꯨꯀꯣ ꯎꯁꯥ ꯑꯪꯀꯜꯗꯤ ꯀꯥꯎꯅꯨꯀꯣ ꯑꯥꯔꯖꯦ ꯔꯦꯕꯤꯇꯥ ꯒꯨꯗ ꯅꯥꯏꯠ ꯍꯣꯏ ꯆꯪꯒꯦ ꯑꯗꯣ ꯑꯪꯀꯜꯕꯨꯗꯤ ꯀꯥꯎꯅꯨꯀꯣ ꯍꯥꯏꯗꯤ ꯆꯦꯅꯦꯜꯗ ꯂꯥꯛꯑꯁꯨ ꯂꯥꯛꯇ꯭ꯔꯁꯨ ꯑꯪꯀꯜꯕꯨꯗꯤ ꯀꯥꯎꯅꯨ ꯁꯥ ꯃꯇꯝꯗ ꯀꯣ ꯑꯪꯀꯜꯒ ꯅꯨꯡꯁꯤ ꯆꯥꯅ ꯂꯩꯃꯤꯟꯅꯁꯤꯀꯣ ꯀꯥꯎꯔꯣꯏꯌꯦ ꯊꯦꯡꯀ꯭ꯌꯨ ꯐꯖꯅ ꯁꯥꯔꯣ ꯀꯣ ꯍꯧꯖꯤꯛ ꯃꯅꯤꯄꯨꯔ ꯏꯔꯥꯡꯁꯨ ꯈꯔꯗꯤ ꯏꯪꯒꯨꯝ ꯇꯧꯔꯦ ꯑꯗꯨꯝ ꯏꯆꯤꯟ ꯏꯅꯥꯎ ꯃꯌꯥꯝ ꯌꯥꯝ ꯅꯨꯡꯉꯥꯏꯔꯦ ꯉꯁꯤ ꯑꯩꯒꯤ ꯅꯨꯡꯁꯤꯔꯕ ꯑꯩꯒꯤ ꯌꯨꯇ꯭ꯌꯨꯕꯔ ꯅꯔꯃꯗꯥ ꯑꯦꯟ ꯑꯩꯈꯣꯏꯒꯤ ꯑꯥꯔ ꯖꯦ ꯃꯩꯇꯩ ꯑꯩꯒꯤ ꯏꯆꯟ ꯅꯨꯡꯁꯤꯔꯕ ꯍꯣꯏ ꯍꯣꯏ ꯊꯦꯡꯀ꯭ꯌꯨ ꯎꯁꯥ ꯄꯣꯊꯥꯔꯣ ꯋꯥꯔꯝꯅꯤ ꯑꯩꯒꯤ ꯏꯆꯟꯅꯨꯄꯤ ꯔꯦꯕꯤꯇꯥ ꯊꯣꯛꯂꯛꯑꯣ ꯅꯪ ꯅꯠꯇ꯭ꯔꯗꯤꯅꯦ ꯅꯪ ꯍꯌꯦꯡꯗꯒꯤ ꯌꯥꯝ ꯅꯨꯡꯉꯥꯏꯔꯣꯏꯕꯣ ꯅꯠꯇ꯭ꯔꯗꯤ ꯃꯣꯏꯅꯥꯕꯣꯟꯗ ꯂꯥꯛꯑꯒ ꯎꯅꯒꯗꯕꯅꯤ ꯌꯦꯡꯉꯨꯕꯣ ꯅꯌꯥꯝꯕꯗ ꯍꯥꯏꯔꯒ ꯐꯨꯍꯟꯗꯣꯏꯅꯤ ꯔꯦꯕꯤꯇꯥ ꯑꯩ ꯃꯇꯝ ꯂꯣꯏꯗꯣꯔꯦ ꯑꯝꯇ ꯊꯣꯛꯂꯛꯑꯣ ꯅꯍꯥꯟꯁꯨ ꯅꯪꯅ ꯑꯩ ꯃꯇꯝꯁꯦ ꯀꯩꯅꯣ ꯇꯧꯗꯕ ꯊꯣꯛꯂꯛꯑꯣ ꯑꯝꯇꯪ ꯔꯦꯕꯤꯇꯥ ꯀꯀꯥ ꯒꯨꯗ ꯅꯥꯏꯠ ꯑꯝꯇ ꯍꯥꯏꯔꯝꯃꯣ ꯑꯩ ꯊꯝꯃꯒꯦ ꯃꯇꯝ ꯌꯥꯝꯗ꯭ꯔꯦ ꯑꯩꯒꯤ ꯑꯣꯟꯂꯤ ꯃꯤꯅꯤꯠ 2 ꯃꯤꯅꯤꯠ ꯉꯥꯏꯔꯦ ꯔꯦꯕꯤꯇꯥ ꯅꯍꯥꯟꯁꯨ ꯂꯩꯔꯝꯗꯥꯏ ꯈꯨꯗꯤꯡꯒꯤ ꯁꯨꯃꯥꯏꯅ ꯇꯧꯔꯤꯀꯣ ꯃꯁꯤ ꯑꯉꯥꯡꯁꯦ ꯑꯝꯇꯪ ꯊꯣꯔꯛꯑꯣꯁꯦ ꯀꯀꯥ ꯒꯨꯗ ꯅꯥꯏꯠ ꯍꯥꯏꯔꯝꯃꯣꯁꯦ ꯒꯨꯗ ꯅꯥꯏꯠ ꯄꯤꯔꯒꯦ ꯑꯩ ꯂꯣꯏꯁꯤꯜꯂꯒꯦ ꯃꯇꯝ ꯂꯣꯏꯔꯦ ꯑꯪꯀꯜ ꯃꯇꯝꯁꯦ ꯃꯤꯅꯤꯠ ꯑꯃ ꯍꯦꯡꯒꯗꯤ ꯌꯥꯔꯣꯏ ꯔꯦꯕꯤꯇꯥ ꯀꯣ ꯑꯪꯀꯜ ꯃꯇꯝ ꯊꯦꯡꯈ꯭ꯔꯅꯦꯕ ꯁꯦ ꯑꯝꯇꯪꯁꯦ ꯔꯦꯕꯤꯇꯥ ꯒꯨꯗ ꯅꯥꯏꯠ ꯑꯝꯇꯪ ꯄꯤꯔꯝꯃꯣꯁꯦ ꯀꯀꯥꯗ ꯒꯨꯗ ꯅꯥꯏꯠ ꯒꯨꯗ ꯃꯣꯔꯅꯤꯡ ꯑꯝꯇ ꯍꯥꯏꯔꯝꯃꯣ ꯎꯁꯥ ꯄꯣꯊꯥꯔꯣꯀꯣ ꯔꯦꯕꯤꯇꯥ ꯑꯝꯇꯪ ꯊꯣꯛꯂꯛꯑꯣꯁꯦ ꯃꯤꯅꯤꯠ ꯑꯅꯤꯇꯪ ꯉꯥꯏꯔꯦꯕ ꯑꯃꯨꯛ ꯃꯤꯅꯤꯠ ꯑꯃ ꯍꯦꯟꯒ꯭ꯔꯗꯤ ꯌꯥꯔꯔꯣꯏꯕ ꯃꯇꯝꯁꯦ ꯁꯤ ꯑꯉꯥꯡꯁꯤꯗꯤꯕꯣ ꯉꯁꯥꯏꯗꯩ ꯁꯨꯛ ꯌꯥꯝ ꯃꯇꯝ ꯁꯥꯡꯅ ꯅꯣꯛꯅ ꯈꯦꯅ ꯂꯥꯛꯑꯒ ꯃꯥꯅ ꯂꯣꯏꯔꯝꯗꯥꯏꯗ ꯌꯦꯡꯉꯨ ꯍꯣꯏ ꯄꯣꯊꯥꯔꯣ ꯔꯦꯕꯤꯇꯥ ꯄꯣꯊꯥꯔꯣ ꯔꯦꯕꯤꯇꯥ ꯆꯨꯝꯅ ꯀꯧꯔꯛꯑꯣ ꯅꯪ ꯀꯥꯔꯟ ꯇꯧꯅꯨ ꯑꯉꯥꯡ ꯅꯪ ꯃꯇꯝ ꯂꯣꯏꯈꯤꯗꯧꯔꯦ ꯍꯥꯏꯕꯅꯦ ꯔꯦꯕꯤꯇꯥ ꯅꯪꯕꯨ ꯏꯃꯥ ꯆꯨꯝꯅ ꯐꯖꯅ ꯍꯥꯏꯔꯛꯑꯣ ꯆꯨꯝꯅ ꯐꯖꯅ ꯀꯧꯔꯛꯑꯣ ꯎꯁꯥ ꯅꯪ ꯄꯣꯊꯥꯔꯣ ꯌꯥꯔꯦꯀꯣ ꯑꯩ ꯃꯤꯅꯤꯠ ꯑꯅꯤꯇ ꯉꯥꯏ ꯂꯣꯏꯒꯗꯕ ꯃꯇꯝꯁꯤ ꯍꯦꯟꯈꯤꯗꯣꯔꯦ ꯑꯩ ꯔꯦꯕꯤꯇꯥ ꯑꯩ ꯏꯆꯟꯅꯨꯄꯤꯒ ꯋꯥꯔꯤ ꯁꯥꯟꯅꯔꯤ ꯔꯦꯕꯤꯇꯥ ꯐꯖꯅ ꯑꯝꯇꯪ ꯒꯨꯗ ꯅꯥꯏꯠ ꯍꯥꯏꯔꯛꯑꯣ ꯔꯦꯕꯤꯇꯥ ꯃꯤꯅꯤꯠ ꯍꯦꯡꯈꯤꯗꯣꯔꯦꯀꯣ ꯀꯥꯔꯟ ꯇꯥꯟꯅꯔꯣꯏꯁꯤ ꯑꯝꯇꯪ ꯐꯖꯅ ꯑꯝꯇ ꯍꯥꯏꯔꯛꯑꯣ ꯒꯨꯗ ꯅꯥꯏꯠ ꯀꯀꯥ ꯑꯝꯇ ꯍꯥꯏꯔꯛꯑꯣꯁꯦ ꯑꯁ ꯀꯀꯥ ꯒꯨꯗ ꯃꯣꯔꯅꯤꯡ ꯍꯌꯦꯡ ꯑꯃꯨꯛ ꯎꯅꯔꯁꯤ ꯉꯁꯤꯒꯤꯗꯤ ꯒꯨꯗ ꯅꯥꯏꯠ ꯑꯣꯏꯔꯁꯤ ꯒꯨꯗ ꯅꯥꯏꯠ ꯒꯨꯗ ꯃꯣꯔꯅꯤꯡ ꯃꯌꯥꯝ ꯅꯨꯡꯁꯤꯔꯕ ꯏꯆꯤꯟ ꯏꯅꯥꯎ ꯑꯩꯒꯤ ꯉꯁꯤ ꯆꯦꯅꯦꯜ ꯂꯥꯛꯄꯤꯔꯤꯕ ꯏꯆꯤꯟ ꯏꯅꯥꯎ ꯃꯌꯥꯝ ꯄꯨꯝꯅꯃꯛ ꯑꯩꯒꯤ ꯏꯆꯟ ꯅꯨꯡꯁꯤꯔꯕꯤ ꯔꯦꯕꯤꯇꯥꯗ ꯅꯨꯡꯉꯥꯏꯇ ꯋꯥꯔꯧꯕ ꯇꯧꯕꯤꯒꯅꯨꯀꯣ ꯃꯥꯛꯇꯤ ꯁꯨꯃꯥꯏꯅ ꯁꯨꯝ ꯍꯩꯅꯕꯤꯅꯤ ꯃꯥꯛꯇꯤ ꯍꯩꯖꯗꯕ ꯉꯥꯡꯕ ꯈꯣꯠꯄꯁꯦꯀꯣ ꯑꯉꯥꯡꯅꯤꯅꯀꯣ ꯃꯥꯛꯇꯤ ꯍꯥꯟꯅꯗꯒꯤꯁꯨ ꯁꯨꯃꯥꯏꯅ ꯇꯧꯔꯛꯄꯅꯤ ꯑꯗꯨꯅ ꯃꯌꯥꯝ ꯏꯆꯤꯟ ꯏꯅꯥꯎ ꯑꯩꯈꯣꯏ ꯏꯆꯤꯟ ꯏꯅꯥꯎ ꯃꯛꯇꯅꯤ
ꯋꯥꯔꯧ ꯄꯨꯔꯧꯇꯅꯣꯏꯀꯣ ꯉꯥꯏꯍꯥꯛ ꯅꯣꯛꯃꯤꯟꯅꯗꯅ ꯑꯩꯈꯣꯏ ꯃꯌꯥꯝ ꯅꯨꯡꯉꯥꯏꯔꯦ ꯏꯆꯤꯟ ꯏꯅꯥꯎ ꯃꯌꯥꯝꯕꯨꯁꯨ ꯊꯥꯒꯠꯆꯔꯤ ꯑꯩꯒꯤ ꯏꯆꯟ ꯕꯤꯇꯥꯁꯨ ꯀꯀꯥꯅ ꯍꯥꯏꯅꯤꯡꯉꯥꯏꯇ ꯊꯥꯒꯠꯆꯔꯤ ꯃꯇꯝ ꯂꯩꯕꯗ ꯆꯪꯂꯛꯀꯅꯨ ꯍꯥꯏꯔꯒ ꯁꯥꯎꯅꯤꯡꯅ ꯍꯥꯏꯔꯤꯃꯤ ꯀꯔꯤꯅꯣ ꯍꯌꯦꯡ ꯆꯪꯉꯛꯇꯕꯅ ꯅꯌꯨꯝꯗ ꯂꯥꯛꯑꯒ ꯅꯅꯥ ꯊꯥꯗꯛꯀꯗꯕ ꯌꯦꯡꯉꯣ ꯑꯗꯨ ꯉꯝꯕ ꯃꯤꯅꯦ ꯑꯩꯁꯦ ꯈꯪꯉꯕ ꯆꯪꯗ꯭ꯔꯁꯨ ꯁꯥꯎꯔꯦ ꯏꯁ ꯅꯪꯉꯣꯟꯗ ꯑꯩꯅ ꯆꯪꯉꯛꯀꯅꯨ ꯍꯥꯏꯕ꯭ꯔꯣ ꯁꯤ ꯉꯥꯡꯁꯤꯃ ꯅꯅꯥ ꯊꯔꯛꯀꯅꯤ ꯍꯧꯅ ꯑꯩꯁꯦ ꯇꯧꯅꯨ ꯈꯪꯕ ꯃꯣꯏꯅꯥꯕꯨꯗ ꯂꯥꯛꯑꯒ ꯎꯅꯕ ꯉꯝꯕ ꯃꯤꯅꯦ ꯑꯩꯁꯦ ꯑꯝꯁꯨ ꯐꯝꯁꯨ ꯂꯣꯏ ꯌꯥꯎꯔꯝꯃꯤꯅꯤ ꯈꯪꯕ ꯑꯩꯉꯣꯟꯗ ꯑꯗꯨꯒꯨꯝꯕꯒꯤ ꯑꯀꯤ ꯏꯔꯥꯡ ꯂꯩ ꯄꯣꯟꯇꯦ ꯅꯌꯥꯝꯕ ꯁꯤꯗꯖꯤꯠꯇꯣ ꯇꯤꯟꯅꯔꯝꯃꯤꯃꯤ ꯈꯪꯕ ꯇꯤꯟꯅꯔꯝꯃꯤꯕ ꯈꯪꯉꯕꯣ ꯀ꯭ꯋꯥ ꯆꯥꯎꯔ ꯄꯨꯊꯣꯛꯑꯒ ꯆꯥꯎ ꯍꯥꯏꯗꯕ ꯅꯪꯕꯣ ꯀꯧꯁꯨ ꯀꯧꯔꯦ ꯀꯧꯗꯗꯤ ꯌꯦꯁ ꯅꯪꯅ ꯀ꯭ꯋꯥ ꯆꯥꯔꯒ ꯀ꯭ꯋꯥ ꯆꯥꯎꯁꯨ ꯍꯥꯏꯗꯦꯕ ꯅꯪꯕꯣ ꯅꯥ ꯁꯨꯃꯥꯏꯅ ꯊꯔꯛꯇꯧꯅ ꯁꯨꯃꯥꯏꯅ ꯊꯔꯛꯀꯅꯤ ꯈꯪꯕ꯭ꯔꯥ ꯐꯖꯅ ꯍꯥꯏꯔꯨꯁꯦ ꯆꯍꯤ ꯀꯌꯥ ꯁꯨꯔꯦ ꯑꯝꯇ ꯍꯥꯏꯔꯨꯁꯦ ꯃꯤ ꯅꯔꯃꯗꯥꯅ ꯑꯗꯨꯝ ꯍꯔꯥꯎ ꯍꯔꯥꯎ ꯅꯨꯡꯁꯤꯅ ꯅꯉꯣꯟꯗ ꯅꯣꯛꯇꯅ ꯈꯦꯗꯅ ꯑꯩ ꯆꯍꯤ 35 ꯁꯨꯔꯦ ꯔꯦꯕꯤꯇꯥꯅ ꯍꯥꯏꯔꯛꯏꯕ ꯑꯗꯨ ꯅꯪꯅ ꯑꯗꯨꯝ ꯀꯥꯟꯅꯗꯣ ꯉꯥꯡꯂꯛꯑꯦꯕ ꯃꯗꯨꯒꯅꯤꯗꯨ ꯁꯠ ꯐꯖꯅ ꯍꯥꯏꯗꯣꯛ ꯀꯩ ꯀꯥꯏꯒꯦ ꯑꯗꯨꯕꯨ ꯂꯥꯏꯐꯇꯕꯨ ꯑꯦꯜꯕꯤꯅꯤ ꯀꯔꯤꯅꯣ ꯃꯌꯥꯝ ꯈꯪꯉꯤ ꯄꯣꯠꯅꯤ ꯃꯌꯥꯝ ꯁꯨꯅꯔꯤꯃꯤ ꯆꯨꯝꯅ ꯁꯨꯝ ꯍꯥꯏꯔꯨꯒꯗ꯭ꯔꯣ ꯅꯪ ꯁꯤꯃ ꯀ꯭ꯋꯥꯁꯨ ꯀ꯭ꯋꯥꯏ ꯀꯧꯁꯨ ꯀꯧꯔꯦ ꯀꯧꯗꯗꯤ ꯑꯩꯁꯨ ꯑꯝꯁꯨꯡꯒꯤ ꯄꯨꯝꯅꯃꯛ ꯈꯪꯉꯦ ꯑꯝꯁꯨꯡꯒꯤ ꯄꯨꯝꯅꯃꯛ ꯈꯪꯉꯦ ꯐꯔꯦꯁꯦ ꯆꯍꯤ ꯀꯌꯥ ꯁꯨꯔꯦ ꯑꯝꯇ ꯍꯥꯏꯔꯣꯁꯦ ꯀꯀꯥꯗ ꯃꯣꯏ ꯂꯣꯏ ꯆꯠꯈꯔꯦ ꯔꯦꯕꯤꯇꯥ ꯀꯀꯥꯗ ꯑꯝꯇ ꯍꯥꯏꯔꯣ ꯆꯍꯤ ꯀꯌꯥ ꯁꯨꯔꯦ ꯑꯝꯇ ꯍꯥꯏꯔꯣꯁꯦ ꯑꯝꯁꯨꯡꯒꯤ ꯈꯪꯕ ꯃꯌꯥꯝꯒꯤ ꯁꯦꯕꯥ ꯇꯧꯕꯗꯨꯅ ꯅꯦꯝ ꯂꯥꯛꯄ ꯆꯥꯎꯒ ꯍꯥꯏꯔꯝꯗꯒꯤ ꯊꯔꯝꯃ ꯆꯠꯈꯤꯗꯣ ꯑꯩꯌꯥ ꯆꯍꯤ ꯀꯌꯥ ꯁꯨꯔꯦ ꯑꯝꯇ ꯍꯥꯏꯔꯣꯁꯦ ꯃꯤꯅꯤꯠ ꯌꯥꯝꯃꯛꯇꯔꯦ ꯉꯁꯥꯏꯗ ꯑꯩꯅ ꯅꯪ ꯁꯨꯡꯍꯥꯏ ꯍꯥꯏꯔꯣꯏꯗꯣꯏ ꯃꯥꯜꯂꯦꯅ ꯃꯇꯝꯗꯣ ꯂꯣꯏꯁꯤꯜꯂꯛꯄꯗꯨꯒꯗꯤ ꯃꯤꯅꯤꯠ ꯑꯅꯤꯇ ꯉꯥꯏꯔꯦ ꯍꯥꯏꯕ ꯍꯧꯖꯤꯛꯇꯅꯤ ꯃꯤꯅꯤꯠ 2 ꯋꯥꯠꯂꯤꯁꯦ ꯉꯁꯥꯏꯒꯤ ꯃꯤꯅꯤꯠ 5 ꯂꯩꯔꯝꯕ ꯍꯧꯖꯤꯛ ꯃꯤꯅꯤꯠ 2ꯇ ꯉꯥꯏꯈ꯭ꯔꯦ ꯈꯪꯉꯕ ꯄꯨꯝꯅꯃꯛ ꯈꯪꯉꯦ ꯍꯥꯏꯔꯣꯁꯦ ꯆꯍꯤ ꯀꯌꯥ ꯁꯨꯔꯦ ꯑꯝꯇ ꯍꯥꯏꯔꯣ 35 ꯑꯗꯨꯃꯥꯏꯅ ꯍꯥꯏꯕ ꯀꯩꯅꯣ ꯃꯤ ꯅꯔꯃꯗꯥꯅ ꯃꯤꯅ ꯑꯗꯨꯝ ꯅꯨꯡꯁꯤꯅ ꯍꯔꯥꯎꯅ ꯍꯥꯏꯔꯝꯃꯒ ꯍꯥꯏꯔꯝꯕꯗꯨꯒ ꯅꯪ ꯊꯣꯛ ꯍꯥꯏꯔꯒ ꯃꯤ ꯍꯔꯥꯎꯔꯣꯏꯗ꯭ꯔꯗꯣ ꯃꯤ ꯑꯗꯨꯝ ꯅꯨꯡꯁꯤꯅ ꯍꯥꯏꯔꯒ 35 ꯁꯨꯔꯦ ꯑꯗꯨꯅꯤꯗꯅꯗꯣ ꯀꯩꯗꯧꯔꯦꯗꯣ ꯑꯗꯨ ꯅꯪ ꯉꯁꯥꯏ ꯍꯥꯏꯔꯤꯒꯗꯣ ꯊꯥꯖꯗꯦꯕ ꯈꯪꯕ꯭ꯔꯥ ꯅꯣꯏ ꯇꯥꯆꯧꯒ ꯑꯩꯒꯗꯤ ꯌꯥꯝ ꯈꯦꯠꯅ ꯄꯣꯟꯇꯦ ꯑꯗꯨꯒ ꯃꯣꯏꯅ ꯃꯇꯝꯗꯨꯒꯗꯤ ꯊꯥꯛ ꯋꯥꯡꯅ ꯃꯌꯥꯝꯒꯤ ꯁꯦꯕꯥ ꯀꯩꯅꯣ ꯇꯧꯕꯅ ꯁꯣꯁꯦꯜ ꯋꯥꯔꯀꯔ ꯑꯣꯏꯕꯅꯤ ꯑꯩꯈꯣꯏꯅ ꯁꯨꯝ ꯑꯣꯖꯥꯅ ꯑꯗꯨꯝ ꯏꯖꯠ ꯇꯧꯕꯒꯤ ꯋꯥꯔꯤꯅꯦꯕꯀꯣ ꯑꯣꯖꯥ ꯁꯩꯇꯖꯤꯠ ꯍꯥꯏꯅ ꯃꯊꯛꯇ ꯅꯣꯏ ꯇꯥꯆꯧ ꯃꯉꯣꯟꯗ ꯑꯩꯅ ꯍꯜꯂꯝꯒꯅꯤ ꯕꯦꯛꯇꯔ ꯀꯨꯀꯤꯅ ꯋꯥ ꯕꯦꯛꯇꯔ ꯊꯦꯡꯀ꯭ꯌꯨ ꯅꯪ ꯍꯧꯖꯤꯛꯇ ꯂꯥꯛꯏ ꯁꯅꯥ ꯉꯥ ꯑꯩꯅ ꯍꯪꯕꯕꯨ ꯈꯨꯝ ꯂꯥꯛꯇꯦ ꯍꯪꯉꯛꯇꯦ ꯑꯩ ꯊꯥꯖꯅꯤ ꯌꯥꯏ ꯍꯥꯟꯅꯃꯨꯛꯇꯤ ꯑꯩ ꯇꯥꯟꯖꯅꯤ ꯌꯥꯏ ꯀꯔꯤ ꯍꯥꯏꯅꯣ ꯈꯪꯗꯦ ꯀꯩꯗꯧꯕꯩ ꯇꯥꯟꯗꯣꯏꯅꯣ ꯅꯪꯉꯣꯟꯗꯕꯨ ꯏꯁ ꯂꯣꯏꯔꯦ ꯑꯣꯀꯦ ꯕꯦꯛꯇꯔ ꯂꯥꯛꯄꯩꯗꯃꯛ ꯊꯥꯒꯠꯆꯔꯤ ꯂꯥꯏꯛ ꯇꯧꯕꯤꯔꯝꯃꯨ ꯑꯩ ꯃꯇꯝ ꯂꯣꯏꯔꯦ ꯉꯁꯤꯒꯤꯗꯤ ꯑꯩꯒꯤ ꯅꯨꯡꯁꯤꯔꯕꯤ ꯏꯆꯟ ꯔꯦꯕꯤꯇꯥ ꯒꯨꯗ ꯅꯥꯏꯠ ꯑꯣꯏꯔꯁꯤ ꯒꯨꯗ ꯃꯣꯔꯅꯤꯡ ꯀꯀꯥ ꯂꯣꯏꯁꯤꯜꯂꯒꯦ ꯃꯇꯝ ꯂꯣꯏꯔꯦꯀꯣ ꯒꯨꯗ ꯅꯥꯏꯠ ꯍꯌꯦꯡ ꯑꯃꯨꯛ ꯅꯥꯌꯦꯛꯇꯗꯤ ꯎꯅꯁꯤ ꯀꯀꯥꯒꯤ ꯀꯔꯝꯕ ꯆꯍꯤꯗ ꯄꯣꯛꯏ ꯀꯀꯥꯒꯤ ꯆꯍꯤ 45 ꯁꯨꯔꯦ ꯅꯨꯡꯁꯤꯔꯕꯤ ꯏꯆꯟ ꯏꯕꯦꯝꯃꯧ ꯅꯨꯡꯁꯤꯕꯤ ꯑꯣꯖꯥ ꯖꯩ ꯊꯦꯡꯀ꯭ꯌꯨ ꯕꯣꯛꯇꯔ ꯃꯇꯨꯡꯗ ꯑꯃꯨꯛ ꯍꯌꯦꯡ ꯑꯃꯨꯛ ꯎꯅꯁꯤ ꯉꯁꯤꯗꯤ ꯅꯪ ꯊꯦꯡꯉꯩ ꯆꯪꯉꯛꯏꯁꯦꯀꯣ ꯃꯇꯝ ꯂꯣꯏꯔꯦꯀꯣ ꯅꯨꯡꯁꯤꯔꯕ ꯕꯦꯛꯇꯔꯕꯨ ꯊꯥꯒꯠꯆꯔꯤ ꯁꯅꯥ ꯊꯥꯒꯠꯆꯔꯤ ꯃꯇꯨꯡꯗ ꯑꯃꯨꯛ ꯎꯅꯁꯤ ꯂꯥꯏꯛ ꯗꯟ ꯊꯦꯡꯀ꯭ꯌꯨ ꯋꯦꯜꯀꯝ ꯁꯅꯥ ꯅꯦꯛꯁ ꯍꯌꯦꯡ ꯑꯃꯨꯛ ꯅꯥꯌꯦꯛꯇ꯭ꯔꯒ ꯍꯌꯦꯡ ꯑꯃꯨꯛ ꯎꯅꯁꯤ ꯄꯨꯡ 8:30 ꯆꯪꯉꯛꯎꯀꯣ ꯎꯅꯁꯤ ꯑꯩꯒꯤ ꯏꯆꯟ ꯅꯨꯡꯁꯤꯔꯕꯤ ꯔꯦꯕꯤꯇꯥ ꯕꯥꯏ ꯕꯥꯏ ꯀꯀꯥꯅ ꯕꯥꯏ ꯄꯤꯔꯤ ꯏꯆꯤꯟ ꯏꯅꯥꯎ ꯃꯌꯥꯝ ꯄꯨꯂꯞꯄꯨ ꯕꯥꯏ ꯕꯥꯏ ꯒꯨꯗ ꯅꯥꯏꯠ ꯒꯨꯗ ꯃꯣꯔꯅꯤꯡ ꯃꯌꯥꯝ ꯄꯨꯝꯅꯃꯛ 1979 ꯗꯨꯔꯣ ꯍꯣꯏ ꯆꯍꯤ 35 ꯁꯨꯔꯦ ꯒꯨꯗ ꯅꯥꯏꯠ ꯆꯍꯤ 35 ꯒꯨꯗ ꯅꯥꯏꯠ